ꯊꯣꯏꯕꯤꯁꯅꯥ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯏꯁꯦ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯣ नत्ते ngasi thibisna natte kano en sana daibam singa anu khuman laglani mayam live thaba lepiro hoi mayam live thaba lepiro anu khuman lakchere anu khuman ga wari sanarasi mayam La 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 la. Kasi mi jam wale LB jam tha male bi sinja kadang na thara no khangde. Lao chinau sing wai sanarase. PM Wahidur lae Rahman lae chak charabo nene chare nandi charabo Julia lae hi che bye Julia welcome chak charabo Julia Thoibisana maibam hi Thoibisana nang asi first lakte ko aina first nang lakada na khanbani ba aina kauba Thoibisana la o haina nang laktabo ani Diana hi hello Dia Diana Anu di hai Anu ne is Anu ne Juliana sare hai Julia kainang jage adai Wahidurna kaka isai horase la isai horase hai lakpaga okay haudro bane adai gidi Anu Singha one done hai thank you Jenu welcome nanaw gelbi dilakpi bagi telhai bana inama ngasidi ngamjagidre warobinu de sana singana che isu LB tauge si tanja se che hoida lagli mi aidasu lakpro yenge hai okay sana jengu Juliana PM Wahidur support tobirako hai de sana singana aisu 10k phaba pame anu singana kaino sugjamba se like taunadro hai se hai mi di chama mathakta leire like ti amho ta video bako ado yaragadi chinau sing like to sin view ko like jamna wale de Bishanath thoda Bishanath hello dear friend good evening how are you I am fine Bishanath Juliana ichi ai nga thongi hai okay adagi Bishanath from where hai we are from Silchar bro adagi Upendrana haiba Manipurgi lan khara tapna rabo inaupi hai Manipurgi lan sidi tappaga leiteda adum lan di sidi adum taw leire Bishanath nice bro nice bro hai kaino meeting you hai kagilo yam nangman ro mai gi dak loi urani mi nangbo hoi na kho Nangi da original da tu bukan original adagidi football kaino na kai haba can you give me shootout try adagidi tel haibana chenu aigi link amta share tobiu Diana what's dinner hai adagidi Dia ngasi kaino chabado आज तो हम लोग मछली खाया है फिश अदागी थोबिसना ना इनमा आई ngasi yam harawe ko ngasi gi video do aigi ming nakta haibi kaiba ngai haure haubadai loi phau hai adai khumanna 3 like hai adagi Priyana chak charabo ita hai chare ita nang charabo anu iche anu na ai khak taurine and haire adune like to sinview mayam adugagi di thaja blog na che kai hinjang charage hai ngasi di thaja kaino ina chare chamthong su chai de nga thong su yaure ko punjhalle iche kanon balana hi hello iche adugagi di Thaunajam kai haiba Shankarji Singha na che ibai chak charabo chare nangi charabo de Thaunajam kayona pi nu na kai haiba yam haudo male hai
ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯂꯥꯏꯅ ꯀꯩ ꯍꯥꯏꯕ ꯂꯥꯒꯤꯖꯥꯎ ꯍꯥꯏ ꯂꯥꯒꯤꯖꯥꯎ ꯈꯨꯃꯟ ꯕ꯭ꯔꯣ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯅ ꯈꯨꯃꯟ ꯑꯣꯡꯕꯤ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯏꯆꯦ ꯑꯅꯨ ꯂꯣꯏꯁꯜꯂꯣꯀꯣ ꯆꯥꯛ ꯂꯣꯏꯁꯜꯂꯣ ꯑꯗꯒꯤ ꯕꯤꯁ꯭ꯋꯅꯥꯊꯅ ꯌꯨ ꯅꯣ ꯕꯦꯡꯒꯣꯂꯤ ꯅꯣ ꯅꯣ ꯑꯥꯏ ꯑꯦꯝ ꯃꯅꯤꯄꯨꯔꯤ ꯑꯗꯒꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯆꯦ ꯏꯕꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯍꯣꯏ ꯆꯥꯔꯦ ꯔꯣꯃꯤꯇꯥ ꯅꯪ ꯆꯥꯔꯕꯣ ꯈꯨꯃꯟ ꯂꯥꯏꯅ ꯆꯦ ꯀꯅꯥꯅꯣ ꯍꯥꯏꯌꯦ ꯆꯦ ꯀꯥꯅꯣꯟ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯈꯨꯃꯟ ꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯈꯨꯃꯟꯒꯤ ꯑꯣ ꯏꯆꯦꯅꯨ ꯁꯤꯡꯍ ꯈꯨꯃꯟꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤ ꯊꯧꯅꯥꯎꯖꯝ ꯄ꯭ꯔꯤꯌꯥꯅꯨꯅ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏꯌꯦ ꯑꯗꯒꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯆꯥꯔꯕꯣ ꯑꯅꯨ KMC ꯍꯥꯏꯌꯦ ꯏꯆꯦ ꯉꯁꯤꯗꯤꯅꯦ ꯆꯝꯊꯣꯡ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤꯅꯦ ꯉꯥ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯕꯤꯁ꯭ꯋꯅꯥꯊꯅ ꯑꯥꯔ ꯌꯨ ꯃꯅꯤꯄꯨꯔꯤ ꯌꯦꯁ ꯌꯦꯁ ꯑꯥꯏ ꯃꯅꯤꯄꯨꯔꯤ अदई खुमन लाइना चे अनु सिंहा है जो मेरे चैनल पे नए आए हो तो मेरे चैनल पे सपोर्ट कीजिए प्लीज़ और लाइक भी कीजिए अदगी खुमन लाइना चे अनु सिंहा है अदगी अनु सिंहना इनाउपा है हाइखने थाजा ब्लॉगना दा खुमन चाक चारबो है अदई चे कानोन बलाना बिनोद KMC है थनाउजम प्रियाइनुना चे अगी चैनल येंबियू है ओके ओके येंगे उपेंद्र समाना इनाउपी चश्मा से याम क्यूट ओए है थैंक यू दे अनु सिंहना थोइबी खंगहौद्रे है तेलहैबना प्रियाइनु लेब्रो जुलियाना हेलो थोइबिसना है थोइबिसना जुलिया चे जुलिया है खुरमगरे थोनाजम प्रियानुना लइये है खुमलाइना चे कानोन कांगसोय है दगी आरजे ब्रो लाए आरजे ब्लॉग मिते आरजे मैते ब्लॉग लाए ऐसु लाक्चरे हारेगा दोल का ओलगा लाएको अदगी थैंक यू आरजे वेलकम अदगी अनु सिंह चे कानोन नॉन KMC है जुलिया गाने बम चे पिन तौबीरगो है ओके ओके तौरगे जुलिया अदगी अनु सिंहना आरजे थम्सअप उठख्रेको अदगी आरजे मैते ब्लॉगना इताव है अदगी चे कानोन बलाना आरजे चारबो KMC है दैथेबिसना माइबमना कई कांसोइनो इनमा है ngasi कांसोइ से उरीने अदगी कोली हवाई मकु चाबीदो अदुने कोली हवाई ने ओल कोबी ने अदगी कई हंगाम सु यावरेको पुंजलगा जमाय चमथोंग तोरे याम हाउखरे अदगी रोनिताना हाय अनु हाय हेलो रोनिता वेलकम अदगी खुमन लाइना इताव लागिजाओ हाय अदगी शांता कई यूखाइबमना हाइबा nga चारदी हाउरंगनी हाय हावे अदगी खुमलाइना चेनु सिंहा ओ फई अगी नंबर WhatsApp ब्लॉग तौबको हाइना हाइगरे कनोना खुमन्ना नगिदी थौनाजम प्रियाइनुना अईदी चाक चे अईदी चाक चे इतैदी चाक चारबो हाय चारे इतैदी चाक चारे अदगी आरजेना इचेनु हाइना हाइगा नोखरे अदगी आरजेना इचे कानोन चाद्री इचेदी हाइना हाइरे अदगी रोमिता सिंहना हाइरे चारे हाय अदगी पुष्पा केसना हाय चे कई मथेल चागे हाय ngasidi चमथोंग अमा तौरे जोंगचाक सिंजू अमा तौरे अदगी nga थोंगबा खरा लेबको अदुसु दुम मथेल अमा ओइना दुम हापसल्ले चासल्ले अदगी एन सना दाइबम सिंहना वारीसु सानौ लाइकसु तौबियु हाय थैंक यू अगी कनो से लाइक तौबियु को लाइक तौबसे यामना वालेबको नंग पारो दे खोइदा लाए को मया खोइदा लाए मी चश्मा ने नंग ऊपर कमेंट नहीं पादो नी मैंने आई पारो ऐसु लाग ले चे अच्छे पागरबा पारो चे कानोन KMC दई अनुसिंगना जुलियाना के चे पिन तो बेसे पागरेंद्रा मखा दनी दई दी साइसे पागरे थौनाउजम पियानो आई चे इतई दी चाक चारबो चारे आजे मतई इसे अनु है आजे अदुगी मतई मखा दनी दा बेनु को से पागरबा बेनुगी पाजीको बेनुगी से हो बेनु इना माई से पागरे थोबिसरा पाजी
ꯇꯨꯕꯤꯁꯅꯥ inama aigi isaido phara adu mandre lady benu debina Haraktridi se ai Thobisana. la e welcome benu Benu, welcome, dai khumani welcome. tawna se anu singa kaubira kanu ko ingonda phai phai blog tawrakpagi Hmm. arje maitai na kaiba ise kanon chadri ise di khumani tawna se anu singa adoi kaiba se singa anu singa oida ngangbiranuko thongnawjam pianuna che nangi number pame ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯑꯦꯕꯤꯗ ꯆꯪꯉꯣꯀꯣ ꯑꯦꯕꯤꯗ ꯆꯪꯉꯒ ꯑꯩꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ dei ise ꯑꯗꯨꯒ kanan ꯅꯝꯕꯔꯗꯨ bana ꯄꯤꯅꯁꯦꯕ aje ngasi momigi live tawdre kaidaurage kuman laina ining thau arje maitena chenu anu singna ning thau tawde ne blog dei blind ning thau jamna kaiba mayam like tꯧꯁꯤꯟꯕꯤꯌꯣ bilinda please bilinda ning thau jana che che KFC chabro ꯆꯥꯏꯌꯦ akhoi chaiye ꯎꯝ kuman thona che nu singa da SMS thaba chatte ko munna check tawbiu ko dai ke Johnson na iteima kari mathel chage ꯉꯁꯤꯗꯤꯅꯦ ꯃꯊꯦꯜ ꯌꯥꯝꯃꯦ maikna ꯀꯥꯡꯁꯣꯏ ꯑꯃ ꯆꯥꯔꯦ maikna kai ba ꯑꯗꯩꯗꯤ che ꯉꯥ ai ꯏꯁꯨ la e maik ꯊꯣꯡꯕꯁꯨ si maming ꯌꯥꯎꯔꯦ se kenu mai da ꯃꯥꯏꯛꯀꯤꯅꯦ ꯔꯥꯖ ꯂꯛꯁꯃꯤ Raj Lakshmi welcome ꯋꯦꯜꯀꯝ ꯔꯥꯖ ꯂꯛꯁꯃꯤ Pushpa Kesna che thoibi sana charbo haibadi chai aina haibadi chai chabide ꯑꯣ ꯀꯅꯥꯅ ꯍꯥꯏꯕ Pushpa Kech ꯄꯨꯁꯄꯥ ꯅꯪ ꯀꯩ ꯆꯥꯎ ꯍꯥꯏꯈꯤꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ tharoi haigum tawgida ꯊꯔꯣꯏꯔꯣ RJ Maitai Blon che kanon ꯅꯪ ꯍꯥꯏꯔꯛꯎꯅꯦ ꯀꯩ ꯆꯥꯎ khangdene ꯍꯥꯏꯈꯤꯒꯦ uti ꯑꯩꯉꯣꯟꯗ asang bada tharoi da rongni Juliana kareba mayam support tawbiramo ꯃꯌꯥꯝ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯁꯤꯒ ꯄꯤꯟ ꯇꯧꯅ ꯊꯝꯕꯤꯁꯦ Chingosam ꯑꯁꯦ ibungona ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ chiche ꯃꯩ ꯆꯠꯈ꯭ꯔꯦ chiche wow ꯃꯩ ꯆꯠꯈ꯭ꯔꯦ the ꯃꯩ ꯆꯠꯈ꯭ꯔꯦ Supriya Samurai Diary wow welcome ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯕꯦꯝꯆꯥ ai la e ꯁꯨꯄ꯭ꯔꯤꯌꯥ ꯂꯥꯛꯑꯦ je kanam na aje mukbang ꯆꯥꯛ ꯆꯥꯔꯕꯣ ꯕꯦꯝꯆꯥ tawkhrabo anu singana ningthau yenghange ꯏꯆꯥꯅꯨꯄꯤꯗ ꯑꯩꯗꯤ ꯍꯩꯇꯦ ꯅꯦ ꯕ꯭ꯂꯣꯛ ꯇꯧꯗꯦ ꯅꯦ ꯑꯩꯕꯨ ꯈꯨꯃꯟ ꯇꯧꯅ ꯃꯩ ꯆꯠꯈ꯭ꯔꯦ ꯁꯥꯎꯅꯤꯡꯗ꯭ꯔꯁꯨ ꯆꯦ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯡꯉ ꯌꯥꯔꯦ ꯃꯝꯕꯅꯦ ꯑꯩꯕꯨ ꯑꯃꯝꯕꯁꯦ ꯅꯪ ꯑꯗꯨꯒꯅ ꯐꯖꯔꯤꯁꯦ ꯅꯨꯡꯁꯤꯗꯕꯒꯤ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯊꯧꯅꯥꯎꯖꯝ ꯄ꯭ꯔꯤꯌꯥꯅ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯇꯧꯕꯤꯌꯨ ꯀꯧꯕꯤꯅꯨ ꯌꯦꯡꯕ ꯑꯣ ꯊꯧꯅꯥꯎꯖꯝ ꯄꯤꯌꯥꯅꯨꯁꯦ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯌꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕꯤꯌꯨꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯊꯧꯅꯥꯎꯖꯝ ꯄꯤꯌꯥꯅꯨꯁꯤꯒꯁꯨ ꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯑꯩꯁꯨ ꯀꯥꯡꯁꯣꯏ ꯆꯥꯏ ꯑꯗꯣ ꯏꯅꯝꯃꯅ ꯊꯣꯡꯕꯅ ꯍꯥꯎꯕ ꯍꯦꯜꯂꯝꯒꯅꯤꯀꯣ ꯍꯦꯜꯂꯝꯒꯅꯤ ꯑꯅꯨꯅ ꯁꯨꯄ꯭ꯔꯤꯌꯥ ꯀꯦꯃꯤꯅ ꯍꯥꯏ ꯆꯦꯆꯦ ꯑꯔꯖ ꯃꯩꯇꯩꯂꯣꯟ ꯏꯆꯦ ꯀꯥꯅꯣꯟ ꯍꯧꯖꯤꯛ ꯇꯧꯗꯣꯏꯅꯦ ꯑꯅꯨꯁꯤꯡꯅ ꯅꯤꯡꯊꯧ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯏꯔꯛꯀꯦ ꯑꯦꯂꯤꯅꯥ ꯂꯩꯃꯅ ꯀꯔꯤ ꯆꯥꯛ ꯆꯥꯔꯒꯦ ꯏꯆꯦ ꯉꯁꯤꯗꯤ ꯆꯝꯊꯣꯡ ꯑꯃ ꯆꯥꯔꯦ ꯈꯨꯃꯟꯗꯧꯅ ꯉꯥ ꯆꯦ ꯊꯣꯡꯕ ꯑꯃ ꯑꯅꯨ ꯌꯥꯎꯔꯦ ꯁꯤꯡꯍ ꯐꯩꯀꯣ ꯆꯦ ꯑꯅꯨ ꯁꯤꯡꯍꯗ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯍꯩ ꯀꯟꯅ ꯉꯥꯡꯈꯤꯗꯦꯀꯣ ꯏꯆꯦ ꯀꯥꯟꯅꯕꯅ ꯑꯣꯀꯦ ꯑꯥꯔꯖꯦ ꯈꯨꯃꯟ ꯂꯥꯏꯅ ꯑꯩꯗꯤ ꯋꯥꯔꯤ ꯍꯩꯇꯦ ꯊꯥꯕꯜ ꯆꯣꯡꯅ ꯂꯩꯖꯒꯦ ꯃꯩ ꯂꯥꯛꯑꯦ ꯀꯦꯃꯤꯅ ꯆꯦꯆꯦ ꯂꯥꯏꯄꯨ ꯍꯦꯛ ꯍꯧꯔꯕ ꯏꯁꯩ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯨꯄ꯭ꯔꯤꯌꯥ ꯁꯥꯃꯨꯔꯥꯏꯁ ꯗꯥꯏꯔꯤ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯀꯅꯦꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯀꯅꯦꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯄ꯭ꯂꯤꯖ ꯃꯥꯒꯤ ꯂꯩ ꯆꯦꯅꯦꯜ ꯊꯧꯅꯥꯎꯖꯝ ꯂꯩꯕꯅꯦꯕꯀꯣ ꯄ꯭ꯔꯤꯌꯥꯅ ꯏꯅꯥꯎꯅꯨꯄꯤꯅꯤ ꯀꯥꯎꯕꯤꯅꯨꯀꯣ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯅꯨꯁꯤꯡꯍꯅ ꯃꯌꯥꯝ ꯅꯤꯡꯊꯧ ꯁꯤꯒꯦꯔꯣ ꯇꯧꯗꯦ ꯍꯥꯏꯗ꯭ꯔꯦꯅ ꯏꯁꯩ ꯆꯍꯤ ꯆꯥꯅꯤ ꯅꯪ ꯏꯆꯦ ꯀꯩꯅꯣꯝꯅ ꯍꯥꯏꯕꯨꯡ ꯍꯦꯜꯂꯣ 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 ꯒꯣꯄꯥꯜ ꯏꯆꯦ ꯈꯨꯃꯟꯅ ꯑꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯂꯩꯊꯣꯏꯕꯤꯅ ꯀꯩꯕ ꯏꯅꯝꯃ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯁꯠ ꯇꯧꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯁꯦ ꯀꯨꯏꯅ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏꯗ ꯑꯗꯩꯗꯤ ꯍꯣꯏꯗ ꯁꯦꯅꯥꯁ ꯕꯦꯒꯝꯅ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯟꯅꯔꯨꯅ ꯆꯥꯔꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯉꯁꯤꯗꯤ ꯆꯦ ꯉꯁꯤꯗꯤ ꯆꯝꯊꯣꯡ ꯆꯥꯔꯦ ꯉꯥ ꯊꯣꯡꯕꯁꯨ ꯉꯥꯏꯕꯅ ꯏꯕꯥ ꯌꯥꯎꯔꯦ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄ꯭ꯂꯤꯖ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯗꯒꯤ ꯏꯟꯈꯠꯂꯨꯗꯅ ꯀꯃꯦꯟ ꯃꯥꯡꯈ꯭ꯔꯦ ꯉꯥꯏꯈꯣ ꯑꯗꯩ ꯑꯖꯧꯈ꯭ꯔꯦꯅꯦ ꯀꯃꯦꯟ ꯃꯌꯥꯝꯁꯤꯗꯤ
mayam like tausinbiyo like se watli ko mina jamna leigre like se wale ibai gi support support taubiyo tabiro mayam kumaning tona che anu singha hojik mak chak ke ba check taubiyo natradi che anu singha nanau saurani ko benu devi ne abe ma tum khrabo abe ma siga leidi ma anon bala sanari na isa kana mana anu sana se nangi kana no sanase aigi kaimbudi thokte da doigasu adum inau nupi dumaina jam nuksina loine yebako Dedi kasar pakang na hai tamoi te ma welcome Dari kasar pakang welcome welcome bilindani nang thojang lambi na daro che jumdaro yam fazarame hai ha thoi bisana mai thank bam you na ina ma ngasi se ipen pen de da first lau da bagi hai kaisu kaide thoi anu bisina nang singana lai sidi ning thau tau ge tumin la yuko hai wayang bam rejia se hai Rezia la welcome Rezia kuman lai na welcome hai Nase gelbi la pi bagi thank Bronson you case na chak ever better sarabo kariba chaplar yam nungsi kapal lai ever better kapal lai ba male ma se yam nungsi thank you Rabina begam na hai hello Puspa kaise na tharoi ga soibum ga oh adudo puspa na tharoi do phangdabai tawini ba soibum di layaba khangbra tharoi phangdabai tawini kumaning to na soidana che tawrake anu bako screenshot la ho singha puspa gi do puspa mami do screenshot la ho ba ai soidana tawrake puspa ko tharoi bu phangaba tawrage dai de kumaning to na che anu ai pagera anu singha ga katha gare arje mai te na dasin itau gelo gelo kari hai dasin ge gelo hai kari nyang cha ge thubisana na mambana mambana hele fajaba rabina begam na ina ma chak charabo anu chare nang singana charabo ningthau karan tari se ai gisu ai chak chak hotna ge yengu ai chak hotna ge puspa kesna ichena live tauba khudingi chat chithaba amata yaudabani aina haibadi चाबी दे बाय tharoi phangdabagi ni puspa soidna charake ba na chena nganba mayang soidna bamna charakani ko kareba ka chakchar bo chare khumalai na itau kangsoi chaye anu singna arje leibro arje metelo che anu arje okay leramgani supriya chalamoi samalai na aigi blue do amta tawbiyo hai ba mem chanaira makhada mathakta nang kari no ngawhal li engonda aisu haibado kaukina tawine sauganu mathakta leijoine ba si pa graba kumanga tan so a kamena jo grani nang piroi parake Pagka tumito na ako please na adugagidi kaisamgi makhal matelgi ita lae like su taunare mayam aisu lagle hai adugagidi welcome ita adugagidi Julia ngane bamna Supriya Samurai ai mangda nang urami hai de puspana itai reply loiraga SMS parago tumleba hai mare thebisana na inama isai macha amata please san hai re ho hoi saksi thebisana anu singana Supriya ai kauta debo han hai re ta dro han hai re degidi Angelina hai che bro chak charabo hai degidi Bronson na yam thagatle hai degidi anu singana ningthau phone amta kapsal lagu hojik ai andagidi je maitaina ina okay singhana hello thoibisana kaiba paisin lakpaga like taure inama abema amta yengjage hay amta thibi amta jenghalo nang nene kaino na jengha thoibisana ta jengjage ye changchalaga haraba sakto tak changchalo masam kasi ipa phare tumam daigi kamento yam aduga yang gidi nga kaino nganbana kai haiba ka ka nungsiba chak charabo hai na wala haide Chare. mahimam rejiana chadriye che hai thibisna na imau yenge ngasigi mukbangda aina yam harauri se ma yaubagine hai de khuman laina kana hai tawre ade anu singana okay ningthau hai Supriyana taye he na hai gare adagidi khuman ningthau na
ꯆꯦ ꯅꯨ ꯁꯤꯡꯍ ꯀꯣꯜꯗ ꯅꯠꯇꯦ ꯋꯥꯆꯞꯇ ꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯏꯅꯝꯃ ꯃꯈꯥꯗ ꯃꯊꯛꯇ ꯍꯥꯏꯕꯨ ꯀꯩ ꯍꯥꯏꯅꯣ ꯁꯨꯄ꯭ꯔꯤꯌꯥꯅ ꯏꯕꯥꯏꯒ ꯆꯦꯒ ꯂꯥꯛꯄꯒꯤ ꯀꯣꯟꯇꯦꯟ ꯈꯜꯂꯤ ꯑꯩ ꯈꯜꯂꯨ ꯂꯥꯛꯇ꯭ꯔꯕꯅꯤꯀꯣ ꯑꯗꯩ ꯔꯦꯖꯤꯌꯥꯅ ꯆꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯔꯦꯖꯤꯌꯥ ꯁꯛꯂꯛꯀꯦ ꯑꯗꯒꯤꯗꯤ ꯑꯗꯨꯁꯤꯡꯍꯅ ꯁꯨꯄ꯭ꯔꯤꯌꯥ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯩꯁꯥꯝꯒꯤ ꯏꯇꯥꯅ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯕꯤꯗꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯁꯤꯜꯄꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯗꯗꯥ ꯏꯇꯥ ꯀꯅꯥꯗ ꯀꯧꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦꯀꯣ ꯑꯩꯉꯣꯟꯗ ꯀꯧꯈꯤꯕ꯭ꯔꯥ ꯁꯤꯜꯄꯥꯅ ꯍꯥꯏꯕ ꯆꯦ ꯗꯗꯥ ꯅꯣꯏꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯂꯩꯕ ꯀꯩꯅꯣ ꯂꯩꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯣꯛꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯤꯜꯄꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯗꯥ ꯍꯋꯥꯏꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯁꯦ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠ ꯅꯠꯇꯦꯀꯣ ꯁꯤꯡꯒꯔ ꯑꯗꯩꯁꯨ ꯅꯠꯇꯕꯁꯦ ꯑꯣꯏꯍꯜꯂꯦꯀꯣ ꯍꯥꯏ ꯑꯗꯩ ꯈꯨꯃꯟ ꯂꯥꯏꯅ ꯑꯕꯦꯝꯃ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯅꯨꯡꯁꯤꯗꯣ ꯃꯥꯅ ꯅꯦꯅꯦ ꯀꯧꯕ ꯁꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯀꯣꯜꯗ ꯅꯠꯇꯦꯀꯣ ꯋꯥꯆꯞꯇꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯗꯤ ꯁꯣꯅꯥꯂꯤ ꯂꯥꯛꯑꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯁꯣꯅꯥꯂꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯖꯨꯂꯤꯌꯥꯅ ꯑꯩ ꯂꯩꯌꯦ ꯆꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ ꯃꯟꯖꯨꯂꯥ ꯂꯥꯏꯛ ꯇꯧꯗꯕ ꯅꯣꯡꯃꯥꯏꯊꯦꯝꯅ ꯌꯥꯎꯔꯗꯤ ꯀꯩꯕ ꯂꯥꯏꯛꯇ ꯂꯥꯏꯛ ꯁꯨꯝꯕꯤꯌꯣ ꯐꯖꯅ ꯄ꯭ꯂꯤꯖ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯂꯥꯏꯛ ꯍꯥꯟꯅ ꯅꯝꯊꯣꯛꯑꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯅ ꯌꯦꯡꯍꯟꯒꯦ ꯅꯤꯡꯊꯧ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤꯌꯦ ꯁꯨꯁꯤꯀꯥꯟꯇꯅ ꯀꯩꯕ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯉꯁꯤꯁꯦ ꯀꯩꯕ ꯃꯨꯛꯕꯥꯡ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯁꯩ ꯁꯛꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯤ ꯇꯧꯔꯁꯦ ꯍꯣꯏ ꯍꯣꯏ ꯁꯛꯁꯦ ꯁꯤꯜꯄꯥ ꯅꯤꯡꯊꯧꯖꯝꯅ ꯆꯦꯆꯦ ꯗꯗꯥꯁꯨ ꯈꯔ ꯉꯥꯡꯍꯜꯂꯣ ꯑꯗꯩꯗꯤ ꯏꯆꯦ ꯀꯅꯝꯕ꯭ꯔꯅ ꯑꯣ ꯊꯣꯏꯕꯤꯆꯅꯥꯅ ꯏꯅꯝꯃ 15 ꯂꯥꯏꯛ ꯌꯧꯔꯦꯀꯣ 15K ꯌꯧꯔꯦꯀꯣ ꯑꯗꯩ ꯁꯤꯜꯄꯥ ꯌꯧꯔꯦ ꯊꯧꯅꯥꯎꯖꯝꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯌꯧꯖꯔꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯊꯦꯡꯅꯁꯦ ꯍꯣꯏ ꯑꯗꯩꯗꯤ ꯂꯥꯛꯇꯣꯏꯅꯦ ꯈꯨꯃꯟ ꯂꯥꯏꯅ ꯑꯣꯟ ꯑꯗꯩ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜꯅ ꯑꯣꯟꯗ ꯂꯩꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯏꯇꯥ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯦꯡꯀ꯭ꯌꯨ ꯏꯕꯥꯏ ꯁꯛꯄꯁꯦ ꯑꯩ ꯊꯃꯣꯏ ꯀꯥꯏ ꯈꯣꯔꯣ ꯍꯥꯀꯠꯆꯩ ꯆꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯏꯁꯩ ꯁꯛꯄꯅ ꯐꯖꯩꯀꯣ ꯁꯣꯅꯥꯂꯤꯅ ꯆꯦ ꯑꯩꯁꯨ ꯆꯥꯔꯤꯌꯦ ꯆꯤꯀꯦꯟꯒ ꯇꯦꯂꯩꯕꯅ ꯁꯤꯜꯄꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯇꯦꯂꯩꯕꯒꯤ ꯀꯃꯦꯟꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯣ ꯁꯨꯝ ꯌꯦꯡꯉꯨꯕꯗ ꯀꯃꯦꯟꯁ ꯖꯣꯏꯟꯗꯅꯦ ꯂꯩꯔꯤꯕꯣ ꯂꯩꯇ꯭ꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯕꯗꯣ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯁꯛꯀꯦꯀꯣ ꯌꯥꯝꯅꯒ ꯍꯩꯅ ꯀꯟꯅꯗꯤ ꯅꯠꯆꯗꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯁꯛꯂꯛꯑꯣ ꯍꯥꯏꯕꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯒ ꯁꯛꯀꯦ ꯑꯗꯨꯝ ꯉꯔꯥꯡ ꯅꯍꯥꯟ ꯁꯛꯈꯤꯕꯗꯨꯝ ꯏꯁꯩ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯇꯩ ꯌꯥꯝ ꯐꯥꯗꯦꯕ ꯏꯁꯩꯁꯦ ꯆꯀꯣꯠ ꯉꯥꯡꯅ ꯂꯩꯔꯅꯨꯍꯦ ꯁꯛꯅ ꯂꯩꯔ ꯀꯃꯦꯟ ꯌꯧꯒ꯭ꯔꯦꯍꯦ ꯁꯛꯂꯒꯦꯀꯣ ꯃꯌꯥꯝ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯉꯥꯛꯇꯪ ꯍꯥꯏꯔꯣ ꯑꯩꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯁꯩ ꯐꯥꯏꯅꯤꯡꯂꯦ ꯑꯩꯗꯤ ꯃꯥ ꯐꯤꯗ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯇꯥꯅꯤꯡꯉꯔꯣꯏ ꯍꯟꯖꯤꯟ ꯁꯛꯇꯅ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯁꯦꯟꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯁꯦꯟꯅꯖꯕ ꯍꯥꯏꯗꯤ ꯑꯣꯏꯅꯖꯕ ꯍꯥꯏꯃꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯁꯦꯟꯅꯖꯕ ꯅꯠꯇꯦꯀꯣ ꯑꯣꯏꯅꯖꯕ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯦꯟꯅꯖꯕ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯊꯪꯗ 100Kꯅꯤꯀꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯗꯨ ꯇꯧꯕ ꯌꯧꯍꯟꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯦ ꯈꯨꯃꯟ ꯑꯩꯅ ꯅꯤꯡꯊꯧꯅ ꯆꯦꯅꯨ ꯌꯧꯖꯗꯣꯏꯁꯦꯀꯣ ꯈꯨꯃꯟ ꯁꯞꯄꯣꯔꯠ ꯉꯁꯤꯗꯤ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝ 15K ꯌꯧꯔꯛꯄꯗ ꯆꯍꯤ ꯑꯃ ꯆꯪꯉꯤ 100K ꯌꯧꯕꯗꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯂꯩꯔꯅꯤꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯈꯨꯃꯟꯇꯅ ꯄ꯭ꯂꯤꯖ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯉꯁꯤꯗꯤ ꯅꯪꯅ ꯉꯟꯅ ꯇꯨꯝꯕꯤꯌꯨꯀꯣ ꯈꯨꯃꯟ ꯂꯥꯏꯅ ꯏꯁꯩ ꯇꯥꯒꯦ ꯈꯨꯃꯟ ꯂꯥꯏꯅ ꯈꯨꯋꯥ ꯈꯨꯗ꯭ꯔꯦꯇ ꯂꯩꯕꯅ ꯀꯩꯕ ꯅꯩꯔꯦ ꯕꯨꯡ ꯊꯣꯛ ꯊꯥꯛꯅ ꯊꯣꯏꯕꯤꯁꯅꯥꯅ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟꯅ ꯇꯥꯅꯤꯡꯂꯦ ꯁꯛꯑꯣ ꯈꯨꯃꯟ ꯂꯥꯏꯅ ꯈꯨꯋꯥ ꯈꯨꯖꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯆꯤꯛꯄ ꯑꯍꯤꯡ ꯏꯁꯩꯁꯦ ꯀꯔꯤꯅꯣꯍꯦ ꯃꯤꯁꯦ ꯌꯥꯝ ꯅꯤꯛꯊꯈ꯭ꯔꯦꯅꯦ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯀꯥꯁ ꯇꯧꯖꯝꯅ ꯑꯩ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯁꯣꯔꯤ ꯄ꯭ꯔꯀꯥꯁ ꯁꯣꯔꯤ
kuman lai Sak na sarabo nang kanyang sarake. Tawisanan ay kuman lai na ngasita tari boys yang pajaye. Kanan. Kuman lai binod. Silpana chiche dadada laibase kaba chega laiba yam phai chiche dadada laibase chiche gi chu laiba yam phai chiche gi awana haibado lemdo mande che. Hoi hoi jam lai bu phai ko. Prakash Tokchomna ai la abe mo oinam tumano tumamo tabisana mabamna khangde aikoi 100 ke soidana yahondoini te leibana Thank you, Thabisana. Daily Megha Chandra na kai wa phajai sir gisu phajai anu singana Welcome, Megha ningthau Chandra. yare he kumaningthau na kareba yare chatlage aigi comment phajana pabirakte ko mi phattaba Khoi bemcha chakhrabo. Bemcha nang chakhrabo. Supriya bemcha nang chalabo. Blue big khrabani bemcha. Hey, kumaningthau nang chai chani hey. Mi li li ngasi elbi pangthang pung apanda pangtha thajalaktanane mi mayam sina ni Prakash Sokchomna ngasidi nga thongba chare noida cha ya bro ai. Sigam ta pa. Dai di se kanaman laklo megha teleibana tupi dudi wow tare thank you so much teleiba. Thin khoi mayam ne leng sin berakle hai ragai khoi ki chini le sibu sabo tobi mo. Kanya anya bolak ba. Napu nabien bunung sibio Ranjana Salam na che aigi video ngasi thangat khrabani yengo okay Ranjana Salam okay Ranjana Salam nangi mingse Ranjana Salam aina sum leide natro thobisana na inama amase angang jei pharak dar tore ai phudure macha silam hene thobisana mai bamna inama yam nokning da ai do phone amata uba yadre inamagi sub tauba hotnaba da ko aikoi phone gai loina taubane de kausar phone na blog hello Ranjana na hoy thank you Thabisana inamasu hanubi sahalo Megha Chandra 20 like done thank you kasur phone na friend nu singna oima karino ne de kuman lai na yam nungai ri jaspe na hello to leiban dai di suni bala na hakman di chatlakano ko dai nang man nang jing do nang nami to plus so ne ba mana no ticket na bag ta han ngare se mayam support tawda ba yawra gari support tabiyo please ai channel bu support tabiyo aduga like tawda ba yawra ga su like to sindiyo ko dai di kumaning thona che anu kumangi isai sagi do thoibiga aiga leina riba mari sida paliya haiba nang na ne mi pura madana salaka ke salu nang nomala sa kunjabi hari sai sa lehau doi minang Prakash Tokchomna pakhang male nupa phudaro sister dai di kausar food na kai hello se kanamana aigi punsi ingna inga nonglak sida sa Megha Chandra na je kanamana la kanon balai thobisana na mi su 100 jaudore helani kumaning thau chana che anu kuman ngasi di pung tram thada tumase dai arje mete blon ai chak charu ge che okay kasur na hello dai admin flowers na kaino nangbu nangi khonjel do nupa ngangbo khangde kai hai no kasur punna please help thobisana na inama di aidi inama na khangi duni loiphau laini kumaning thona che ano kuman sagono ko pung 3 da tum doni ko nang tumo kausar punna please kumaning thona kuman lai na kai ba kainaram dai nungsiba sakla kausar punna प्लीज कौशल पुर मुझे कुछ समझ में नहीं आ रहा है प्लीज क्यों बोल रहा है प्रकाश तोचमना लाइक कौरमनी हाइब लाइव नुंगाइदना लाइक कौरमे हाय लाइक कौरमे हे लाइव नुंगाइबदा like to biramo please कौशल पुर प्लीज ओके कौशल पुर प्लीज हेल्प माय ओके सुनी बला न केस हकमन चलक नु हाइब कमेंट दो फजना पाओ
हकाम चलकनो है कमेंट फजना पाओ कोइजम लक्ष्मी कुमार न कब हंदक लाइफ से याम तोये हंता इसे katang कानून toire मला न करी मथेल चागे मेघाय ichi kalam lai si sage da ऐगी ai sake ba पुंसी aigi punsi inga nonglaksida thaja oina ngalaro nongliktana chamthokhraba nungsiba nangna asagi yening hulhanbiro narum thupna hingjaningbi aise nokna chauba taibangna ikai khangdabini hairi hairam kiroi dara lai mane ko प्रकाश sita kau thokare kuman bagi इसे ब्रेक अपार्ट macha nang mama da tawu disturb to admin kono sana flowers nang tumga na tumba ya gane sonda thokro so ai sarok tore nang phage phage dai sarok tore chambai chini nuai te toro kono mama cha admin flower na kari mathel sarage to bisna mai bamna inama puspani gi lei do sakpio rani elam na hai che any bai sana thoi konsam na sister yam phajaye thank you dai admin flower na nong churak ani amta lepoi mega chandra na hayo yerum chai kanon malai प्रकाश सुखसम रोसी बिना लेहौरे थोबी सना वा 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 से कन वा वा नु है खुमा लाइन आईगी thank you पुंसी इंगा नोलक्ता थाबल ओइना ngan video aina yam pamba pamjaba isai asi se se sa na pi pa ma me rajesh na hauji ti che no ai la kuine e sakita ba welcome rajesh tomba welcome thokchum na rajesh wawa isai se di rosni pukram bamna pakte to o yare khonda dugai ꯑꯩꯈꯣꯏ ꯈꯣꯟꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯁꯛꯄ ꯅꯠꯆꯗꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯨꯒ ꯑꯗꯨꯝ ꯁꯛꯄꯅꯦꯕꯀꯣ ꯏꯁꯩ ꯁꯛꯄꯤꯕꯁꯨ ꯅꯠꯆꯗꯦ ꯑꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯛꯎ ꯁꯛꯎ ꯍꯥꯏꯕ ꯁꯛꯄꯅꯦꯕ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩ ꯈꯣꯟ ꯐꯖꯅ ꯁꯛꯄ ise ꯅꯠꯆꯗꯦ kanam lana binod de surmala ke ba ireng bamna kai injang sage kangsoi chae kuman laina che kanon admin flower na noi kai de noi kasada ne de kuman laina boys jam phajaye ꯀꯥꯏꯗꯩꯅꯣꯗ ꯕ꯭ꯔꯣ ꯀꯥꯕꯛ ꯁꯥꯕꯛꯅꯦ ꯁꯨꯝ ꯊꯨꯕꯤꯁꯅꯥꯅ ꯏꯁꯩ ꯁꯛ ꯋꯥꯁꯜꯂꯛꯀꯦꯁꯦ ꯂꯩ ꯂꯩꯔꯣ ꯃꯥ ꯉꯁꯥꯏ ꯍꯥꯏꯒꯤꯗꯣ jengoronu aja ore do chingda de ꯑꯝꯇꯁꯨ ꯂꯩꯇꯦꯗꯣ ꯀꯣꯃꯦꯟ onna kakhat do sona check to yaro da aja sona aja ore ꯀꯥꯏꯖꯧ ꯅꯪꯗꯣ ꯕꯨꯂꯥ ꯕꯨꯂꯥꯛꯇꯤꯗꯨꯗꯣ ꯂꯩꯗꯤ ꯄ꯭ꯔꯀꯥꯁ ꯇꯧꯖꯅ ꯂꯩꯁꯥꯕꯤ ꯑꯝꯇ ꯁꯦꯝꯕꯤꯌꯣ ꯆꯤꯆꯦꯅ ꯂꯧꯍꯧꯔꯦ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔ ꯁꯥꯔ ꯑꯩꯒꯤꯁꯨ ꯐꯥꯏꯅꯤꯡꯉꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯁꯛꯑꯣ ꯀꯩꯅꯣ ꯐꯥꯏꯅꯤꯡ ꯁꯥꯔꯒꯤꯁꯨ ꯐꯥꯏꯅꯤꯡꯉꯦ ꯍꯥꯏꯕ ꯏꯁꯩꯗ ꯁꯛꯑꯣ ꯄꯤ ꯔꯥꯖꯦꯁꯅ ꯑꯩꯈꯣꯏ ꯗꯥꯗꯤ ꯀꯥꯔꯟꯗ ꯐꯖꯩꯌꯦ ꯉꯥꯡꯕꯅꯦ ꯆꯦꯅꯨ ꯑꯊꯣꯏꯕꯤꯆꯅꯥꯅ ꯌꯥꯝ ꯉꯟꯅ ꯃꯤꯅꯥꯏꯁꯤꯡꯁꯦ ꯂꯥꯛꯑꯦꯗ ꯉꯁꯤꯗꯤ ꯍꯣꯏ ꯃꯥꯅꯦ ꯂꯩ ꯁꯛꯄꯤꯌꯣ ꯈꯨꯃꯟ ꯂꯥꯏꯅ ꯐꯖꯩꯌꯦ ꯑꯩꯒꯤꯗꯤ ꯏꯁꯩꯗ ꯉꯥꯎꯖꯩ ꯑꯗꯨꯅ ꯐꯖꯩ ꯑꯦꯗ꯭ꯔꯤꯡꯅꯒ ꯅꯣꯏꯔꯣꯝꯗꯤ ꯏꯔꯥꯡ ꯂꯩꯇꯕ꯭ꯔꯅꯦ ꯅꯨꯡꯉꯥꯏꯔꯦꯅꯦ ꯏꯔꯥꯡ ꯂꯩꯇꯤꯌꯦ ꯏꯆꯦ ꯀꯥꯅꯣꯝꯕꯔꯅ ꯀꯅꯥꯅꯣ ꯚꯣꯏꯁ ꯐꯖꯗꯦ ꯍꯥꯏꯔꯤꯗꯣ ꯅꯣ ꯔꯟꯖꯅꯥ ꯁꯂꯥꯝꯅ ꯏꯕꯥ ꯑꯩꯒꯤ ꯆꯦꯅꯦꯜ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯄꯤꯔꯝꯃꯣ ꯑꯣꯀꯦ ꯂꯣꯏꯔꯕ ꯑꯗꯩ ꯃꯍꯟꯇ ꯃꯆꯥ ꯊꯨꯕꯤ ꯉꯥꯏꯈꯣꯕ ꯑꯦꯟꯖꯤꯅ ꯉꯁꯤꯗꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯨꯔꯥ ꯐꯔꯛ ꯇꯥꯗꯣꯔꯦꯕ ꯑꯩ ꯁꯥꯎꯔꯛꯇꯣꯔꯦ ꯑꯩ ꯐꯥꯒꯤꯗꯒꯤ ꯉꯁꯤꯗꯤ ꯉꯥꯔꯤꯌꯥꯟꯕꯝꯒꯤ ꯏꯆꯦꯗꯨ ꯌꯥꯎꯗ꯭ꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯤꯟ ꯑꯣꯏꯅ ꯊꯝꯃꯝꯃꯦ ꯄꯤꯟꯅ ꯊꯅꯝꯃ ꯃꯥ ꯆꯠꯈ꯭ꯔ ꯃꯥ ꯃꯥꯜꯂꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯨꯝꯃ ꯅꯤꯡꯊꯧꯅ ꯄꯤꯟ ꯄ꯭ꯔꯀꯥꯁ ꯆꯦꯁꯜꯂꯝꯅꯦ ꯃꯥ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯣꯏ ꯑꯗꯩ ꯂꯂꯟ ꯑꯦꯁꯀꯦꯅ ꯑꯗꯩꯗꯤ ꯖꯨꯋꯦꯠ ꯕꯟꯁꯅ वाओ ललन एसके वह अनुपम देव हाय हाउ आर यू अनुपम जी सभी न्यू लोग जो न्यू दोस्त लोग मेरे एलबी में जो आया है सभी लोग मुझे प्लीज सपोर्ट कीजिए सब कीजिए न्यू ईयर के गिफ्ट दीजिए बहुत बड़ा प्यार दीजिए थैंक यू सो मच मेरे लाइव स्ट्रीम में आने के लिए
दैदी खुमन कैनोना करेबा नुपम दैदे mainam chingling amana nacha nupi dusu yawhalona sakpa isai duga makhon kaiba punnan ba family isai punna na ba isai prakash tokchomna dil to hai dil amta sakpi o kumaning to na prakash nupi koina raga chance lahoge haido nangu karamba mino nangse playboy maliko el romance singan hai nene Juliana Hello. nungsi mai thong do yeng jage khajitang momon noklo Akhoi o dana sasarani di sei do. tabi sanana mayam pakte jengning dre khabi radi life sidagi changbi rakta bana hai changbi rakta na ba haijari thau leitana laklaga mingonda wahi wata phajadaba di sija na biram ganu ko making memories na I'm coming bro Welcome, welcome welcome. welcome making welcome Like Hardi kijiye, like Simnaji kijiye, please. India rocks Like to be Knox ichna Kapar mayam. na khong na phajan ting thoma cha tabi blanket che sukka da bachana sukta da na nang je ma blanket ma ta chalaga se ko mai to ba Charani ma thoko le charani nang ko leng du di El romance ngana nene nungai ri boy kuman lai na LB Nungairiye, da nangdi karan nungairibo. kalan irakano phagi nate di Macpor Mohammed ne na hai Juliana pin to view ko hai Pinto biri sidi Julia. Oh. Nagi punsi Mayam Julia gane ba mane siga pinto loga thamise magi sene Thabisana ina ma se LB thaba khudingi hena phajare nomagi Kai de no da. gula pijage thabisana nang do hai bagi Ngarang aingonda kananomna changaga haidra khara kero ngarang dum hok El kezabane be. Ramesh Singh Kero wai dum ngasi nungaire lipstick khara thajare. Khara phajara thare ise lipstick kang se. okay binod thengla ahin yam nungai ba video lak to re nang nong ni sida mem ngai biramo Thengla ai na thoji Julia ne se sala kaino. nangi nungsi mai thong ngai kana ma kare ba nungsi mai thong do jingninge khajik tang momon nok la une Nungsi kai. Tabi Nungsi nene mai chakchar thong bol mansari daidi kajitang mamonog ijakaman okay bino laune. el ramena nene chakchar Ay chai tabi hang sana hang na dabung ai bitay gula bangse. saba Ay yade lok hang thunge hang okay making memory na. manipur gi capital di imphal oi sumaina kasar gi capital di kai ming kauge yamba actually kasar di akoi assam ne assam gi assam se oidina kasar se di district ne bako akoi state assam dina assam gi di Capital. capital to ana le ko silchar keno se kasar gi na le banate ko Kasara Sam. kasar assam do na state ni na ise kan na meghalaya bro prakash tokchom na brother gi ming kari kauge ai gi ming satyajit kauye to bisana na chaba yadaba du hairaga yam pija ningba sabinu ko angang lameng ano El Roman sing na kai injang sarege ngasi kangsoi chae Megha Chandra na sir isai Lai to sinbiyo matik amta mayam. phajana Lai to sa o sinbiyo. Ay khwang yam na da hamda na khose khwang yam na ay kai do khwang as khwang te tore ay hipasida. Handa. Ay ngata hipura. ki ko na ga hipu Ay khwang si pura ya de na. nang yaw da di ko mai to ni bema Khwang yam na. na hak jaw da na ai hak ti karam na elbi thani nangi nungsi mai thong do aina ujaraga ai si uyam nan nupi de chok Se tha se se ba khata ku pham ge se. kaino na pham ge ga sang dui do na kare ai Nate no ba ay khwang na pham ge nam so ai nam. sang do ri du ga Nang khata kum tharo kai nang to bidu aman chang bidu ai ne. kai se toino Khata kum tharo ne. Nang pham bidu jari baba. ai ya 10 kilometer tram ki mamang chakra ge ne Taka nu se pura mai do ta hallo ba jari na da. Fara yam ta bani ma karan se jam yam tawi wa ga ai tal ba. ai sauni ngak to re Nupi ba macha ge ne nupa di heli kama to ino khong de ba. Kai nang supi chi ma dan ta hai. Se. phaju to makha hichen na lei re mana Se se. Ma ne. ko to ban gi yad re ne do Khong ga karan se. da na sum lei sawlo to re na Khong lam sa lo sna. Ai ma walma khong to kai na di. mit yeng no jiki do di ko na live se mayek aroi bi sengdre boy okay Ma kai gino ne. khang de
ꯃꯌꯥꯝ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯣ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯁꯤ ꯑꯉꯥꯡ ꯈꯨꯗꯣ ꯂꯪꯍꯜꯂꯛꯇꯣꯔꯦ ꯆꯠꯂꯣ ꯉꯥꯛꯇꯪ ꯂꯩꯒꯦ ꯋꯥ ꯋꯥ ꯍꯥꯏ ꯑꯗꯨꯒꯒꯤꯗꯤ ꯋꯥꯡꯕ ꯁꯤꯡꯍꯅ ꯆꯦꯒꯤ ꯐꯨꯔꯤꯠꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯁ ꯑꯗꯨꯒꯤꯗꯤ ꯃꯦꯀꯤꯡꯅ ꯀꯩ ꯍꯥꯏꯕ ꯂꯣꯏ ꯕ꯭ꯂꯔ ꯆꯠꯂꯦ ꯍꯥꯏꯌꯦ ꯑꯩꯌꯥ ꯌꯥꯝ ꯕ꯭ꯂꯔ ꯆꯠꯂꯕꯣ ꯀꯩꯒꯤꯅꯣꯅꯦ ꯃꯌꯥꯝ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯕꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯉꯁꯤ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯕ꯭ꯂꯔ ꯆꯠꯂꯤꯁꯦ ꯑꯩꯒꯤꯁꯤꯒꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯏꯕꯀꯣ ꯑꯗꯨꯒꯒꯤꯗꯤ ꯀꯩꯅꯣꯅ ꯕ꯭ꯔꯣꯟꯁꯣꯟꯅ ꯀꯩ ꯍꯥꯏꯕ ꯌꯥꯝ ꯊꯥꯒꯠꯂꯤ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯂꯩꯌꯨꯀꯣ ꯑꯗꯨꯝ ꯃꯦꯘꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯦꯀꯤꯡꯅ ꯀꯦꯃꯦꯔꯥ ꯌꯥꯗꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏ ꯌꯥꯝ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯦꯜ ꯔꯣꯃꯦꯁ ꯁꯤꯡꯍꯅ ꯌꯥꯝ ꯆꯞꯄꯦꯅꯦꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯌꯥꯎꯗꯖꯥꯠꯂꯣ ꯌꯥꯎꯏ ꯑꯗꯩꯗꯤ ꯃꯦꯘꯥ ꯆꯟꯗ꯭ꯔꯅ ꯀꯔꯤ ꯍꯥꯏꯕ ꯈꯠꯅꯔꯤꯗꯤ ꯈꯠꯅꯔꯗꯤ ꯈꯥꯝꯃꯨꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯃꯧꯗ ꯉꯥꯡꯒꯅꯨ ꯀꯣ ꯅꯣꯏ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯅꯤꯉꯣꯜ ꯃꯆꯥꯗ ꯑꯣꯏꯕꯩ ꯀꯦꯖꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯦꯜ ꯔꯣꯃꯦꯁꯅ ꯅꯦꯅꯦꯒꯤ ꯁꯛꯁꯦ ꯎꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯈꯤ ꯆꯅꯨꯅ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯤꯌꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯏꯅꯝꯃ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯩꯗꯤ ꯀꯔꯤꯝ ꯇꯧꯗꯦ ꯏꯅꯝꯃ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯃꯟ ꯂꯥꯏꯅ ꯃꯌꯦꯛ ꯁꯦꯡꯕ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯗꯤ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯁꯅ ꯁꯦꯡꯗ꯭ꯔꯦ ꯃꯌꯥꯝꯗ ꯍꯪꯕꯤꯌꯣ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯈꯨꯃꯟꯅ ꯁꯛ ꯌꯥꯝꯅ ꯐꯖꯅ ꯎꯔꯤꯁꯤꯕꯨ ꯁꯨꯛ ꯌꯥꯝꯅ ꯐꯖꯅ ꯎꯔꯤꯁꯤꯕꯨ ꯎꯗꯕ ꯃꯣꯏꯗ ꯃꯃꯤꯠ ꯌꯥꯗꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯀꯤꯅꯗꯕ ꯇꯧꯔ ꯂꯩ ꯍꯥꯏ ꯑꯗꯩ ꯀꯥꯅꯣꯟ ꯕꯂꯥꯅ ꯀꯅꯥ ꯈꯠꯅꯔꯒꯦ ꯃꯦꯘꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯗꯨꯗꯒꯤꯗꯤ ꯑꯦꯜ ꯔꯣꯃꯦꯁꯅ ꯀꯀꯥꯁꯦ ꯑꯁꯥꯝ ꯃꯩꯇꯩꯔꯣ ꯍꯥꯏꯌꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤꯅꯦ ꯀꯁꯥꯔꯒꯤꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯃꯩꯇꯩꯂꯣꯟꯅꯤ ꯉꯥꯡꯉꯤꯁꯦ ꯑꯗꯨꯅ ꯃꯩꯇꯩꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯏꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅꯦ ꯍꯦꯜꯂꯣ ꯗꯤꯌꯔ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏ ꯃꯌꯥꯝ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯕꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯁꯤꯗ ꯍꯥꯏꯕꯁꯤꯒ ꯎꯔꯤꯗꯨꯅꯤꯅ ꯁꯤ ꯕ꯭ꯂꯔ ꯆꯠꯂꯤꯁꯤꯗꯤ ꯑꯗꯨꯅꯤ ꯀꯩꯗꯧꯅꯣꯁꯦ ꯃꯌꯥꯝ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯕꯣ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗ꯭ꯔꯕꯣ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯤꯌꯦ ꯑꯗꯩꯗꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯀꯔꯤꯝ ꯇꯧꯗꯦ ꯏꯅꯝꯃ ꯃꯌꯦꯛ ꯃꯌꯥꯝ ꯁꯨꯝ ꯏꯒꯅꯣꯔ ꯈꯔ ꯇꯧꯕꯤꯔꯣ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯅꯤ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯩꯗꯤ ꯈꯨꯃꯟ ꯂꯥꯏꯅ ꯃꯌꯥꯝ ꯁꯦꯡꯕ ꯈꯔ ꯋꯥꯠꯂꯦ ꯃꯌꯦꯛ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯦ ꯁꯦꯡꯗ꯭ꯔꯦ ꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯁꯣꯝꯗ ꯀꯔꯤꯅꯣ ꯇꯨ ꯇꯦꯛꯈ꯭ꯔꯦꯗꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯁꯤꯗ ꯊꯝꯃꯝꯒꯅꯦ ꯀꯩꯒꯤꯅꯣ ꯅꯪ ꯑꯃꯨꯛ ꯆꯤꯡꯊꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯗꯣ ꯀꯃꯦꯟ ꯄꯥꯔꯤꯃꯤꯅꯦ ꯀꯃꯦꯟ ꯑꯥ ꯃꯊꯛꯇ ꯂꯩꯍꯧꯔꯕꯣ ꯁꯤ ꯁ꯭ꯋꯥꯏꯁꯦ ꯄꯥꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅꯤ ꯂꯣꯏ ꯄꯥꯔꯕꯅꯤ ꯂꯣꯏ ꯆꯤꯡꯍꯜꯂꯨ ꯂꯣꯏ ꯄꯥꯔꯕꯅꯤ ꯅꯪ ꯊꯕꯛ ꯁꯨꯔꯨꯔꯣꯆꯣ ꯑꯩ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦꯆꯣ ꯑꯩ ꯍꯦꯟꯗꯜ ꯇꯧꯍꯧꯔꯒꯦ ꯂꯣꯏꯅ ꯃꯦꯀꯤꯡꯅ ꯁꯦꯡꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯈꯨꯃꯟ ꯂꯥꯏꯅ ꯕꯦꯜꯃꯤ ꯀꯩꯕ ꯋꯥꯡꯕꯝ ꯁꯤꯡꯍꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯆꯞꯄꯤꯗꯣ ꯊꯣꯏꯕꯤ ꯅꯪꯉꯣꯟꯗꯁꯨ ꯀꯔꯤꯝ ꯇꯧꯗꯦ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯀꯩꯒꯤꯅꯣ ꯆꯞꯄꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ
mayam like to tausinbiro please, like tꯧdaba yauragadi like tausinbiro. Prince chappibo hojiksu chappibo Prince. mayek sengba live ta oina chapiro yani hai. Prince may kaino mayek jam sengdrabo. Thoibisna mayek jam sengdraba jengune. Kaigino khangde net se jamna slow oina tabira khangde ne. चपते है मेघा चंद्र चपते है तो मोइना चप्पे चप्पे हाइसे कहीं हाइनो खंगजे इनमा आइसु सुक्थारीदो कइदौरगे मयेक सेंगना उये कइसु तौदेये सुक कइनो सुक थागनो अदुगदी एल रोमेशना अखोय ममासु आसामदगिने हायदे खुमन लाइना उबुदी उ कइनो उबुदी उइदा खितंग सेंगबा वाली हाइबनिदा फजहनिंगबगी हाइबनी हाय खुमन ब्रो कइनो ओइरमगनी को खोइगिने ने चप्पीरा कइम तौयेबको अदुगिनी अंजू कसाना चे आई लागले हाय वेलकम वेलकम अंजू अदुगदी इसे कानून बलाना मयेक सेंगी एन हायरे अदुगदी एल रोमेशना चप्तरे हाय अदगी चे खुमना कैसुम तौदे खुमन निंथौना कैसुम तौदे को लाइव जाउबा हैतबा मी मालिको हायना हायरे अदगी बोनसोने के कैसु तौदेदा हाय अदगी खुमन ब्रोना कह हायबा एगी कमेंट पाबीरक प्रो हाय दे प्रकाशना मयेक ब्लर चले हाय अदगी प्रकाश नंग फोन याद्रबा येंगु कइदरोनो खंगदे नंगिसु नेट लेतना तविजाला नेट चपना तविजाला जेंगु थोइबिसना माइबमना पिसुम सुकनो हायबा कमेंट बुसिम सुकनो हायबा इना मनोको हाय ने बेमले नावरेमसना चे आई कमेंट्स पाबीरक्ते हाय या बेमले वेलकम वेलकम आई होदना तविनिको नंगी कमेंट्स उहोदबा दुगिनी अदोइदी अंजू कसाना चे कई हिंजांग चागे हाय ngasiदी अंजू समथोंग अमा चारे अदोइदी nga थोंबा अमासु तविको अदुगदी मेघा चंद्रना कानून बला कमदौबा हाय मेघा चंद्रगा इसे कानून बला कदों दमु चके हाइनो कदों दमु चतोइनो बा ꯑꯩꯒꯤꯁꯤꯒ ꯁꯨꯝ ꯂꯩꯌꯨꯕ ꯉꯥꯇꯪ ꯃꯤꯁꯨ ꯌꯥꯝꯗꯦ ꯑꯩꯒꯤꯁꯦ ꯃꯤ 20 ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯃꯤ ꯂꯤꯛꯂꯤꯌꯦꯕ अदई थेबी सनाना थाजद्रगा आई स्क्रीनशॉट थारके इनमा मये कयाम सेंगी होरेन येंगुको हाय ओके ओके थारो खंगबा आई जेंगे अदई चे कानून बला ना करिनो मेघा हाय अदुनी चे चखिनो बको इचे कानून बला चखिनु दगी मेघा चंद्र चखिनु असिगे सुम लेयोबा मी जामदेबा इसे मी लिखरेबा मैम कमेंट सिबिरो मीसु इलिगली ऐसिगा उरिंग तोइजरो मैम दुसे जेंगुने उरिंग दाग की दाग न तंगाइरे माइसे एकदम दाग न लोइरेबा कइदौरगा फदोइनो अमता हाइबिरोने खंगबा यावरगदी उरिंग फनबगिने उरिंगा दगी दाग तारी मैम से असिसिगा फनबगी करी हिदाग तौरगा फगदगे खंगबा लेरगदी हाइबिरो मैम इचे मोमिता लाए 23 लाइक डन थैंक यू इचे वेलकम नना गेलबी लापी बगी हंजू कसाना पाखखरे कमेंट्स मैम अदुगदी चे इबाईदी हाय इबाई लइये लाकनी मेगा चंद्रना चलोइदा इन हायरे अदुगदी बेमले नारेमना लाइव यामना चे कनादा चंगदोइनो खंगदे ओ लाइव जामना थाएरो कना थागेने हुजिपुआ खुमन लाइना सिबुदी सेंगिदा खितंग वाटलिना चमना हाइबनी होइदा खुमन ब्रो होय मे सिंगदबदुगा दुम फजना हाइरा कना तोरपनिको कइसु काइदेदा दगी मोमिताना करिनो तुम्बगा पाइरोइदोइजा लो मी लिइने हाय करिनो तुम्बगा पिरोइदोइजा ला मी
ꯂꯤꯛꯏꯅ ꯍꯥꯏ ꯃꯤ ꯌꯥꯝ ꯂꯤꯛꯑꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯗꯨꯅ ꯑꯩꯒꯤꯁꯤꯒ ꯂꯩꯕꯤꯌꯣ ꯑꯇꯣꯞꯄꯗ ꯆꯠꯈꯤꯅꯣ ꯑꯗꯩ ꯏꯆꯦ ꯀꯥꯅꯟꯕꯂꯥꯅ ꯃꯣꯃꯤ ꯂꯥꯏꯚ ꯇꯧꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯂꯥꯏꯅ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏ ꯑꯗꯩ ꯑꯟꯖꯨ ꯁꯒꯠꯄꯝꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯟꯖꯨꯅ 24 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯟꯖꯨ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯏꯆꯦ ꯀꯩ ꯍꯥꯏꯕ ꯉꯥꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯔꯛꯀꯦ ꯆꯦ ꯕꯂꯥ ꯍꯥꯏꯌꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯄꯨꯡ ꯀꯌꯥ ꯊꯥꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯔꯣꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯍꯥꯏꯅꯦꯅꯦ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯑꯗꯨꯗꯒꯤꯗꯤ ꯃꯣꯃꯤꯇꯥꯅ ꯑꯟꯖꯨ ꯍꯥꯏ ꯃꯣꯃꯤꯇꯥꯅ ꯑꯃꯨꯛ ꯀꯩ ꯍꯤꯟꯖꯥꯡ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯟꯖꯨ ꯁꯒꯥꯄꯝꯅ ꯈꯨꯃꯟ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯑꯟꯖꯨ ꯁꯒꯥꯄꯝꯅ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯚ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯑꯗꯩ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯍꯦꯜꯂꯣ ꯈꯨꯃꯟ ꯂꯥꯏ ꯍꯥꯏ ꯑꯗꯒꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯉꯔꯥꯡꯗꯤ ꯐꯩ ꯍꯥꯏ ꯑꯗꯩ ꯕꯦꯝꯂꯩꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯔꯒ ꯈꯨꯔꯨꯝꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯁꯅ ꯆꯦ ꯋꯥꯆꯞ ꯅꯝꯕꯔ ꯑꯝꯇ ꯄ꯭ꯂꯤꯖ ꯃꯦꯁꯦꯖ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯠ ꯊꯥꯔꯛꯀꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯋꯥꯆꯞꯀꯤ ꯅꯝꯕꯔꯗꯨꯗꯤ ꯄꯤꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯈꯔ ꯃꯌꯦꯛ ꯁꯦꯡꯉꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯌꯥꯎꯕꯤꯔꯣꯕꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯒꯤ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯑꯣꯏꯔꯤꯔꯥ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯄ꯭ꯂꯤꯖ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯔꯣꯀꯣ ꯊꯣꯏꯕꯤꯁꯅ ꯏꯅꯝꯃ ꯄꯨꯡ ꯋꯥꯠꯂꯤ ꯇꯣꯏꯅꯤ ꯏꯅꯝꯃ ꯊꯦꯡꯉꯒ ꯍꯣꯔꯦꯟ ꯀꯩ ꯍꯥꯏꯕ ꯈꯤꯡꯒꯠꯂꯝꯗꯥꯏꯗ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯥꯏ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯒꯤꯗꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯟꯖꯨ ꯊꯦꯡꯅ ꯊꯥꯔꯒꯦ ꯍꯥꯏꯌꯦ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯕꯦꯝꯂꯩ ꯍꯥꯏꯌꯦ ꯑꯟꯖꯨꯅ ꯆꯦ ꯑꯣ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯃꯦꯘꯥ ꯍꯥꯏꯌꯦ ꯈꯨꯃꯟ ꯂꯥꯏꯅ ꯑꯣꯟ ꯍꯥꯏ ꯏꯆꯦ ꯕꯦꯝꯂꯩꯅ ꯆꯦ ꯃꯣꯅꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤꯗꯤ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯁꯅ ꯑꯃꯨꯛ ꯂꯥꯛ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯒꯦ ꯑꯅ ꯍꯥꯏꯔꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯒꯦ ꯍꯣꯏ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯁ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯁꯦ ꯅꯦꯠꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯇꯧꯋꯤꯔꯥ ꯈꯪꯗꯦꯕ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯅꯀோ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯑꯣ ꯀꯣꯏꯊꯨꯔꯁꯨ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥ ꯌꯥꯎꯗꯕꯁꯦ ꯃꯇꯧ ꯃꯥꯟꯗꯦꯅꯦ ꯍꯥꯏꯌꯦ ꯑꯗꯩ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯆꯥꯔꯦ ꯕꯦꯝꯂꯩ ꯍꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯈꯨꯃꯟ ꯆꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯌꯥꯝ ꯃꯤ ꯏꯂꯤꯛ ꯂꯤꯛꯈ꯭ꯔꯦ ꯃꯤ 23-24 ꯉꯥꯏꯔꯦꯅꯦ ꯑꯣꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ 15K ꯌꯧꯔꯕ ꯑꯩꯕꯨ ꯃꯤ 18 ꯈꯛ ꯂꯥꯛꯄꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯅꯦꯠ ꯆꯠꯄꯗ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯂꯥꯛꯄꯤꯌꯨꯅꯦ ꯀꯩꯅꯣꯅꯦ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯟꯊꯔꯛꯄꯗ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯣꯃꯦꯟꯁ ꯄꯥꯔꯒ ꯍꯪꯒꯠꯂꯛꯄꯗ ꯃꯤ 18 ꯈꯛ ꯂꯩꯔꯝꯃꯤꯅꯦ ꯀꯩꯅꯣ ꯁꯤꯕꯨ ꯅꯣꯏꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯁꯥꯎꯔꯛꯇꯣꯔꯦꯀꯣ ꯑꯩ ꯂꯥꯎꯅ ꯋꯥ ꯉꯥꯡꯉꯛꯇꯣꯔꯦ ꯆꯠꯈꯤꯅꯨ ꯑꯃꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯇꯨꯝꯅꯤꯡꯉꯦ ꯀꯥꯏ ꯈꯨꯃꯟ ꯀꯅꯥ ꯇꯨꯝꯅꯤꯡꯉꯤꯗꯣ ꯇꯨꯝꯕꯒ ꯈꯨꯃꯟ ꯌꯥꯔꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯟꯖꯨ ꯁꯉꯥꯐꯝꯅ ꯆꯦ ꯏꯕꯥꯏ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯏꯕꯨꯡ ꯖꯣꯀꯔ ꯂꯥꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯆꯦ ꯃꯣꯃꯤ ꯀꯥꯡꯁꯣꯏ ꯈꯨꯃꯟ ꯂꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯅꯨꯅ ꯉꯥꯡꯕꯁꯤ ꯌꯥꯏ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯁꯤ ꯃꯤ 23ꯈꯛꯕꯨ ꯏꯆꯦ ꯀꯅꯥ ꯂꯩꯅꯒꯦꯕ ꯀꯅꯅꯕꯅꯅ ꯈꯪꯗ꯭ꯔꯤ ꯍꯥꯏꯈꯣ ꯃꯦꯘꯥꯏ ꯑꯗꯩꯗꯤ ꯕꯦꯝꯂꯩꯅ ꯀꯩꯕ ꯆꯦꯃꯤ ꯐꯥꯎ ꯀꯣꯏ ꯑꯗꯨꯅꯦ ꯃꯤ ꯂꯣꯏ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣꯕ ꯑꯩ ꯑꯗꯩꯗꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯕꯨꯡ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯅꯨꯅ ꯀꯩꯕ ꯑꯅꯨꯗ ꯍꯪꯂꯣꯏ ꯑꯩꯁꯨ ꯀꯟꯅ ꯂꯥꯡꯂꯤ ꯍꯥꯏ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯕꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯉꯁꯤ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯤꯁꯦ ꯑꯩ ꯁꯥꯎꯅꯤꯡꯉꯦꯕ ꯌꯥꯝꯅ ꯈꯨꯃꯟ ꯍꯤꯡꯆꯥꯕꯤ ꯁꯤ ꯄꯥꯔꯣ ꯑꯣꯜꯂꯛꯀꯅꯨꯀꯣ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯕ ꯕꯦꯝꯂꯩ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯕꯣ ꯑꯩꯒꯤꯁꯦ ꯃꯌꯦꯛ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯆꯞꯄ꯭ꯔꯥꯕ ꯑꯣꯜꯂꯛꯀꯅꯨꯀꯣ ꯑꯗ ꯏꯅꯝꯃꯅ ꯀꯩ ꯁꯥꯇ꯭ꯔꯅꯣ ꯑꯣꯏꯃꯥ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯀꯩ ꯈꯜꯂꯦ ꯂꯣꯏꯐꯧ ꯂꯩꯖꯔꯒꯦ ꯑꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯕꯂꯥ ꯏꯕꯥꯅꯤꯗꯤ ꯂꯥꯏꯚ
loirasu lehaudrabani daidi Mina mayek sengde loi sajida chanagize kaiginoba sani haye ai sauningye yamna bemlei naurana mi yamna live taunari donani che bemlei nauram sengi ne che daidi Trias blog na hi new subscriber Trias blog hello welcome hello welcome welcome ise nache momita gelpin na lapi bagi thank you Trias blog se maite yoidura maite Maitire mane khangde kaisu taude anu khuman hai duga kaigino mayek sengde mega hairami sibo chana ujik senge tu siga tholai jini mega chandra senge ऋतिक सिन्हा आप तो मेरे रिप्लाई इग्नोर कर रहे हो ऋतिक सिन्हा आप तो मेरे ना एक्चुअली थोड़ा प्रॉब्लम हुआ था जो नेट का प्रॉब्लम हुआ था कमेंट पढ़ते समय थोड़ा प्रॉब्लम हुआ था इसलिए माइंड मत कीजिए ऋतिक मेरे एलबी पे हाँ आने के लिए थैंक यू सो मच Bisana kaiba ina mayek sengba sengdabadi wa tu ose horen screenshot tharake duga khango hai yam ओके senge ओके hojiti yam sengdo male ngасai khara blur chalu ra mare hojiti ऋतिक ने sengba male मेरे माइंड मत कीजिए ऋतिक जी अभी 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 हो जाएगा क्योंकि नेट का थोड़ा प्रॉब्लम हुआ था ना इसलिए हम लोग नेट के चक्कर में जो कमेंट थोड़ा इग्नोर हुआ था नाराज मत दीजिए हो जाएगा अभी jadi sajida sanina kainyang sage ay ngasidi samthong sare samthong saye dai momita waina ta megha kainyang sarage khuman line iba ay ise kalmana senge ay anju sangabona hojikna hena senge mayek se ngasai khara blur chalu ra khuman mare line on ay mega chandra kari haige bala anuge sabdrada loin thoklaiba mayek tu thoklaiba kasagi palle uyum dor palle ruba ma kaigino sabdra tawdu namthore ban net ka do loin palo namdor pala bukhai ban hai dai di me khuman line on ay mega chandra kari haige bala ritik na welcome ai okay bemlei naurem na che ai on lagi ko ai ओके ओके बेमले thoibisana mai bem ina ma koinare sa o ai se kan mana megha ai khuman to na che anu isai gamta khuman sakningdre dai tumninge sajida sa ni che mi se yam irli ko pum siga bang to sauningeba o che yam yen ma pum bang to o ai thoibisana ma yam cha bani na ma di thoibisana mai bam mane dabung net phauki re ina magi kai hojiki duda khuman line camera mayek senge thank you bro ai mega ga sai chandra dagi na thawai kai nungai ta leini jerum khangbra chae momita mayek sengdabadуда ऋतिक सिंघाना करेबा क्या कर रहे हो आप लोग और बताओ क्या कर रहे हो आप लोग मतलब अभी हम लोग एलबी चल रहा है आप कहाँ से हो ब्रो ऋतिक ब्रो आप कहाँ से हो दैदी थबिसनाना ओ अइना हाइरिसु सक अरोइद्रो है दे कोई न रे कैपकट वीडियो माग दिन एक कोई से न न रे कुमन सागुनो आई दैदी तुमनिंगे कैपकट ऐसे नुम कना मसिजु मकेनो नी ने सजिदा साइनिना से yen chadro chaye do ma ꯆꯥꯏꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯖꯅ ꯆꯥꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯦꯕꯀꯣ ꯑꯩꯁꯦ ꯖꯦꯟ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯖꯦꯟꯁꯒꯁꯦ ꯃꯇꯨꯝ ꯑꯅꯤ ꯑꯍꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯆꯥꯅꯤꯡꯗꯕꯤꯗꯣ ꯑꯗꯨ anju ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ anju changa ꯑꯗꯨꯗꯨꯅ puna ꯖꯦꯟ ꯃꯄꯨꯝꯒ on ꯆꯥꯔꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯊꯣꯛꯄ Ritik Roshana ꯑꯣꯏꯒꯗꯧ ꯃꯥꯟꯗꯦꯕ ꯑꯗꯨꯒꯤꯅꯦ Mumbai name answer oh Mumbai से welcome वेलकम ब्रो Ritik जी दे सपोर्ट पसंद कीजिए मेरे चैनल को like dan che pasambam welcome थैंक यू de पोसंबम bemlay naurem na वेलकम kaiba ya yam phajaye che de prince na kaiba थैंक khuman यू khuman saubada ai khuman subada aigi comment iraga khuman lai haina parakpadi khuman dei lakchararoi okay nangne angang nangne tabisana aduni dana very good tabisana che posamba mai sekal mana nakhoi ani kainom haige isai do sa oi कैसे नो इसे कानन बला ritu sana thanks कैसे सवाई नो हाइरोने मी गिले बंगसी से मी जाम दिए ngasi LB से कइनो पुंग अपन सिगा लोइन थाजलक बिनी तविसे mi live thaba mi masing jam khale nongma gi ꯑꯗꯨꯁꯨ ꯄꯨꯡ ꯃꯥꯄꯟꯁꯤꯒꯅꯦ ꯄꯨꯡ ꯃꯥꯄꯟꯁꯤꯒ ꯑꯩꯅ ꯊꯥꯕ ꯃꯇꯝꯁꯤꯒ ꯂꯣꯏꯅ ꯐꯨꯖꯜꯂꯛꯄ ꯇꯧꯔꯤꯁꯦ adudi nganu mubang tawro che okay ꯉꯥꯅꯨ ꯖꯨꯁꯁꯨ ꯆꯥꯗꯤꯌꯦ
Kuman line isai sa Nga oina sarake, oi nga dai oina posam bamna sarake. tobisana kainang sage tobisana na CapCut se kanano CapCut se kaino ni kuman in thoge moi maya mai masanu bani daidi Tony konthau jamna hello 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 Tony Tony. dai Megha Chandra na kanon bala nang di luhonggani hai chumbro tobisana na che posam bam kai kangsoi ai kangsoi chai mayam like share subscribe tawbiramo ngasidi mi se Subscribe lagi hai no ne. kaisum kada Kai ne. Kaino ne. Habi da de do. dabung yam haunu ai to bisana dabung jam haunu ai इतना itina khana khalia आप लोग ने हाँ हाँ भैया हम लोग ने खाना खा लिया आपने खा लिया क्या इसे कल मेघा है भैया अभी क्या मुंबई जाइए ना करना मुंबई का हालचाल कैसे है अभी dabung aigi original channel dai lakpado khuman lai haina parakpagi ai nungaitre adade khuman mi lai par khuman mi kok chao कुमन भी ऐसी Tony Konthoza Merirona Hai Bosam Bamna Adudi Che non Nungtigi LB Thabadagi do Uraba Nungtigi Adudi Chena Nungtigi LB Thabadagi ni do Uraba करी Hai पोता Punga Panda Thabado ꯑꯣ Mi ꯑꯗꯨꯅꯤꯕ Param Panlak ꯄꯨꯡ Nama ꯃꯥꯄꯟꯗꯅꯦ ꯑꯩꯅ ꯊꯥꯕꯗꯒꯤꯅꯦ ꯃꯤꯁꯦ ꯂꯣꯏ ꯄꯨꯡ ꯃꯥꯄꯟ ꯊꯥꯖꯅꯔꯛꯇꯅꯅꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯐꯥꯎ ꯂꯥꯛꯄꯤꯗ꯭ꯔꯤꯕ Bemlay ꯇꯧꯔꯤꯁꯦ na se on de Harau Kumai channel na hai tamo ite ma welcome हेलो walaga हेलो वेलकम वेलकम Kekana भाई thoibi सानसे लयूको ai nangi boyfriend ni wa कनाना kekana thoibi ai nangi boyfriend ni kai ai ma pura open ni pura open ni pura hangbukre ni sidia che mai hangbukre ni oi ma segai ri ni pura ritik na kai ba ache he me bai ritik na कुमन की सेमाई से आप आए भी करे आना मुंबई हाँ जरूर आऊंगा हाँ जरूर हाँ आऊंगा भैया हम लोग आएगा Bemlay Naurem na Prince Kuman mi on kre Andoni the red TV na kayo where from guys where from Assam भैया प्लीज भैया या बहन पता नहीं फिर भी हम लोगों के चैनल को सब कीजिए सपोर्ट कीजिए गिफ्ट प्लीज कीजिए दैदी केप केनो ना खुमन की दूसरा रूप न कराए खुमन खुमन पलक पदा इबाई न मिंग कौब सोरे अदुना आई साउबनी को नंग जे साउगन के मसिंगा दा लथोगा हुजी तिलौ चनम को न जोट नंग हुजी नंग मंगारे साउरी से हा Tebisana dabunga ina magagi ngasigi video do jengluraga bu pi tai ko nungsi manbai noigi dialogue to ꯑꯁꯦꯡꯕꯩꯔꯅꯦ Tony na kono che nu se masak yam phajaiye ꯀꯥꯏꯗꯩꯅꯣꯗ ꯐꯖꯄꯣꯟꯇꯦꯗ ꯀꯥꯏꯗꯅ ꯇꯧꯔꯤ ꯃꯤ ꯆꯣꯁꯃꯥ ꯈꯔ ꯎꯞꯁꯜꯂꯒ ꯀꯣ ꯑꯗꯨꯝ hangam makhong somlingagi tanjado nang uradi nang Tebisana nang ID kaya suigi ibungo ꯖꯥꯝꯕꯅꯤ ꯖꯥꯝꯕꯅꯤ kep na che bemlai Megha Chandra na kai ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ kin ꯄ꯭ꯂꯤꯖ ꯂꯥꯏꯛ chaning de ꯇꯧꯁꯤꯟꯕꯤꯌꯣ kanon bala ꯄ꯭ꯂꯤꯖ bora oina ꯃꯌꯥꯝ sage je kanon bala live na wai sai re ꯑꯗꯨꯅꯤꯅꯦ kuman lai na ke ba ithan ta no pasan bam na ha kep ka means sindok kabanina ai makhang de masak khang de ko ai ra daily kuman lai na kep ka na kare ba thoibi ibai na ai se kuman lai hai na pabirapagi sidagi lakpani nanauba maitei iche mase ꯍꯦꯜꯂꯣ ꯍꯦꯜꯂꯣ daidi ꯅꯥꯎꯕ thoibisana na ꯆꯥꯛ ꯆꯥꯔꯕꯣ yotlu dabung ase amta asengbaini inama pi tai haiba aido ngasi ꯏꯆꯦ Adai ꯃꯣꯃꯤꯇꯥ ꯀꯩ ꯏꯟꯖꯥꯡ momita ꯆꯥꯔꯒꯦ on bemlai na kay ba binod ibung kari mathil chage ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩꯗꯤ ꯏꯆꯦ ꯕꯦꯝꯂꯥꯒ ꯏꯆꯦ ꯕꯦꯝꯂꯩ ꯍꯥꯏ ꯕꯦꯝꯂꯩ ꯅꯉꯣꯟꯗ ꯏꯆꯦ ꯕꯦꯝꯂꯩꯒ ऋतिक ꯍꯥꯏꯔꯗꯕꯤꯅꯦ सिंह ने क्या बोलो ꯕꯦꯝꯂꯩ ꯀꯩ ꯏꯟꯖꯥꯡ और ꯆꯥꯔꯛꯀꯦ अच्छा अच्छा ठीक है हम लोग जो थोड़ा कमेंट को मैं आंसर दे रहा हूँ ना इसलिए थोड़ा बिजी अभी मैं जरूर दे दूंगा दैदी बेमलई ना कह हाई प्रिंस है इसे कानून बनाना होटल द करीब चारू चो मेघा है तोनी कोंथौ जमना दाबुंग खुदूस खुदूस है ꯇꯧꯅꯦ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯗꯣ ꯃ꯭ꯌꯨꯖꯤꯛꯇꯣ ꯊꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕ
Rajen Wahengbamna game over kepana ise posambam ai ningthaunine kuman laina bemlei ise kangsoi chai toning do juna amta tobiro amta haibiro haira kare amta ngai ko kuman laina bemlei isal haibo soire dadi kepkana kai bache bemlei yare pung bai yare bemlei na hawai bungoi haune bungoi ra hauni ibung ngai ra okay bemlei na ai kaiba biryani chai che nungai how to ꯑꯁ the chai ne ꯍꯥꯎꯔꯝꯒꯅꯤꯌꯦ ꯕꯤꯔꯌꯥꯅꯤ mega ꯆꯥꯕꯀꯣ chandrana kanon bala nangsu live tawro aidi ꯃꯌꯥꯝ nangi ꯂꯥꯏꯛ adum ꯇꯧꯁꯤꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ oidone ꯂꯥꯏꯛꯁꯦ ꯌꯥꯝꯅ ꯂꯤꯛꯑꯦ ꯃꯌꯥꯝ ꯂꯥꯏꯛ ꯈꯔ ꯇꯧꯁꯤꯟꯕꯤꯌꯣꯕ Sanathoi konthau jamna sister good night sweet dream hai Sanathoi good night to ꯒꯨꯗ bisana ꯅꯥꯏꯠ ma ꯁꯅꯥꯊꯣꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ inama ꯗ꯭ꯔꯤꯝ ID yam pai mi se chingnadaba ngamde ko nupi yam koiramdau mandro ha 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 ꯈꯪꯗꯦ bemleina ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯩꯁꯨ bemleina ka prince ꯀꯣꯏꯔꯝꯕꯔꯥ ꯈꯪꯗꯦ ꯅꯨꯄꯤ ꯃꯉꯥ ꯇꯔꯨꯛꯀ pongbi ka ꯇꯔꯥꯒꯨꯝꯕꯒ prince pongbi ka haire kanu aigi dictionary da pongbi yaude ko Samson Waikhomna unga legre kepkana che bemlei nahan aigi ningthaugi channel dagi kaubabu khumbirakte ko phai channel macha aikhoidi kauba ka ikai jaye ꯀꯅꯥꯗ kano bemlei da hai me kano na kepkana ꯑꯣ de kanon barana ise kamara nang tau meghai kuman line on pasambna hoi hoi khange phagi taubani kepkat nang khuman ningthau ni haiba dei to bisanana inama nang haido yam mande yankhai hayo hai Surajit Singana dada itay magi matause uraga chak lambaga phadaure ꯀꯩꯕ dada itay magi matause uraga chak lambaga phadaure haiba ꯀꯩꯒꯤꯅꯣꯅꯦ khuman ningthau line ꯀꯩꯒꯤꯅꯣ ꯆꯥꯛ on khuman ꯂꯥꯝꯐꯗꯣꯔꯦꯕꯣ line isai sasale bemlei naurna ai khonghau ai kaiba khangau ꯀꯥꯡ ai khangaude tauni prince khangaude tauni haiba Prince Waikhomna sister good night sweet dream okay good night ꯑꯣꯀꯦ Mega ꯒꯨꯗ Chandrana ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ kai tauri nang lakadro aina tauradi nang lakadro haiba Sumila Devina hai che ngasidi phajabana ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯁꯨꯃꯤꯂꯥ Dev ꯊꯦꯡꯛ Sais ꯌꯨ ꯊꯦꯡꯛ Roy ꯌꯨ na Dev Sais na ki hai ise karmana lakani mega le punsiba laisamna kaiba jenga sanga karambana hauge ꯑꯩꯈꯣꯏꯗꯤ ꯁꯟꯁꯨ ꯆꯥꯗꯦ ꯁꯟꯁꯤꯗꯤ ꯏꯃꯥ ꯄꯣꯛꯉꯩ ꯆꯥꯖꯗ꯭ꯔꯤꯕꯀꯣ ꯆꯥꯁꯨ ꯆꯥꯔꯣꯏꯕꯀꯣ iche ꯑꯗꯒꯤꯗꯤ ka dai ꯖꯦꯟꯗꯤ ꯁꯨꯝ ꯆꯥꯏ ꯑꯗꯨꯝ ꯍꯥꯎꯋꯤ ke ꯖꯦꯟꯗꯤ panthoi bisingana hai adai toni kono jona che pung kaya bau taudoino LB ꯑꯩ se 11 ꯐꯥꯎ ꯇꯧꯒꯦꯗꯤ ꯈꯜꯂꯤ ꯑꯗꯣ ꯀꯩꯒꯨꯝꯕ 11 ꯐꯥꯎ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯇꯩꯁꯨ ꯆꯣꯟꯊꯒꯅꯦꯕꯀꯣ de kuman thona o na bonus khuman na kaiba bonus khuman na kaiba chak charabu ai khuman nga tangai ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯗꯩꯗꯤ ꯆꯥꯟꯁ ꯃꯦꯟꯅ ꯏꯁꯩ ꯇꯥꯅꯤꯡꯕ ꯅꯆꯜ ꯀꯩꯕ ꯆꯪꯖꯔꯛꯑꯦ ꯑꯣꯀꯦ ꯑꯗ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯋꯥ ꯉꯥꯡꯕꯗ ꯁꯥꯎꯗꯨꯅꯗꯣ ꯀꯩꯕ ꯏꯅꯝꯃ ꯋꯥ ꯉꯥꯡꯗꯕ ꯁꯥꯗꯨꯅꯗꯣ ꯁꯛꯄꯤꯔꯛꯑꯣ ꯋꯥꯉꯥꯡꯗꯕ ꯁꯛꯄꯤꯌꯣꯕ ꯁꯥꯗꯨꯅ Ranjana Salam iba YouTube video ꯑꯩꯅ thagat ꯐꯥꯗꯕ ꯉꯥꯛꯇ ꯅꯪꯅ 24 hours ꯍꯥꯏꯔꯤꯁꯤꯡꯁꯤꯅ sudringai comment hanba jadro kaisu kaide khudak da halasu kaisu kaide ꯀꯩ aidi iba YouTube video thagat 24 hours sudrbo comment hanba yadabra kaisu kaide khudak da halasu kaide nang lapaga halasu kim kaide comment hanbado comment hanbado kaisu kaide bane khogi mina atopa live taga mina nangonda sap tawramaga daidi nangna muk khudakta hanbado adoni yade haido adugane 24 hours ta comment aduni comment hanba haido nangna live ta migi live ta nangonda support tawrambado nangna khudakta hanganaba video jengaga 24 hours matungna hallo doni da ke panthoi bi singana sir and ma'am ꯍꯦꯜꯂꯣ Ranjana Salan ID hallure ada comment nangi video da comment halakudadi kaisu kaide adadi Megha Chandrana ai nungsibi la oidro ai nungsibai la ꯂꯥꯏꯛ oidro ꯀꯤजिए
मेंसी सभी लाइक कीजिए प्रैंक और अमा मेरे चैनल को तौखिबदो सपोर्ट कीजिए बीपी प्लीज 200 लई हाइबदो हा हन बीपी लेब्रो हन कइबा हन बीपी लेब्रो ब्रो से बीपी लेब्रा है अखोई दासे बीपी वांगे बीपी वांगे मासे अदुना टेंशन ओइबा वा टेंशन ओइबा यादिबको इसे कानन ब्लाना ngai toni kondo jona che nugi nacha nupi do amta yege tum gare hujita ꯇꯨꯝꯈꯔꯦ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛꯇ ꯂꯩꯔꯝꯃꯦꯕꯀꯣ hujita pamai ꯁꯥꯟꯅꯗꯅ lengamaga ꯑꯗꯣ ꯃꯣꯏ ꯄꯄꯥꯅ ꯉꯥꯡꯕꯗꯒꯤꯅꯦ ꯇꯨꯝꯈꯔꯦ ꯊꯣꯏꯕꯤꯆꯅꯥꯅ ꯋꯥ ꯉꯥꯡꯗꯕ ꯁꯥꯗꯨꯅ ꯃꯕꯨꯛ ꯇꯞꯄ ꯃꯥꯜꯂꯤꯕ ꯍꯥꯏꯕꯅꯦ ꯑꯗꯨꯅꯦ ꯈꯨꯃꯟ ꯂꯥꯏꯅ ꯀꯥꯎꯈ꯭ꯔꯦꯕ ꯑꯣꯅ ꯅꯨꯄꯤꯁꯅꯥ ꯄꯣꯠꯁꯝꯕꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯉꯥ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯁꯨ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯍꯣꯅꯤꯕꯤꯅ ꯉꯁꯤ ꯑꯅꯨꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯗꯤ ꯀꯅꯥꯅ ꯍꯣꯅꯤꯕꯤ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯊꯩꯕꯣꯡ ꯃꯃꯤꯅ ꯑꯥꯏ ꯑꯦꯝ ꯕꯦꯛ ꯑꯣꯀꯦ ꯑꯣꯀꯦ ꯋꯦꯜꯀꯝ ꯊꯩꯕꯣꯡ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯑꯗꯩ ꯕꯦꯝꯂꯩꯅ ꯆꯦ ꯅꯨꯡꯁꯤꯕꯤ ꯗꯨꯅꯤꯌꯥꯁꯦ ꯑꯦꯜꯕꯤꯗ ꯉꯥꯎꯅꯔꯦ ꯑꯩꯁꯨ ꯉꯥꯎꯔꯛ ꯉꯥꯎꯔꯒꯦ ꯂꯩ ꯌꯥꯗ꯭ꯔꯦ ꯆꯦ ꯁꯥꯎꯅꯨꯀꯣ ꯆꯦ ꯑꯩ ꯆꯠꯂꯦ ꯑꯣ ꯅꯪꯁꯨ ꯐꯝꯃꯨꯗ꯭ꯔꯣꯕ ꯑꯣꯟ ꯇꯧꯗ꯭ꯔꯣꯕ ꯕꯦꯝꯂꯦ ꯅꯪꯁꯨ ꯑꯣꯟ ꯇꯧꯔꯨꯗ꯭ꯔꯣꯕꯣ ꯑꯗꯩ ꯊꯩꯕꯣꯡ ꯃꯃꯤꯅ ꯍꯩꯁ ꯉꯁꯤ ꯏꯌꯥꯝꯕꯁꯦ ꯂꯥꯏꯠ ꯀꯩꯕ ꯂꯥꯏꯇꯤ ꯐꯤꯠꯇꯤꯡ ꯑꯣꯏꯔꯝꯃꯦꯗ then pigeon nelvana no ha 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 not sub and like क्यों dedi keep cut na kare ba che anu kuman ai uire ko hai ꯇꯨꯝꯅꯤꯡꯉꯕꯣ dedi chan friends na no nongdo atyada thokpa ita thaja haiba isai do tajage che kuman la ꯅꯪꯗꯣꯂꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯏꯇꯥ ꯊꯥꯖ ꯑꯗꯩꯗꯤ ꯀꯥꯎꯔꯦꯕ ꯀꯥꯎꯈ꯭ꯔꯦꯅꯦ ꯏꯁꯩꯁꯤꯡꯁꯦꯅꯦ ꯍꯥꯟꯅꯒꯤ ꯏꯁꯩꯁꯤꯡꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕꯣ ꯂꯩꯗꯤ ꯈꯨꯃꯟ ꯂꯥꯏꯅ ꯑꯣꯅ ꯑꯩꯒꯤ ꯃꯦꯒ ꯏꯇꯧꯁꯦ ꯃꯦꯘꯗꯨꯅ ꯎꯔꯒ ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯋꯥꯕꯤꯔꯒ ꯇꯨꯅ ꯀꯁꯥꯔꯗꯥꯏ ꯀꯔꯤꯒꯤ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯅꯣꯛꯂꯤ ꯊꯩꯕꯣꯡ ꯃꯃꯤꯠ ꯀꯩꯗꯧꯔꯤꯃꯤꯅꯣ ꯅꯪꯗꯣꯂꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯣꯏꯕꯤꯆꯅꯥꯅ ꯑꯦꯟꯖꯤ ꯏꯇꯥ ꯑꯗꯨꯝ ꯀꯥꯎꯕ꯭ꯔꯣ ꯊꯥꯖ ꯏꯅꯝꯃ ꯌꯥꯝ ꯀꯥꯎꯒꯜꯂꯦ ꯈꯔ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯊꯣꯏꯕꯤꯆꯅꯥ ꯅꯪ ꯀꯥꯎꯔꯦ ꯀꯅꯥꯅꯣꯒ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯏꯁꯩꯁꯦ ꯈꯪꯕ꯭ꯔꯥ ꯏꯁꯩꯁꯦ ꯑꯃꯨꯛꯇꯪ ꯇꯥꯔꯒꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯂꯣꯏ ꯅꯤꯡꯁꯤꯡꯉꯛꯇꯣꯏꯅꯦꯕ ꯈꯨꯃꯟ ꯃꯌꯦꯛꯁꯦ ꯂꯥꯏꯅ ꯆꯨꯁꯃꯥ ꯎꯜꯂꯦ ꯀꯥꯎꯊꯣꯛꯇꯣꯏꯕ ꯈꯨꯃꯟ ꯂꯥꯏꯅ ꯆꯣꯡꯒꯜꯂꯦ ꯀꯨꯏꯃꯟꯕꯒꯤ ꯇꯧꯔꯤꯅꯦꯕ ꯊꯩꯕꯣꯡ ꯃꯃꯩꯅ ꯀꯩꯕ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯏꯆꯦꯒ ꯏꯌꯥꯝꯕꯒꯁꯦ ꯌꯥꯝ ꯆꯥꯅꯩ ꯄꯥꯔꯐꯦꯛ ꯀꯄꯜꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯗꯩꯗꯤ ꯍꯣꯅꯤꯅ ꯀꯩꯕ ꯍꯣꯅꯤꯕꯤꯅ ꯊꯤꯟꯗꯣꯔꯛꯑꯣ ꯀꯩꯕ ꯁꯣꯝꯗ ꯑꯅꯨ ꯑꯩꯁꯦ ꯈꯣꯡ ꯇꯤꯡꯊꯣꯛꯄꯁꯦ ꯀꯩꯅꯣ ꯇꯧ ꯑꯉꯥꯡꯁꯤꯅ ꯑꯃ ꯐꯝꯕ ꯌꯥꯗ꯭ꯔꯦ ꯇꯞ ꯈꯩꯗꯣꯔꯛꯑꯣꯅ ꯑꯝꯇ ꯆꯪꯁꯤꯜꯂꯣ ꯍꯣꯅꯤꯕꯤꯅ ꯀꯔꯤ ꯑꯅꯨꯁꯦ ꯀꯩꯕ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯗꯩꯗꯤ ꯑꯩꯒ ꯃꯟꯖꯤꯇꯥ ꯃꯥꯟꯅꯕꯗꯨ ꯌꯦꯡꯅꯤꯡꯉꯦ ꯑꯩꯁꯨ ꯃꯟꯖꯤꯇꯥ ꯌꯥꯝꯅ ꯅꯣꯡꯃꯥꯏꯊꯦꯝꯅ ꯆꯦꯆꯦꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯍꯦꯟꯒꯠꯂꯛꯑꯦ ꯀꯥꯏꯗꯅꯣꯗ ꯑꯗꯩꯗꯤ ꯀꯥꯏꯗꯩ ꯊꯩꯕꯣꯡ ꯐꯖꯕꯅꯣ ꯃꯃꯤꯅ ꯇꯣꯅꯤ ꯑꯦꯜꯕꯤ ꯆꯪꯉꯛꯏꯅꯦ ꯏꯆꯦ ꯀꯩꯅꯣꯃꯅ ꯕꯨꯡ ꯕꯤꯄꯤ ꯋꯥꯡꯂꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯆꯥꯋꯣ ꯑꯣ ꯐꯗꯤꯒꯣꯝ ꯆꯥꯔꯒ ꯐꯕ꯭ꯔꯣ ꯏꯆꯦ ꯈꯨꯃꯟ ꯂꯥꯏꯅ ꯀꯃꯥꯏꯅ ꯇꯧ ꯑꯩꯒꯤ ꯆꯥꯗꯣꯏꯅꯣ ꯎꯄꯥꯏ ꯂꯩꯇꯦ ꯁꯧꯔꯚ ꯕꯦꯅꯔꯖꯤꯅ ꯍꯦꯜꯂꯣ ꯁꯧꯔꯚꯖꯤ ꯍꯥꯏ ꯍꯥꯏ ꯀꯦꯞꯀꯠ ꯚꯤꯗꯤꯑꯣꯅ ꯏꯗꯤꯇꯤꯡ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯏꯚ ꯇꯧꯕ꯭ꯔꯕꯨ ꯐꯝꯕꯝ ꯃꯨꯟꯅꯕꯩ ꯑꯃꯨꯛ ꯐꯨꯅꯔꯛꯀꯅꯤꯀꯣ ꯁꯧꯔꯚ ꯕꯦꯅꯔꯖꯤ ꯋꯥꯠ ꯏꯖ ꯌꯣꯔ ꯅꯦꯝ ꯃꯥꯏ ꯅꯦꯝ ꯏꯁ ꯁꯠꯇꯖꯤꯠ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕꯅ ꯍꯥꯜꯂꯨꯔꯦ ꯃꯥꯕꯨ ꯄꯥꯝꯖꯕꯅ ꯍꯥꯜꯂꯨꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯄꯤꯔꯛꯑꯣ ꯃꯦꯒꯥ ꯐꯥꯗꯦ ꯆꯟꯗ꯭ꯔꯅ ꯍꯣ ꯈꯣꯏꯃꯨ ꯂꯟꯗꯟꯕ ꯈꯣꯏꯃꯨ ꯁꯛꯂꯣ ꯍꯥꯏꯁꯦ ꯕꯤꯅꯣꯗ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯆꯅꯥ ꯈꯣꯏꯃꯨ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯏꯁꯩꯗꯣ ꯃꯩ ꯅꯝꯗꯝꯕ ꯈꯣꯏꯃꯨ ꯇꯥꯕꯅꯦ ꯈꯨꯃꯟ ꯀꯤꯖꯩꯅꯦ ꯂꯥꯏꯅ ꯑꯩꯗꯤ ꯐꯕꯅꯦ ꯀꯤꯖꯩꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯆꯥꯕ ꯐꯕꯅꯤ ꯑꯣ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯕꯅ ꯍꯥꯏ ꯀꯅꯧꯔꯤꯕꯤ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯃꯊꯦꯜꯂꯩꯅꯥꯆꯣ ꯆꯦ ꯏꯕ ꯍꯩꯇꯦ ꯀꯁꯔ ꯄꯥꯈꯪꯅ ꯉꯁꯤꯗꯤ ꯏꯇꯩꯃ ꯅꯅꯥꯎꯁꯦ ꯋꯥꯔꯦ ꯑꯗꯨꯅ ꯆꯤꯀꯦꯟ ꯇꯧꯔꯤ ꯑꯃ ꯆꯉꯥꯡ ꯀꯞ ꯑꯃꯇꯪꯒ ꯊꯛꯆꯒꯦ ꯌꯥꯒꯗ꯭ꯔꯣ ꯆꯉꯥꯡꯗꯣ ꯀꯞꯂꯣ ꯒ꯭ꯂꯥꯁꯂꯣ
치킨가 그노가 장안가 탁도이니. Thoiba nangi changangdo glass thaida na cup thaida ba chicken ka changang yam sanabani natra Chikinga changanga tawasidi pakhang kaptan nungairada. Lili glass to thaw. natte haba changang ga ne chicken ga yam sanabani ba ko Daidi kenona ka honi bi na glass kare to ba. glass cup to thakanu Aidi anugi shorta yam ngauzai acting khoi ama yam na su pakchai tau thok pada. kanana Honi bi. oi ma Saurabh thank you Banerjee, what thank is you you doing? What are we doing? We are live stream. Lady Lukhon Napcho na kabang nungsi nungdangi tabag to abo ngasi nungdangi tabag to abo. to sabag laitre sabag to Dai ai khangde kepkan video de ai uire haibani chen ukhuman hai posambam na thoibi ui asu layu aduni ko adugi sakinu isai do sathina phajabani ko ado Karamba? che anu se phadi haye talle Hade ai heng sei myam thoibi sakla kena sanana ko ina ma khoimu gumna saklot par nongthang gumna sak khoyum nongthang gumna gumna chik ma ba sakyo mega saglotpa chandrana bala nang su isai amta khalo hai kasar pakang na ngasi di yam ware dugi tai ma hoi yam chanai never kijabadi nachade ko yam chanai ye bebar kaijabadi nate ko kaise to bichana phajabani iche posambam ina mana hanubi oibaini ya aikhoina angang hai kuman laina aisu yam tumninge kuman tumo khuman bro lai khuna khoba ane min ta suchitra lai ke ba loi laimana loi chakhari che kamai kai tawni injang sage hai ngasi se tam Saurabh thong Banerjee sare ne kya adai gidi nga thongom su sare rahe yongsak ho sinju maga jaure nan kya diga kar jare rahe ke ho dai di thoi bisana na ha thonglen loyumba watli yam thuna sao ai phade ha thonglen lo sel da lo le thonglen nang mo nate khoyum khoyum gumna gum na ai sak lột bao khoyum gum na sak lột bao nong thangum na nong thang gum na cái ai ko kan ma chú căng người dân hai môi nó nè na khôi nhà pam cho vậy xây rồi sắc nhà bộ khôi nhà vậy thì nào ơi bà khôi đi à ha nuông mà đây nuông mà nuông ăn phá bao ba mobile ya mu tha isei mu I tau vậy đó thabo in kan ka tau đi agam bala ya na khôi ni nuông mà cái phá cái vậy isei ka ya khan birakpachi bungi thok thak aisu khangba ngamde dairi masing leitre khotpada bhabadi sungpha phade tausanaraga isei matik sakke honarubasu ama saklingeda ama kautthokina bharak taba ta oirini ngasi korong nung yado ngasi live sida lakpiriba ichil nau khwai mayamna isei asibu tabiraga matung manau isei amuk sau haibiraklaganu akoi isei phabam lakpham khangre ngasi aiba numit kolausidagi ai mai na na manipuri film gi na hindi film gi sei saklo khunung isei oina tawrak lagi ne I pari mom chawbo chawdu biso na ja ayum ha ayo ai khazai na re mi na mo ayo khazai ka sedai ni nong man magi ayo Manu kara sang na ge mi ki da nim na to ido
mayam kamen pabam khangdre na ya higat na leiba oiramani na kamen asi pajaraklaroi hai wo khoyum lai noalak pusido mayam nani chana thangna honabada breakfast tauna honabada nanai su mayam tungine na honajabani mayam kamen pabi de hana warau binu kamino na sana sum paro wari ni takbum lakham ama khangak de khanan lege je brain tumor oirak pura khangdi min na mi chot pane asu kuina youtube sida taliba thabak inkhang mayam si akhoi di nepal chatpagi ticket kakna wal sem saduna leire mi chelai yang na bagi damak tau wow boom mega chandrana po pabo Oi, ma! Ai, sira! Bisana kaidawrage ase aidi adum hai ne isa ona kumalai na lai harau bagi yakai ron sa sujita lai mana yam nungaye de kaira wayangbam na kaidawrage dukkana no nari dor boy to bisana bai bamna ho sidore to ke deidi kaira wayamna amai bigi wari ni sidi de megachandra na bhalo kariba pung bhalo he da bhalo suchitra no ta gare deidi suchitra deidi che kono nokpada sire da kuman laina nokpada loire adune khogi lai rau bagi moi jakai ro naina saktra penagi cái tàu đó hai mo tum hogala boy mo ngarang mai bi kaya ni ibungo gi mamang le jagoi sathe kaya tau gi bodo ibungo na mobile ma pai ra pham gi yeng lai ibungo ne ngasi breakfast kari lokhat pi do no hai mo hai bi ro ne breakfast tan noi na lokhat ru kari ne lokhat ru na hai bi ro ne mo ayum ha mayam ngasigi viewers se ubada nanai gi thamoi da broken oibata natana lawai ko kase brang chakli ni moi bi masa tumba chapa khangdana oiduna teleiri kutus Kutus deh! Oh, kutus deh! Mi kawinnya apa? Viewers kawinnya lagi dah. Kalau orang jaga. Oh, kutus! Hundrai itu! Mano loyai! Viewers loyai sana ke sonyi itu! Iya. Au kau deh! Talle mina mu tahu apa tu mana? Mina kayak mana? Au kau dong! Manusia bagi kita au kau to doro! Talle aja itu. Gairau ba ubada. Cila je boleh masuk. Mai mi su su yang mana? Mulai kayak ba tumma ke tau ba di kayak ba mit ke sing. Sini jauh. Mi ma betul betul. Mi mana punya itu? Iski jodoh dulu ba. I see. Oh ma. Oh. Akas mau ni. Akas padi sih kemai padu nung lalu ini nari sih kayak padu tu. Maya komen bagi aku. Kumalai. Ai lôi dah wah bena.
Lagi jauh itu bicara kadang ware to ngoido ꯑꯁꯤꯗꯅꯦ ꯑꯩꯈꯣꯏ ꯗꯥꯁꯤꯅꯦ ꯌꯥꯝꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯍꯟꯅꯤꯡꯗꯦꯕ ꯃꯥ ꯊꯕꯛ ꯁꯨꯖꯈꯤꯕꯅ ꯐꯩꯌꯦꯕ ꯃꯥ ꯂꯥꯛꯑꯒ ꯌꯥꯝ ꯅꯣꯛꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯅꯣꯛꯑꯒꯅꯦ ꯑꯩ ꯈꯖꯥꯏ ꯑꯅꯤꯁꯤꯁꯨ ꯑꯩꯈꯣꯏ ꯅꯥꯔꯅꯤꯗꯅ ꯑꯗꯩ ꯀꯣꯛ ꯃꯅꯤꯡꯁꯤꯁꯨꯅꯦ ꯍꯝ ꯂꯥꯎ ꯆꯤꯛꯑꯅꯦꯕꯀꯣ ꯌꯥꯝ ꯅꯣꯛꯄ ꯌꯥꯗꯦꯕ ꯑꯩꯁꯦ ꯑꯗꯣ ꯃꯥꯕꯨ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯈꯔ ꯅꯣꯛꯀꯟꯕ ꯃꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯅꯣꯛꯅꯤꯡꯗꯕ comment chẳng ngoài mình ꯌꯥꯍꯧꯗ꯭ꯔꯦ tôi sẽ comment gì rồi ꯉꯥꯏꯈꯣꯍꯦ hi ma'am cái nó tôi sẽ nói cái LBC cái hi ma'am mấy tao hi ma'am ma'am bữa bu ai gì trên là sẽ taram nốc seri posam bam na cái bác sĩ nu letrin letrin gai ne oi tairin cái gì letrin này par min se na di blur chala mi tairin cái gì letrin này nggak kayak kok Pasama mece anu tairin pong bay leitro. Puto oi kuman lai no ne. Kadang wa tu ini ma Comment faire là kami leitre. Hein Kami leitre. Mega chandra na bhalo se pakran. To bisanana kay ba ina ma noina marol ma comments pa ba ne mi tumning hai ba da hoi hai da ba mai hore paktaba na loirame mi mi samta laitre mi jidi liksalakpasi kanne bitka yaudre mi tawisibo natte na kana khara share tauba aigi LB se yaubinabagi ai matam wali ha Nita channel na blue pira o ngasi se bay okay na kana blue ngasi di pidro bani loy de pidro bani blue ta nate igo ko kadiyo loy pidro bani okay Nita channel welcome Nita's channel as ai mingse tombisana ye thoibisana haibaniko hai tombisana natte thoibisana haibaniko hai thoibisana na mayam share kha tabiu ba aigi share aigi live siga mi lapina bagi mi am ta laitre ne tawisibu pasamam na yakai ron sawo ibai taseng na mai ba sa ba yai hayum ha hayum khambong so who are you I am a bungi thok thak salo ne mi salo ai da kai mai saktin nang khang hai bi ma chap khar mai ne che chap lai du chappe ma'am chapra salo ne ha migi mo choi bi mo nai tum sapi nangi chenglo saktam ubada ha ma taga tigliban macha ani sura pakhang ai gi thamoi se dhaka dhaka karne laga au kepana ngoi kepana ga bache nu khuman chalage hai se yade ko phai Sakino ba lai ko ba mi jam ja ba amana english oibe no je wani khar de kana go ai sana udui no ke kona thoibina hai rasu kaim khanbi de ko ba Sakino ba ko sakino ba ai ko ba thoibina hai ba su kaim khanbi de ai kai saura kani ai saura di ne no ni thungna ja bai kang ai saura kanu kange dana angang ani yan ta jau dei nitas na ga se ngasi di yam phase ko machi si ta thakli machi si ta na ba yi ma ibai thagat pi de ibai thamoi de kudum su gare che se ngasi di yam phase ko wow thank you hey thakle mani I love you so much wow ya mungai engonda hai kana da hai ngoni ja mungai sini thoibi sana na mi ke pa da thoibi sana na kare ba thoibi sana ga ba mi ngarang video editing tawbagi thengna tumbane adune
ꯀꯦꯞꯀꯅ ꯇꯨꯝꯅꯤꯡꯉꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯦ ꯍꯥꯏꯕ ꯏꯆꯦ Okay, okay. Good night. ꯁꯦꯜꯐꯤ ꯐ꯭ꯂꯥꯋꯔ ꯕꯥꯁꯀꯦꯠꯅ ꯀꯩꯕ ꯅꯣꯏꯅꯤ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯑꯝꯇ ꯆꯠꯂꯣ ꯍꯥꯏ ꯀꯩꯅꯣ ꯀꯔꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯁꯦꯜꯐꯤ ꯐ꯭ꯂꯥꯋꯔ ꯕꯥꯁꯀꯦꯠꯁꯦ ꯁꯨꯝ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥ ꯕꯦꯠ ꯀꯃꯦꯟꯇꯅꯤ ꯃꯥ ꯄꯤꯗꯣꯏꯁꯦ ꯑꯐꯕ ꯀꯃꯦꯟ ꯑꯝꯇ ꯃꯄꯨꯟꯁꯤꯗ ꯄꯤꯕ ꯉꯝꯗꯦ ꯅꯪꯒꯤꯅꯦ ꯅꯀꯣꯛꯇꯨꯗꯅꯦ ꯑꯐꯕ ꯑꯝꯇ ꯈꯟꯗ꯭ꯔꯕ ꯃꯇꯝ ꯅꯪꯕꯣ ꯄꯨꯝꯅꯃꯛꯇꯅꯦ ꯅꯪ ꯁꯨꯝ ꯌꯦꯡꯉꯤꯃꯤ ꯑꯩꯅ ꯐꯣꯂꯣ ꯇꯧꯔꯤꯃꯤ ꯅꯪꯁꯦ ꯑꯩ ꯁꯨꯛꯀꯕꯤ ꯋꯥ ꯉꯥꯡꯗꯦ ꯅꯪ ꯃꯩꯇꯩ ꯃꯆꯥꯔ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯕ ꯅꯪꯁꯦ ꯃꯤꯒꯤ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯣꯖꯤꯇꯤꯚ ꯈꯔ ꯈꯟꯕ ꯄꯣꯖꯤꯇꯤꯚ ꯈꯔ ꯄꯤꯕꯁꯨ ꯈꯨꯃꯟ ꯍꯩꯌꯨꯕꯀꯣ ꯂꯥꯏꯅ ꯑꯅꯤꯃꯛ ꯀꯥꯟꯅꯄꯣꯟꯇꯦ ꯐꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯊꯦꯡꯀ꯭ꯌꯨ ꯁꯨꯃꯥꯏ ꯀꯥꯟꯅꯒꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯗꯥꯕꯨꯡꯁꯦ ꯊꯣꯛꯀꯗ꯭ꯔꯣ ꯊꯣꯛꯑꯣꯏꯕ ꯀꯩꯁꯨ ꯀꯩꯁꯨꯝ ꯐꯖꯈ꯭ꯔꯦꯗꯀꯣ ꯀꯥꯟꯅꯔꯣꯏꯕ ꯏꯕꯨꯡꯁꯦ ꯋꯥꯎꯋꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯄꯗꯨꯒ ꯅꯪ ꯊꯥꯒꯠꯁꯅꯔꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯈꯪꯒꯅꯤ ꯅꯪ ꯈꯨꯃꯟ ꯅꯤꯡꯊꯧ ꯀꯔꯤꯅꯣ ꯈꯪꯉꯨ ꯂꯩꯁꯦ ꯀꯩꯅꯣ ꯅꯪꯅ ꯕꯨꯡꯁꯨ ꯐꯖꯩꯀꯣ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯛꯄ ꯃꯤꯅ ꯍꯥꯏꯗꯕꯤꯗ ꯍꯥꯏꯗꯕ ꯅꯪ ꯑꯃꯒ ꯍꯥꯏꯔꯣꯅꯦ ꯑꯩ ꯐꯖꯩꯀꯣ ꯀꯔꯤ ꯅꯪ ꯅꯍꯥꯟ ꯅꯪꯒ ꯍꯥꯏꯕꯗꯣ ꯗꯥꯏꯂꯣꯛꯇꯣ ꯀꯦ ꯑꯝꯇ ꯔꯁꯇꯝ ꯍꯥꯏꯔꯛꯑꯣ ꯈꯥꯟꯅ ꯐꯖꯩꯕ ꯏꯕꯥꯏꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯅꯤ ꯃꯅꯤꯁꯤꯡꯍꯅ ꯅꯪꯉꯣ ꯀꯩꯕ ꯅꯪꯉꯣꯟꯗꯅꯤ ꯌꯥꯝꯕꯨꯡ ꯋꯥꯎ ꯍꯥꯏꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯋꯥꯎ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯂꯣꯏꯔꯝꯃꯦ ꯀꯩꯕ ꯉꯥ ꯃꯔꯨ ꯄꯟꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯤꯇꯥ ꯆꯦꯅꯦꯜ ꯏꯕꯥꯏꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯂꯩ ꯔꯥꯁꯤ ꯂꯩꯒꯦ ꯂꯩꯀꯣ ꯀꯩꯅꯣ ꯑꯗꯩꯗꯤ ꯖꯃꯨ ꯀꯦꯁꯅ ꯀꯩꯕ ꯍꯦꯜꯂꯣ ꯏꯕꯦꯁꯅꯥ ꯍꯥꯏ ꯁꯨꯒ꯭ꯔꯕꯅ ꯍꯥꯏ ꯑꯟꯖꯂꯤ ꯀꯣꯅꯆꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯉꯥꯛꯇꯪ ꯌꯥꯎꯔꯝꯒꯦꯀꯣ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯌꯥꯔꯦ ꯆꯦ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯏꯆꯥꯊꯣꯏꯕꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯇꯨꯝꯈ꯭ꯔꯦ ꯑꯩꯅ ꯉꯥꯡꯕꯗꯒꯤ ꯇꯨꯝꯈ꯭ꯔꯦ ꯑꯩꯅ ꯑꯗꯣ ꯆꯩꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯆꯝꯊꯣꯡ ꯆꯥꯏ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯟꯖꯂꯤ ꯃꯤꯅꯥꯏ ꯑꯣꯏ ꯇꯧꯔꯤꯅꯤ ꯅꯦꯠꯂꯣ ꯅ ꯍꯧꯔꯤꯅꯤ ꯑꯗꯩꯗꯤ ꯄꯥꯎꯒꯨꯂꯦꯟ ꯂꯨꯒꯨꯝꯅ ꯃꯦꯠ ꯐꯣꯔ ꯏꯆ ꯑꯗꯔ ꯏꯆ ꯑꯦꯟ ꯇꯥꯃꯣꯟ ꯑꯗꯩꯗꯤ ꯔꯤꯡꯃꯣꯏꯅ ꯌꯥꯝ ꯑꯦꯀꯣ ꯅꯣꯏꯕꯥꯅꯤꯗꯤ ꯑꯗꯩꯗꯤ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯂꯇꯥꯅ ꯆꯦ ꯑꯅꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯦ ꯑꯅꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯦ ꯑꯅꯤꯁꯦ ꯏꯆꯦ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯍꯥꯏꯌꯨꯅꯦ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯌꯨꯅꯦ ꯅꯨꯡꯁꯤ ꯍꯥꯏꯌꯨꯒ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯏꯅꯦ ꯏꯆꯦ ꯑꯅꯤ ꯏꯆꯦ ꯍꯥꯏꯅꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯆꯦ ꯑꯅꯤ ꯍꯥꯏꯅꯦ ꯑꯩ ꯏꯆꯦ ꯅꯠꯇꯦ ꯏꯕꯥꯏꯅꯦ ꯏꯕꯥꯏ ꯍꯥꯏꯌꯨꯅꯦ ꯏꯕꯥꯏ ꯍꯥꯏꯌꯨꯒ ꯏꯕꯥꯏ ꯍꯥꯏꯌꯨꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯑꯅꯤꯁꯦ ꯏꯆꯦ ꯀꯅꯥꯗꯅꯣ ꯍꯥꯏꯔꯤꯗꯣ ꯃꯦꯘꯥꯏ ꯑꯣꯏꯃꯥ ꯑꯩ ꯅꯣꯛꯄꯗ ꯀꯩꯕ ꯉꯁꯤ ꯃꯥꯏ ꯈꯨꯨꯏꯁꯦ ꯒꯩꯁꯤꯡ ꯌꯥꯔꯔꯣꯏꯅꯦ ꯀꯩꯕ ꯈꯨꯃꯟ ꯀꯃꯦꯟ ꯑꯩꯅ ꯐꯖ ꯐꯖ ꯏꯔꯣꯏꯗ ꯄꯥꯕꯒ ꯊꯣꯛꯇ꯭ꯔꯦꯗ ꯏꯆꯦ ꯉꯪꯒꯩ ꯑꯅꯤ ꯁꯤꯡꯕꯨ ꯅꯣꯏ ꯀꯩꯕ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯣ ꯍꯥꯏꯔꯨꯆꯣ ꯅꯃꯥ ꯅꯄꯥꯗꯣ ꯑꯗꯨꯒ ꯍꯥꯏꯔꯨꯆꯣ ꯅꯪꯒꯤ ꯁꯤꯡꯕꯨ ꯉꯥꯡꯉꯩꯁꯤꯕꯨ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗ ꯍꯥꯏꯔꯨꯆꯣ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯃꯥꯗ ꯏꯆꯦ ꯍꯥꯏꯕꯅꯤꯌꯦ ꯏꯆꯥ ꯍꯥꯏꯕꯅꯤ ꯑꯣ ꯏꯆꯥ ꯍꯥꯏꯃꯦ ꯑꯣ ꯑꯩꯗꯤ ꯏꯆꯦꯅꯦ ꯍꯥꯏꯕꯁꯨ ꯑꯣ ꯁꯣꯔꯤ ꯋꯥꯔꯧ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯃꯤꯠꯁꯤꯅ ꯐꯠꯇꯕꯗꯒꯤ ꯑꯣꯏꯈꯤꯕ ꯑꯣꯏꯔꯝꯂꯦ ꯋꯥꯔꯧ ꯌꯥꯗꯦ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯋꯥꯅꯤꯗ ꯏꯆꯦꯅꯤ ꯃꯅꯤ ꯍꯥꯏꯔꯛꯄꯁꯤꯗ ꯁꯤꯡꯍ ꯌꯥꯝꯕꯨꯡ ꯑꯦꯗꯤꯌꯥꯏꯁꯦ ꯀꯅꯥꯅꯣ ꯑꯦꯗꯤꯌꯥꯏ ꯑꯦꯗꯤꯌꯥꯏ ꯑꯗꯤ ꯍꯥꯏꯔꯣ ꯑꯗꯤ ꯍꯥꯏꯔꯣꯁꯦ ꯑꯗꯤ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯗꯩꯗꯤ ꯀꯦ ꯔꯨꯁꯇꯝ ꯈꯥꯟꯅ ꯏꯆꯦꯒ ꯏꯕꯥꯏꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯅꯩ ꯑꯗꯩꯗꯤ ꯅꯨꯡꯁꯤꯅꯩ ꯀꯣꯔꯧ ꯉꯥꯟꯕꯅ ꯍꯥꯏꯌꯦ ꯍꯜꯂꯣ ꯀꯣꯔꯧ ꯑꯗꯩ ꯉꯥꯟꯕ ꯔꯪ ꯃꯍꯥꯎꯅ ꯃꯌꯥꯝ ꯑꯝꯇꯪ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯅꯣꯛ ꯃꯈꯣꯟ ꯊꯥꯒꯠꯂꯣ ꯃꯌꯥꯝ ꯑꯝꯇꯪ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯕ ꯄ꯭ꯂꯤꯖ ꯂꯥꯏꯛꯁꯦ ꯌꯥꯝꯅ ꯋꯥꯠꯂꯦꯕꯀꯣ ꯂꯥꯏꯛ ꯑꯝꯇ ꯇꯧꯁꯟꯕꯤꯌꯨꯀꯣ ꯔꯤꯡꯃꯥꯎꯅ ꯀꯩꯕ ꯅꯣꯛꯄꯗꯣ ꯔꯥꯁꯤ ꯌꯥꯝ ꯂꯩꯀꯣ ꯂꯩꯌꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤꯅ ꯀꯩꯕ ꯑꯟꯖꯂꯤꯅ ꯏꯔꯣꯜꯂꯦꯆꯦ ꯀꯥꯡꯉꯧꯒ ꯏꯆꯦ ꯏꯁꯩ ꯁꯛꯇ꯭ꯔꯕꯣ ꯉꯁꯤꯗꯤ ꯏꯁꯩ ꯁꯛꯂꯣ ꯉꯁꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯈꯨꯅꯨꯡ ꯏꯁꯩ ꯑꯣꯏꯅ ꯇꯧꯔꯦ ꯈꯨꯅꯨ ꯏꯁꯩ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯃꯩꯇꯩ ꯀꯤꯂꯔ ꯌꯥꯝ ꯐꯖꯅ ꯒꯦꯃꯤꯡꯅ ꯆꯠꯈ꯭ꯔꯦꯀꯣ ꯃꯥꯃꯣꯏ ꯋꯦꯜꯀꯝ ꯑꯜꯇꯥꯞ ꯁꯃꯤꯔꯅ ꯀꯩꯕ ꯏꯕꯥꯏꯒ ꯏꯆꯦꯒꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ
oinam premlata na cookie oina thina chairao cookie oina thina chairao cookie haina haidoira cookie na kumai chaidono khangdre de kari haino gyan tadreba thobisanana noibu nayumda nama napa nachil nanau leitaba miro mingonda kai haina kai ngangani khangba ngamdraba nakokto noibu saro minai macha sai mega ꯑꯗꯨꯅꯦꯕ chandrana ꯐꯖ ꯐꯖꯅ ꯋꯥꯗꯣ ꯍꯥꯏꯔꯗꯤ ꯐꯩꯅꯀꯣ ꯃꯤꯒꯤ ꯃꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯃꯤꯒꯤ ꯑꯉꯥꯡꯗꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯦꯖꯕ ꯅꯧꯖꯕ ꯃꯊꯧꯅꯤ ꯑꯉꯥꯡ ꯂꯨꯅ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯒꯦꯡꯀꯥꯡ ꯇꯧꯕꯤꯌꯣ ꯀꯥꯡ ꯆꯤꯛꯀꯅꯤ ꯍꯥꯏꯕ ꯀꯥꯡ ꯆꯤꯛꯇꯦ ꯃꯥ ꯁꯤꯗ ꯂꯩ ꯅꯠꯇꯦ ꯀꯥꯡ ꯑꯩꯗꯤꯅꯦ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯊꯥꯔꯤꯁꯤꯗꯅꯦ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯃꯅꯤꯡꯁꯤꯗꯒꯤꯅꯦ ꯀꯨꯝꯊꯂꯒ ꯃꯁꯝ ꯄꯥꯏ ꯆꯤꯡꯉꯛꯄ ꯃꯤꯒꯤ ꯀꯩꯅꯣ ꯈ꯭ꯋꯥꯡꯁꯦ ꯈꯔ ꯊꯤꯜꯂꯛꯄ ꯇꯧꯔ ꯂꯩꯕ ꯀꯃꯦꯟ ꯁꯥꯎꯅꯤꯡꯉꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯈꯔ ꯆꯩꯌꯦ ꯑꯗꯣ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯇꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯁꯦꯒ ꯁꯥꯎꯒꯜꯂꯦꯕ ꯑꯗꯩꯗꯤ ꯃꯩꯇꯩ ꯀꯤꯂꯔꯅꯒ ꯑꯩ ꯑꯗꯤꯠꯇꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯦ ꯑꯣ ꯑꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯄꯥꯅꯤꯅ ꯑꯩ ꯅꯅꯥꯎ ꯏꯆꯥꯅꯤꯄꯥꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯑꯅꯨ ꯈꯨꯃꯟ ꯍꯀꯥꯝ ꯆꯟꯈ꯭ꯔꯦ ꯏꯆꯦꯀꯥꯟꯕꯅ ꯅꯣꯛꯄꯗ ꯀꯞꯄꯒ ꯃꯥꯟꯅꯔꯦ ꯑꯗꯩꯗꯤ ꯊꯣꯏꯕ ꯈꯨꯃꯟꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯈꯝꯕ ꯍꯣꯡꯁꯥꯅ ꯅꯪ ꯈꯛꯇꯪ ꯍꯥꯎ ꯑꯥꯔ ꯌꯨ ꯀꯨꯝꯊꯔꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯐ꯭ꯔꯣꯝ ꯅꯪ ꯈꯜꯂꯤ ꯅꯪ ꯈꯔ ꯀꯨꯝꯊꯔꯣ ꯑꯩꯅ ꯈꯔ ꯀꯥꯈꯠꯀꯦ ꯑꯗꯨꯏ ꯆꯞ ꯆꯥꯟꯅꯕꯅꯦ ꯌꯥꯔꯦ ꯁꯤꯗꯤ ꯌꯥꯔꯕ ꯌꯥꯔꯦ ꯅꯪ ꯅꯃꯥꯏꯗꯣ ꯍꯦꯛꯇ ꯉꯥꯜꯂꯦ ꯍꯦꯛꯇ ꯎꯗꯦ ꯅꯪ ꯅꯃꯥꯏꯗꯣ ꯍꯧꯖꯤꯛ ꯐꯝꯃꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯖꯅ ꯀꯗꯣꯟꯗꯅ ꯑꯣꯟꯊꯣꯛꯈ꯭ꯔꯅꯤ ꯎꯍꯜꯂꯒꯦ ꯐꯖꯅ ꯎꯍꯜꯂꯒꯦ ꯃꯣꯟ ꯁꯣꯝꯗ ꯆꯩ ꯑꯃ ꯉꯥꯛꯁꯤꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯣ ꯊꯨꯅ ꯄꯠꯂꯣ ꯄꯟꯅꯕ ꯑꯗꯩꯗꯤ ꯈꯝꯕ ꯍꯣꯡꯁ ꯍꯋꯥꯔꯤ ꯐ꯭ꯔꯣꯝ ꯈꯨꯃꯟ ꯔꯟꯖꯟꯅ We are from Silchar. ꯌꯣ ꯇꯥꯏꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯩ Okay, thank you. ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯅꯥꯅꯣꯕ ꯆꯠꯈꯤꯅꯨ ꯑꯩꯅ ꯊꯤꯟꯗꯣꯏꯅꯦ ꯀꯅꯥꯅꯣꯕ ꯆꯠꯈꯤꯅꯨ ꯑꯩꯅ ꯊꯤꯟꯗꯣꯏꯅꯦ ꯃꯅꯤ ꯁꯤꯡꯍꯅ ꯅꯠꯇꯦ ꯑꯗꯤ ꯍꯥꯏꯅ ꯂꯥꯛꯂꯝꯕꯅꯤ ꯀꯨꯀꯤ ꯃꯥꯟꯂꯤ ꯃꯍꯥꯛ ꯌꯥꯝ ꯋꯥꯔꯦꯝ ꯉꯥꯡꯂꯝꯃꯤ ꯃꯍꯥꯛ ꯂꯦꯞ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯐꯕ ꯍꯥꯏꯗꯣꯏꯒꯦ ꯐꯠꯇꯕꯇꯅꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯗꯣꯏꯁꯦ ꯑꯈꯤ ꯆꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯏꯆꯦ ꯌꯥꯏ ꯑꯣ ꯉꯁꯤꯗꯤꯅꯦ ꯆꯝꯊꯣꯡ ꯆꯥꯔꯦ ꯑꯗꯩꯗꯤ ꯉꯥꯁꯨ ꯊꯣꯡꯕ ꯆꯝꯊꯣꯡꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯇꯧꯔꯒ ꯆꯥꯔꯦ ꯅꯤꯇꯥꯁ ꯆꯦꯅꯦꯜꯅ ꯑꯩ ꯆꯦ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯄꯤꯔꯣ ꯃꯊꯪꯗꯗꯤꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯊꯥꯡꯒꯠꯂꯛꯀꯦ ꯄꯣꯠꯁꯝꯕꯝꯅ ꯀꯨꯀꯤ ꯌꯥꯝ ꯂꯥꯛꯂꯝꯕꯅꯤꯀꯣ ꯑꯦꯜꯕꯤꯁꯦ ꯀꯃꯦꯟ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯌꯥꯡꯅ ꯅꯣꯏ ꯎꯍꯧꯗ꯭ꯔꯦ ꯎꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯀꯣ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯍꯨꯔꯥꯟ ꯆꯪꯉꯛꯏꯅꯤ ꯊꯨꯏꯅꯤ ꯎꯝ ꯃꯃꯥꯏ ꯊꯤꯕ ꯍꯥꯏꯖꯟꯒꯗꯕꯅꯤ ꯑꯜꯇꯥꯞ ꯁꯃꯤꯔꯅ ꯏꯕꯥꯏꯗꯩꯗꯤ ꯏꯆꯦꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯩ ꯑꯩ ꯍꯔꯥꯎꯏ ꯑꯗꯣ ꯑꯩ ꯁꯥꯎꯅꯤꯡꯗꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯕ ꯄꯥꯝꯃꯤꯁꯦ ꯑꯥꯏ ꯂꯥꯏꯛ ꯏꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯤꯌꯦꯜꯗꯗꯤ ꯑꯩꯈꯣꯏ ꯑꯗꯩ ꯗꯥꯅ ꯈꯨꯃꯟ ꯐꯖꯕ ꯅꯤꯡꯊꯧꯅ ꯍꯦꯜꯂꯤꯗ ꯀꯩꯕ ꯊꯣꯏꯕꯤ ꯂꯩꯍꯧꯀꯣ ꯆꯦ ꯈꯨꯃꯟꯒꯤ ꯂꯥꯏꯐ ꯐꯖꯅ ꯌꯥꯎꯕꯤꯌꯨꯀꯣ ꯒꯥꯏ ꯑꯦꯁ ꯏꯆꯦ ꯀꯅꯃꯅ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯀꯦ ꯕꯣꯁ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯍꯥꯏꯗ꯭ꯔꯁꯨ ꯂꯣꯏꯐꯧ ꯌꯥꯎꯗꯣꯏꯅꯤ ꯑꯩ ꯃꯩꯇꯩ ꯀꯤꯂꯔꯅ ꯕꯤꯀꯤꯅꯤ ꯕꯤꯀꯤ ꯑꯩꯁꯨ ꯑꯣ ꯀꯥꯏꯗꯣꯏꯗꯣ ꯕꯤꯀꯤ ꯅꯪ ꯀꯔꯤ ꯆꯥꯛ ꯆꯥꯔꯕꯣ ꯏꯅꯣꯁꯦꯟ ꯕꯣꯏ ꯂꯩꯗꯤ ꯗꯦꯟ ꯕꯣꯟ ꯋꯥꯔꯤ ꯕꯤꯀꯤꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯕ ꯃꯩꯇꯩ ꯃꯩꯇꯩ ꯀꯤꯂꯔ ꯀꯤꯂꯔ ꯒꯦꯃꯤꯡ ꯑꯣ ꯗꯩꯗꯤ ꯅꯪꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯃꯤꯡ ꯅꯠꯇ꯭ꯔꯣ ꯕꯤꯀꯤꯁꯦ ꯏꯅꯣꯁꯦꯟ ꯕꯣꯏ ꯗꯦꯟꯕꯣꯟꯅ ꯀꯩ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯇꯨꯝꯕ ꯊꯦꯝꯅꯕ ꯑꯗꯩꯗꯤ ꯏꯅꯣꯁꯦꯟ ꯕꯣꯏꯅ ꯋꯤꯁ ꯌꯨ ꯍꯦꯟ ꯌꯣꯔ ꯁꯦꯅꯤꯇꯥꯏꯖꯔ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯂꯩꯀꯣ ꯑꯣꯀꯦ ꯈꯨꯃꯥꯏꯅ ꯕꯤꯁꯅꯥ ꯑꯣꯟ ꯆꯠꯈꯤꯅꯨ ꯅꯪ ꯂꯩꯀꯣ ꯃꯅꯤꯁꯤꯡꯅ ꯑꯗꯨꯅꯤ ꯏꯇꯩꯃ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤ ꯈꯨꯃꯟꯅ ꯀꯩꯕ ꯏꯌꯥꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯊꯔ ꯄꯥꯈꯪꯅ ꯏꯇꯩꯃ ꯅꯅꯥꯎ ꯆꯥ ꯊꯛꯀꯦ ꯍꯥꯏꯅ ꯐꯝꯊꯔꯤ ꯉꯁꯤꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯛꯆꯥꯡꯁꯦ ꯇꯥꯃꯣ ꯂꯥꯛꯎꯗꯅ ꯂꯥꯛꯀꯦ ꯂꯥꯛꯀꯦ ꯇꯥꯃꯣ ꯆꯥꯛ ꯆꯥ ꯂꯣꯏꯔꯦ ꯆꯉꯥꯡ ꯊꯛꯄ ꯌꯥꯔꯔꯣꯏ ꯃꯩꯇꯩ ꯀꯤꯂꯔ ꯒꯦꯃꯤꯡꯅ ꯅꯤꯅꯦ ꯅꯪ ꯑꯣꯏꯅ ꯑꯗꯤꯇ꯭ꯌ ꯇꯧꯋꯣꯀꯣ ꯕꯤꯍꯨꯗ ꯍꯣꯂꯤꯗꯦ ꯂꯥꯛꯇ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯑꯕꯨꯡꯉꯣ ꯂꯥꯛꯇ꯭ꯔꯦ ꯗꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯨꯀꯤ ꯂꯩꯁꯥꯕꯤ ꯄꯥꯝꯃꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯨꯀꯤꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯉꯥꯡꯂꯤꯁꯦ ꯀꯂꯛꯇꯅ ꯇꯧꯔꯤꯅꯤ ꯄꯥꯔꯨꯅꯨ ꯏꯅꯝꯃ ꯍꯣꯏ ꯄꯥꯗꯕꯅ
ꯀꯛꯆꯕꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯍꯥ ꯀꯛꯊꯠꯈ꯭ꯔꯣ ꯄꯥꯕꯁꯨ ꯊꯣꯏꯕꯤꯁꯅꯥ ꯄꯥꯝꯗꯦ ꯑꯩ ꯌꯦꯡꯕꯁꯨ ꯇꯜꯂꯦꯕ ꯑꯗꯨꯒꯨꯝꯕꯗꯣꯀꯣ ꯗꯩ ꯃꯦꯘꯥ ꯀꯛꯊꯠꯄꯒ ꯀꯛꯊꯠꯂꯨ ꯀꯧꯈ꯭ꯔꯦ ꯏꯆꯦ ꯀꯅꯣꯃꯂꯥꯅ ꯑꯗꯩꯗꯤ ꯑꯀꯤꯆꯅꯨꯅ ꯀꯩꯕ ꯆꯦ ꯈ꯭ꯋꯥꯡꯅ ꯅꯥꯏꯌꯦ ꯊꯔꯣꯏ ꯑꯝꯇ ꯆꯥꯔꯛꯑꯣ ꯆꯥꯔꯛꯑꯒꯦ ꯆꯥꯔꯛꯑꯒꯦ ꯗꯗꯥꯒ ꯎꯝ ꯊꯨꯕꯤ ꯇꯥꯟꯅꯔꯛꯑꯣ ꯗꯗꯥꯒ ꯊꯨꯕꯤ ꯇꯥꯟꯅꯔꯛꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯒꯗꯤ ꯃꯥ ꯉꯝꯃꯣꯏꯀꯣ ꯆꯥꯔꯛꯀꯦ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯊꯔꯣꯏ ꯗꯩ ꯕꯤꯖꯦꯁ ꯊꯤꯔꯤꯕꯀꯣ ꯁꯤꯡꯅ ꯊꯔꯣꯏ ꯊꯣꯡꯕꯒ ꯁꯤꯜꯆꯔ ꯆꯥꯔꯛꯀꯦ ꯀꯥꯏꯒꯤꯅꯣ ꯁꯤꯜꯆꯔ ꯁꯣꯅꯥꯏꯗꯒꯤꯅꯤ ꯗꯩ ꯔꯦꯡꯃꯧꯅ ꯀꯩꯕ ꯅꯣꯏꯕꯥꯅꯤꯗꯣ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯑꯣ ꯅꯣꯛꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝꯅ ꯆꯨꯞꯄꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯊꯦꯡꯛ ꯌꯨ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯀꯅꯣꯟꯃꯂꯥ ꯑꯩ ꯀꯤꯟ ꯆꯥꯅꯤꯡꯗꯦ ꯕꯣꯔꯥ ꯆꯥꯒꯦ ꯈꯨꯃꯟꯒꯤꯗꯨꯅ ꯀꯩ ꯂꯝꯅꯣ ꯈꯨꯃꯟ ꯔꯟꯖꯟꯅ ꯀꯩ ꯂꯝꯅꯣ ꯀꯁꯥꯔꯗꯅꯦ ꯀꯁꯥꯔꯅꯦ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯐ꯭ꯔꯦꯟ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯕꯤꯖꯣꯟ ꯈꯝꯕ ꯑꯣꯡꯆꯥꯅ ꯃꯦꯁꯤ ꯔꯣꯅꯥꯜꯗꯣ ꯊꯣꯏꯕꯤ ꯑꯩꯈꯣꯏꯗ ꯑꯩ ꯃꯦꯁꯤ ꯊꯣꯏꯕ ꯈꯨꯃꯟꯅ ꯀꯩꯕ ꯏꯌꯥꯝꯕ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯀꯣꯏꯔꯛꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯀꯣꯏꯔꯛꯑꯣ ꯂꯥꯛꯑꯣ ꯅꯣꯡꯃ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯜꯕꯤꯗ ꯎꯁꯤꯠꯇꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯝꯃꯒ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯤꯕ ꯌꯥꯝ ꯌꯥꯎꯔꯦ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯋꯥꯍꯩ ꯉꯥꯛꯇ ꯎꯈꯤ ꯍꯥꯏꯅꯁꯨ ꯎꯈꯤ ꯍꯥꯏꯅꯁꯨ ꯀꯤꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯏꯆꯦ ꯀꯅꯣꯟꯃꯂꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯀꯔꯤ ꯍꯥꯏꯕ ꯀꯨꯀꯤ ꯄꯜꯂꯛꯀꯅꯨ ꯇꯨꯀꯠꯆꯩ ꯃꯦꯘꯥ ꯑꯗꯩ ꯔꯣꯡꯃꯅ ꯅꯣꯏ ꯇꯥꯃꯣꯗꯣ ꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯐꯖꯕꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯕ ꯉꯝꯒꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯦꯟꯅ ꯆꯥꯏ ꯑꯩꯉꯣꯟꯗꯒꯤ ꯀꯦ ꯔꯇꯟ ꯈꯥꯟꯅ ꯏꯕꯥꯏꯒꯤ ꯂꯩꯐꯝ ꯈꯪꯅꯤꯡꯉꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯦ ꯔꯨꯁꯇꯝ ꯀꯁꯥꯔ ꯑꯩꯈꯣꯏ ꯀꯁꯥꯔ ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀꯁꯥꯔꯒꯤ ꯑꯗꯩꯗꯤ ꯕꯤꯖꯦꯁ ꯁꯤꯡꯍꯅ ꯀꯩꯕ ꯎꯔꯣꯡꯄꯨꯔ ꯁꯣꯝꯗ ꯀꯣꯏꯔꯣ ꯏꯇꯩꯃ ꯑꯣꯀꯦ ꯔꯣꯡꯄꯨꯔꯁꯦ ꯀꯔꯝꯕ ꯔꯣꯡꯄꯨꯔꯅꯣ ꯁꯤꯜꯆꯔ ꯁꯣꯗꯔꯘꯥꯠ ꯃꯅꯥꯛꯀꯤꯗꯣ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯃꯩꯇꯩ ꯈꯨꯟꯗꯣ ꯑꯣꯏꯗꯣꯏꯔꯥ ꯕꯤꯖꯣꯟ ꯀꯨꯃꯥꯔ ꯐ꯭ꯔꯦꯟ ꯆꯠꯂꯤ ꯗꯤꯐ꯭ꯔꯦꯟ ꯁꯨꯇꯤ ꯂꯥꯛꯂꯒ ꯅꯣꯡꯃ ꯎꯅꯁꯤ ꯀꯨꯏꯔꯦ ꯎꯅꯗꯕ ꯀꯨꯏꯔꯦ ꯑꯁꯦꯡꯕ ꯕꯤꯖꯟ ꯐꯖꯅ ꯀꯨꯏꯔꯦ ꯎꯅꯗꯕ ꯑꯩ ꯀ꯭ꯂꯥꯁꯃꯦꯠꯇꯀꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯆꯤꯡꯅꯨ ꯂꯩꯀꯥꯏꯒꯤꯁꯤꯡꯗꯤ ꯎꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯏꯆꯥꯔꯣꯝꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯒꯣꯂꯤꯒꯤ ꯅꯕꯀꯥꯟꯇ ꯍꯣꯏ ꯁꯃꯔꯦꯟꯗ꯭ꯔ ꯍꯣꯏ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯥꯏ ꯊꯣꯏꯕꯤꯁꯅꯥ ꯆꯠꯇꯣꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯏꯆꯦ ꯑꯃꯨꯛ ꯀꯩꯅꯣꯃꯅ ꯀꯨꯀꯤ ꯅꯪꯗꯤ ꯂꯥꯛꯑꯗꯤ ꯀꯅꯥꯅ ꯀꯛꯊꯠꯇꯣꯏꯕ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯠꯈꯤꯅꯨ ꯃꯤ ꯅꯪꯕꯣ ꯃꯦꯘꯥꯏ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯁꯒꯣꯜ ꯍꯋꯥꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯆꯝꯊꯣꯡꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯑꯣꯀꯦ ꯀꯅꯥꯅ ꯍꯥꯏꯔꯤꯁꯦ ꯄꯣꯠꯁꯝꯕꯝ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯔꯤꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯄꯣꯠꯁꯝꯕꯝ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯑꯗꯩꯗꯤ ꯇꯧꯔꯛꯀꯦ ꯑꯈꯤꯆꯅꯨꯅ ꯅꯣꯡꯃꯇ ꯏꯆꯦꯒ ꯗꯗꯥꯒꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯑꯩ ꯅꯨꯡꯁꯤ ꯌꯥꯝꯅ ꯊꯣꯏꯕꯤꯆꯅꯥꯅ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯑꯦ ꯏꯅꯝꯃ ꯅꯆꯜ ꯂꯥꯛꯑꯦ ꯊꯨꯈ꯭ꯔꯦꯗ ꯆꯠꯈꯤꯅꯣꯕ ꯑꯗꯨꯅ ꯈꯪꯉꯕ ꯅꯣꯏ ꯆꯠꯈ꯭ꯔ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯩꯕ ꯀꯨꯀꯤ ꯊꯔꯣꯏ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯃꯤ ꯕꯤꯖꯣ ꯁꯤꯔꯦꯗ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯀꯩꯕ ꯏꯇꯩꯃ ꯎꯔꯒ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏꯗꯤ ꯀꯧꯗ꯭ꯔꯤꯁꯦ ꯎꯔꯕ ꯏꯇꯩꯃ ꯎꯔꯕ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏꯗꯤ ꯀꯥꯎꯗ꯭ꯔꯤꯁꯦ ꯎꯔꯕ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏꯗꯤ ꯀꯥꯎꯗꯕꯅꯤꯁꯦ ꯃꯥ ꯀꯩꯅꯣꯝ ꯈꯪꯉꯤꯅꯦ ꯕꯗꯨꯒꯤꯅꯦ ꯃꯥꯅ ꯕꯤꯖꯣꯟ ꯅꯪꯅꯦ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏꯗꯤ ꯃꯥ ꯀꯥꯎꯗꯦ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗꯦ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏꯗꯤ ꯏꯆꯦ ꯀꯅꯣꯃꯅ ꯑꯁ ꯃꯦꯘꯥꯏ ꯁꯣꯟꯗꯅ ꯕꯤꯖꯣꯟꯒ ꯀꯩꯅꯣꯒ ꯀꯩꯅꯣ ꯍꯥꯏ ꯗꯥ ꯕꯤꯖꯣꯟ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏꯁꯤꯗꯤꯅꯦ ꯃꯥ ꯁꯨꯡꯀꯥꯎ ꯀꯥꯎꯗꯦ ꯔꯤꯡꯃꯥꯎꯅ ꯏꯆꯦ ꯅꯪꯒ ꯅꯣꯏ ꯅꯣꯛꯆꯔꯤꯖꯔꯕ ꯇꯥꯃꯣꯒ ꯅꯣꯛꯆꯔꯤꯖꯔꯕ ꯇꯥꯃꯣꯗ ꯆꯍꯤ ꯅꯣꯛꯏꯖꯔꯕ ꯀꯌꯥ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏ ꯄꯜꯂꯛꯀ ꯈꯦꯠꯅꯩꯒꯦ ꯅꯣꯛꯏꯖꯔꯕꯁꯦ ꯊꯃꯣꯏꯁꯦ ꯙꯛꯀ 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 ꯀꯔꯅꯦ ꯂꯒ ꯗꯤꯜ ꯙꯛꯀ ꯙꯛꯀ ꯇꯨꯀꯠꯆꯩꯌꯦꯗ ꯑꯩꯈꯣꯏꯅꯤꯁꯦ ꯆꯍꯤ 5 ꯈꯦꯠꯅꯩ प्रेम जाल में फंस गई उसको प्रेम जाल में फंस गई मेघाचंद्रन कुकी उनिंग ब्रो बला
내가 전에 내가 왜 타로이 그이 타로에 타로이도 뿜으면 남는 얼마 달래라 노링해지니 Adai Maitai Killer Gaming na 15.1k subscribe. Congratulations. Thank you so much. thank you Vicky thank you so much Maitai Killer Gaming na yang na 100k. Okay, thank you. Thibisana na chatloy na ma aise aiga oija dingdre. mayam like tawdaba yawadi like ta sinbiyo ko Dai je kalona megha ngasi di Rohit ki nupi sangba chatloidro ma. Ke Rustam Khan na iche ga ibai ga se yam kalat se yam nungsina na leimin nau ko okay thank you maite killer na mamo aigi su mamo aigi su okay nang su yam nang kya su rage mayam sikane maitai killer gaming maitai killer gaming haina ama khala ise asi se channel pai bane ko ado magi channel se mayam support tabiyo akhoi abungo gi classmate ne ko sida maitai killer gaming haina lai ise no please mayam na connect tawdaba yawra gadi connect tawsanbiyo aduga support tabiyo ko akhoi abungo gi magi classmate ne moi tina bane ko yaluna tina ba ado support tabiyo please Sebisana na ina ma dabung phani tause maite killer acha Megachandra na kanon bala Manipur film gi bala sak manaye as loire tai dei no da nati kanon bala ai mi o kanon kanon hairo bala si Manipur film gi bala ga sak manaye oh Maite Killer Gaming na अच्छी नत्ते असी नत्ते है Maite Killer असी hakam chale to अच्छा नत्ते ओ असी नत्ते दाइदी Maite Killer Gaming as Altaf समय na ibay ga ichi ga si wakal jam nungay na dum lay bamalik kahit ay ino nga nga ni punagra po ni ke Rustam Khan na ibay angang kaya surage angang kudrake agang ani hagi to bane khoi tada agang ani ni ko Bisana may bam na tawro oh may tay kilagam na black 555 eh de chanbi chanu kari mathel chage chei bai chanbi welcome yam thingi na nang si thadrabo chanbi may tay kilagam na 53k subscriber lai bane oh 53k yaure may tay kilagam gi oh yame do di may tay kilagam black 5551 okay Nadi ring black 5551 je nangi ke no idoi ra channel ma ming idoi ra Maitai Killer Gaming na do se ke no nangi ke no ko idoi ra ring ma ho na Maitai Killer Gaming subscribe tau bi khara bane okay tawgra e biki nangi subscribe tawgra dai posam ba che nangbu isai ga sa oidro sak oidro hane haiba salage bosamam ise meyega ma hairo ne bosamam nana ise meyega hairo salage punaradi itay manangam dobo mali karan kai dino da khoi dana adai se kalna ai urabo megha Maitai Killer Gaming namani chanbi chanu na che se tumning ba male chanbi nangasi kano tawdrabo nangasi lb tawdrabo Maitai Killer Gaming na black 551 che dai chanbi na sanaga unarabo chanbi chanu thai nga hak ai sanaga unarabo na chalabo nang ada kano da hala kandida chalabo Dai ke lungliliana hai ise please ise sako salage ai chanbi gi lb mu jaw bo ngamde timing no mana ra banya ne ching doyan lay hawe mahaki ching dol yugi wang mada loi bi ching dol lan lay hawe mahaki ching dol yugi wang mada dedi Simi padre ke Rustam Khan ise yamna tumning ba maliko tumning de dama tumning khale khara ja tumning ba oh hakam tin sigani me an haibili bis megana ure bala mangda oh mangda ure bala se ke ro se ise kanum la se mangda ure hamoi gi bala du se du kaw re ise pura ma kaw ji kai no ikok ji ke ro no ngang ne bo
हो तुम बला पतलाए यूं मुस्कुराए तुमने तुमने न न जाने जाने क्या सपने ꯊꯣꯏꯕꯤꯁꯅꯥꯅ दिखाए ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯗꯤ अब ꯕꯤꯠ तो मेरा ꯂꯩꯇꯦꯍꯦ ꯄꯣꯠꯁꯝꯕꯝꯅ नो ꯂꯣꯟꯅ उतुबे येदे ꯇꯨꯃꯤꯟ येदे ꯌꯦꯡꯖꯕ ꯅꯨꯡꯁꯤ ꯅꯪꯇꯒꯤ ꯁꯛꯇꯝꯗꯣ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯣꯃꯥꯒꯤꯗꯣ ꯐꯥꯕ꯭ꯔꯥ ꯏꯆꯦ लोना ꯈꯪꯕ꯭ꯔꯥ तुमिन येंगजबा करमनुने नो ꯏꯆꯦ ꯀꯩꯅꯣꯃꯅ ꯑꯣꯀꯦ ꯆꯟꯕꯤꯆꯟ ꯍꯌꯦꯡ ꯎꯅꯅꯤ लोना ꯉꯁꯤ ꯂꯥꯛꯑꯦ पोसमम ꯖꯥꯔꯤꯕꯣꯟꯗ खंगदेने पोसमम ꯑꯣꯍꯣ अदुना तबा तबा मम हायल जेंगेने ꯆꯟꯕꯤꯅ ꯑꯩ ꯃꯥ ꯏꯁꯩ ꯐꯥꯒꯟꯗꯕꯅ ꯍꯌꯦꯡ ꯎꯅꯅꯤ ꯍꯥꯏ ꯃꯥ ꯉꯁꯤ ꯆꯠꯂꯦ ꯖꯥꯔꯤꯕꯣꯟꯗꯕꯨꯗꯤ ꯆꯠꯂꯦ ꯑꯣꯀꯦ ꯑꯗꯨꯒ ꯆꯟꯕꯤ ꯀꯩꯅꯣ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯧꯀꯣ ꯅꯕꯥꯅꯤ ꯎꯅꯕꯒꯤ ꯅꯨꯡꯉꯥꯏꯅꯤꯕꯣ ꯆꯟꯕꯤ ꯅꯣꯡꯃ ꯊꯦꯡꯅꯁꯤ ꯅꯪꯒ ꯁꯅꯥꯒ ꯅꯩꯅꯆꯦꯅꯨ ꯇꯧꯔꯒ ꯅꯣꯡꯃ ꯊꯦꯡꯅꯁꯤꯀꯣ ꯌꯥꯝꯅ ꯊꯦꯡꯅꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯔ ꯇꯥꯟꯅꯒꯗꯕ ꯈꯔ ꯂꯩ ꯗꯤꯁꯀꯁ ꯈꯔ ꯇꯧꯅꯒꯗꯕ ꯀꯩꯅꯣꯗꯤ ꯂꯩꯕꯀꯣ ꯅꯪꯅ ꯈꯔ ꯀꯥꯏꯅ ꯅꯪꯅ ꯁꯥꯁ ꯅꯪꯅ ꯈꯔ ꯅꯃꯤꯠ ꯅꯃꯥꯏꯗꯣ ꯈꯔ ꯍꯩ ꯂꯩ ꯈꯔ ꯆꯥꯕꯅꯤꯅ ꯈꯔ ꯁꯦꯡꯉꯦꯕ ꯁꯅꯥꯒ ꯃꯥꯒꯗꯤꯕ ꯄꯨꯔꯥ ꯄꯨꯔꯥ ꯃꯣꯏꯁꯦ ꯀꯩꯅꯣꯅꯤ ꯀꯣꯇꯥꯒ ꯀꯔꯤ ꯃꯣꯏꯁꯦ ꯀꯣꯇꯥꯒꯣꯇꯤ ꯑꯃꯇꯪꯅꯤ ꯃꯣꯏꯁꯦ ꯃꯥꯏꯔꯦꯟ ꯃꯔꯨꯅꯤ ꯀꯣꯇꯥꯒꯦꯔꯤ ꯑꯃꯇꯪꯅꯤ ꯃꯣꯏꯁꯦ ꯀꯧꯇꯥ ꯑꯃꯇꯒꯤ ꯉꯥꯅꯤ ꯁꯤꯔꯦꯗ ꯆꯟꯕꯤ ꯃꯌꯥ ꯍꯩꯒꯠꯂꯕꯅꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯑꯣꯀꯦ ꯐ꯭ꯔꯦꯟ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ 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 ꯇꯥꯕꯤꯖꯣꯟ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯅꯥꯃꯕꯥꯅꯤꯁꯤꯗꯤꯕ ꯑꯃꯅꯁꯨ ꯇꯥꯛꯂꯛꯄꯗꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯀꯦ ꯂꯨꯡꯔꯦ ꯌꯥꯝꯅꯤꯛꯑꯦ ꯂꯥꯏꯛ ꯀꯦ 32ꯗ ꯂꯨꯡꯔꯦꯅ ꯏꯆꯦ ꯂꯩꯀꯣ ꯇꯨꯝꯂꯕꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯇꯨꯝꯗꯦꯗ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯏꯆꯟꯗꯤ ꯇꯨꯝꯂꯕ ꯇꯨꯝꯈ꯭ꯔꯦ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯏꯅꯝꯃ ꯏꯁꯩ ꯂꯩꯇ꯭ꯔꯦ ꯗꯥꯏꯂꯣꯛ ꯇꯧꯔꯣ ꯃꯦꯒꯥꯆꯟꯗ꯭ꯔ ꯏꯁꯩ ꯑꯩꯁꯨ ꯉꯁꯤ ꯃꯪꯗ ꯎꯖꯔꯦ ꯕꯂꯥ ꯏꯆꯦꯅꯨꯅ ꯍꯣꯏ ꯍꯣꯏ ꯁꯦꯝꯃꯛꯀꯦ ꯍꯥ ꯍꯣꯏ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯈꯔ ꯎꯅꯗ ꯌꯥꯗ꯭ꯔꯦ ꯈꯔ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯤꯜꯍꯟꯗ꯭ꯔ ꯌꯥꯗ꯭ꯔꯦ ꯑꯅꯤꯁꯦꯅ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯤꯟꯕꯁꯦ ꯑꯩꯈꯣꯏꯅ ꯍꯩꯖꯗꯕ ꯑꯗꯣ ꯅꯪꯅꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯤꯟꯕꯁꯦ ꯈꯔ ꯍꯩꯖꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯥꯛꯄꯤꯔꯣ ꯑꯗꯩꯗꯤ ꯑꯗꯨ ꯎꯅꯗ ꯌꯥꯗꯦꯕ ꯀꯦ ꯑꯩꯈꯣꯏꯁꯦ ꯔꯨꯁꯇꯝ ꯈꯥꯟꯅ ꯏꯕꯥꯏꯁꯦ ꯌꯥꯝꯅ ꯀꯣꯃꯦꯗꯤ ꯑꯣꯏ ꯁꯨꯝ ꯇꯧꯔꯤꯖꯥꯠꯅꯤ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯗꯕ ꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯆꯪꯕꯤꯔꯕ ꯃꯇꯝꯗ ꯏꯁꯀ꯭ꯔꯥꯏꯞ ꯍꯥꯏꯅ ꯊꯥꯕ ꯃꯐꯝꯗꯨꯒ ꯏꯁꯀ꯭ꯔꯥꯏꯞꯇꯨꯒ ꯒꯤꯠ ꯑꯅ ꯅꯝꯁꯤꯟꯕꯤꯔꯒ ꯈꯇ꯭ꯔꯪ ꯍꯥꯏꯅ ꯕꯦꯜ ꯍꯥꯏꯇꯗ ꯀꯇ꯭ꯔꯪ ꯍꯥꯏꯅ ꯅꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯕꯨꯠ ꯂꯥꯎ ꯍꯥꯞꯆꯤꯜꯂꯛꯄ ꯅꯣꯏ ꯃꯅꯥꯛꯇ ꯀ꯭ꯔꯥꯡ ꯂꯥꯎꯅ ꯄꯣꯛꯈꯥꯏꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯧꯕꯤꯒꯅꯨ ꯏꯁꯀ꯭ꯔꯥꯏꯞꯇ ꯁ꯭ꯀꯨꯜ ꯂꯩꯁꯟꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯁꯀ꯭ꯔꯥꯏꯞ ꯍꯥꯏꯔꯣ ꯏꯁꯀ꯭ꯔꯥꯏꯞꯇ ꯁ꯭ꯀꯨꯜ ꯂꯩꯁꯟꯕꯤꯔꯝꯃꯨ ꯏꯁꯀ꯭ꯔꯥꯏꯞ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯏꯆꯦ ꯀꯥꯅꯕ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯏꯕꯗꯣ ꯁꯛꯑꯣꯏ ꯀꯅꯥꯅꯣ ꯏꯆꯦ ꯀꯩꯅꯣ ꯑꯩ ꯑꯃꯨꯛ ꯐꯥꯗꯦ ꯀꯃꯥꯏꯅ ꯀꯩꯀꯩ ꯏꯁꯩꯅꯣ ꯑꯗꯨꯕꯣ ꯃꯌꯥꯝ ꯃꯉꯣꯟꯗ ꯏꯁꯩ ꯍꯥꯏꯔꯅꯨ ꯃꯥꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯥꯁꯦ ꯃꯣꯂꯣꯝꯅ ꯃꯀꯣꯛꯁꯦ ꯂꯣꯏ ꯆꯥꯔꯕꯅꯤ ꯐꯖꯕꯅ ꯊꯣꯏꯕꯤ ꯅꯪꯁꯨ ꯏꯁꯩ ꯈꯔ ꯈꯜꯂꯛꯑꯣ ꯑꯩꯅ ꯈꯟꯕ ꯏꯁꯩꯁꯦ ꯆꯦ ꯑꯅꯨꯅ ꯐꯥꯕ ꯏꯁꯩ ꯉꯛꯇ ꯑꯣꯏꯔꯦ ꯐꯥꯗꯕꯃꯛꯇ ꯑꯣꯏꯔꯦ ꯃꯗꯨꯅꯤ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯍꯟꯗꯛ ꯃꯔꯛ ꯅꯣꯏ ꯏꯁꯩꯒ ꯈꯜꯂꯛꯀꯅꯨ ꯀꯔꯤꯒꯤꯅꯣ ꯃꯥꯏ ꯃꯀꯣꯛꯁꯦ ꯅꯪ ꯃꯣꯂꯣꯝꯅ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯣꯠꯇꯣꯗ ꯃꯩꯁꯤ ꯇꯩꯕꯤꯔꯒ ꯃꯩꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯥꯏꯁꯤ ꯎꯏꯔꯒ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏ ꯏꯁꯩꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯃꯥ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯕ ꯑꯝꯇ ꯅꯣꯛꯁꯤꯕ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯆꯞ ꯃꯥꯟꯅꯩꯌേ ꯗꯤ ꯀꯦ ꯊꯣꯛꯅ 33 ꯂꯥꯏꯛꯇꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡk ꯌꯨ ꯀꯦ ꯂꯣꯡꯂꯦꯟꯗꯅ ꯗꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯉꯥꯎꯖꯩꯌꯦ ꯕꯤꯛ ꯐꯦꯟ ꯑꯣꯐ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯤ ꯀꯦꯅ ꯀꯩꯕ ꯃꯣꯂꯣꯝ ꯆꯥꯕꯤ ꯈꯨꯔꯣ ꯚꯥꯕꯤꯁꯦ ꯀꯧꯔꯣ ꯚꯥꯕꯤꯁꯦ ꯃꯣꯂꯣꯝ ꯆꯥꯕꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯑꯩ ꯏꯁꯩ ꯈꯟꯕ ꯇꯣꯛꯑꯦ ꯀꯥꯟꯅꯗꯦ ꯈꯟꯖꯔꯔꯣꯏ ꯏꯁꯩ ꯏꯆꯦ ꯍꯦꯛꯇ ꯀꯃ ꯐꯥꯗꯕ ꯍꯥꯏꯁꯦ ꯍꯥꯏ ꯇꯨꯔꯨꯔꯨ ꯍꯥꯏ ꯇꯨꯔꯨꯔꯨ ꯇꯨꯔꯨꯂꯥꯞ ꯁꯅꯥꯊꯣꯏ ꯀꯣꯟꯁꯝꯅ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯐꯩꯌꯦ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯗꯨꯗꯤ ꯐꯩ ꯑꯗꯨꯗꯤ ꯁꯛꯂꯛꯀꯦ ꯗꯤ ꯀꯦ ꯊꯣꯛꯅ ꯑꯁꯦꯡꯕꯗ ꯑꯩ ꯎꯏꯌꯦ ꯐꯥꯕꯗꯨꯗꯤ ꯁꯛꯂꯛꯀꯦꯕ ꯐꯥꯗꯕꯗꯨ ꯀꯩ ꯎꯄꯥꯏꯅꯣ ꯇꯧꯗꯣꯏꯕ ꯑꯩꯁꯨ ꯑꯗꯨꯅꯦꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ
ꯁꯥꯟꯅꯅꯤꯡꯉꯤ ꯋꯥꯔꯤ ꯅꯪꯇꯒ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯔꯥ ꯇꯪ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯌꯥꯔꯕꯣ ꯑꯗꯒꯩꯗꯤ ꯀꯔꯦꯕ ꯗꯤꯀꯦꯅ ꯇꯨꯔꯨꯂꯥꯞ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯑꯗꯩꯗꯤ ꯔꯤꯡꯃꯣꯏꯅ ꯏꯆꯦꯁꯨ ꯑꯦꯛꯇꯤꯡ ꯈꯔ ꯈꯔ ꯇꯧꯔꯛꯑꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯈꯜꯂꯣꯏ ꯏꯁꯩꯒ ꯈꯜꯂꯣꯏ ꯑꯩ ꯏꯁꯩ ꯈꯟꯕ ꯇꯣꯛꯑꯦ ꯊꯣꯏꯕꯤꯅ ꯑꯗꯩ ꯆꯥꯎꯈ꯭ꯔꯦ ꯗꯤꯀꯦ ꯊꯣꯛꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯗꯩꯗꯤ ꯑꯗꯩꯗꯤ ꯁꯅꯥꯇꯣ ꯏꯁꯩ ꯌꯥꯝꯅ ꯐꯖꯩꯀꯣ ꯁꯤꯁꯇꯔ ꯀꯦ ꯔꯨꯁꯇꯝ ꯊꯦꯡꯛ ꯈꯥꯟꯅ ꯌꯨ ꯊꯦꯡꯛ ꯌꯨ ꯏꯕꯥꯏꯁꯦ ꯂꯣꯠꯅ ꯍꯀꯥꯝ ꯆꯜꯂꯦꯀꯣ ꯐꯣꯡꯅ ꯆꯠꯂꯒꯦ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯋꯥ ꯃꯁꯤꯗꯅꯤ ꯁꯥꯔ ꯅ ꯃꯦꯗꯥꯝ ꯀꯥꯎ ꯉꯝꯗ꯭ꯔꯤꯁꯦ ꯑꯗꯨꯅꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯏꯗꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯤꯁ ꯅꯥꯁꯦ ꯃꯁꯤꯕꯨ ꯀꯧꯕꯔ ꯇꯨꯝꯅꯤꯡꯕ ꯊꯣꯏꯕꯤꯁꯅꯥꯅ उइरे एक रुपए में दो चादर मिलने जा रहे हैं चिंजगुम इमांगदा लेब्लारवादा नंगना दिकेना तुम चिंजगुम सब खंगदना इमांगदा मकू सादुना खलीबनी लैरे हायो अदुनी वाखलना उरीबई याय अईगी माई थोंगना अवाटपा लैरारोय ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯪꯒꯤ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯔꯥ ला 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 दाना तल्ली ऊबदा बाय बाय मंग फरसे को बाय बाय रिंगमो दे से कलम तुरु कैंसी इता सेमना अनु नंगी अंगांग अनिदो क्लास क्या नो ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯅ ꯀ꯭ꯂꯥꯁ 9ꯗ ꯇꯝꯃꯤꯌꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯀ꯭ꯂꯥꯁ 3ꯗ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩ ꯑꯃ ꯐꯖꯅ ꯁꯛꯇ꯭ꯔꯤꯕꯣ ꯑꯩ ꯀꯧꯅꯔꯣꯏꯀꯣ ꯑꯅꯤꯃꯛ ꯖꯦꯟ ꯈꯦꯁꯇ꯭ꯔꯤꯁꯤꯌꯥꯅ ꯀꯩꯕ ꯅꯦꯅꯦ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏ ꯌꯥꯝ ꯉꯁꯥꯏ ꯉꯁꯥꯏ ꯉꯁꯥꯏꯒꯤ ꯏꯪꯗ꯭ꯔꯣ ꯃꯃꯣꯁꯨ ꯏꯪꯉꯦ ꯊꯣꯏꯕꯤꯁꯅꯥꯅ ꯉꯁꯥꯏ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ ꯏꯁꯩ ꯗꯤꯀꯦꯅ ꯁꯛꯂꯛꯑꯣ ꯀꯩꯕ ꯍꯥꯏꯕꯗꯨ ꯁꯛꯂꯛꯀꯦ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ नाउबा एनजीआर का प्लीज एनी समथिंग अबाउट मणिपुर ब्रो मणिपुर का सिचुएशन बहुत डिफिकल्ट डीके ठोकना एमएससी बु कौबा फुनिंगबा मसीबु कौबरा फुनिंगबा दैदी रिंगमोइना याम नुंगाइरेको नोइबानीना लाइव थाबसे सनाथोई कोनसमना ब्रोना अमुक हेले फजबा द लिटिल गर्ल वारियाना हाय थुबिसनाना जेंगोइबा से कइबा से मनाबु फरबा ला का हैप्पी बर्थडे नेके रुस्तम खान ना इबाई से यामना नुंगाइने कोइचे द हाउस में मनहोइना कइबा आमी बांग्लादेश ए थाकी ओ बांग्लादेश से थाकी वेलकम वेलकम इजे कानोना मेघासी लोयरगा कदाई चतोइनो सी लोयरगा कदाई चतोइनो नाउबा इंजन ब्रो प्लीज से समथिंग क्या बोलू दैदी बाबा गोड ना याम फजैको तामो बाबा गोड नौना चंगलक पोइतारगदी लाइक तौबिरमो सपोर्ट तौबिरमो को बीके ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ बीके ꯑꯗꯨꯒ ꯂꯥꯏꯛ सेना ꯇꯧꯁꯤꯟꯕꯤꯔꯣ बेगम नचे ऐसु लाए वेलकम 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 नाउबा एंजन मणिपुर से अभी वार है मणिपुर हाँ अभी वार है अभी मणिपुर अभी वार चल रहा है
थोइबी सनान बहुत डिफिकल्ट में बहुत प्रॉब्लम है ई मणिपुर याम काय नो कनुको मा ई कारे पोसम बमना होय होय लई दो ओय होय होय लई होय लई दिसलो हाबा ओके ओके बसम हम लगे गसाई थोइबी सनाना ने असि इसे दि सकलो हाई ने ꯏꯇꯥꯁꯦ बाको लई सकलो ꯃꯅꯤꯄꯨꯔꯗ हाई ना तो साउद्रे नो कमेंट्स मागी दरे सो हाई कहे ना ngak सकलो ये को थोइबी सनाना गी दमक तनी से को लई लई ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯅꯪ ꯇꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯔꯝ ꯂꯩ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯅꯪ ꯇꯕꯨ ꯂꯥꯠꯆꯔꯛꯄꯒꯤ ꯃꯔꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯥꯠꯆꯕꯅ ꯑꯣꯏꯔꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯇꯨꯃꯤꯟ ꯈꯟꯖꯔꯤꯉꯩ ꯅꯪꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯕꯗꯤ ꯆꯝꯂꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯧꯍꯟꯕꯤꯔꯦ ꯌꯥꯔꯕꯣ ꯊꯨꯕꯤꯁꯅꯥ ꯄꯣꯁꯝꯕꯝ ꯌꯥꯔꯕꯣ ꯀꯥꯄꯛ ꯁꯥꯄꯛ ꯁꯛꯏꯅꯤꯀꯣ ꯌꯥꯝꯅ ꯍꯩꯕꯒ ꯅꯠꯇꯦꯀꯣ ꯇꯧꯔꯤꯁꯦ ꯂꯣꯏꯔꯕꯣ ꯁꯤ ꯁꯦꯝꯕ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯃꯌꯥꯝꯗꯨꯗꯤ ꯀꯃꯦꯟ ꯑꯝꯗ ꯑꯣꯟꯁꯜꯂꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯗꯤ ꯀꯦꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯇ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯣꯠꯆꯕ ꯄꯣꯠꯁꯝꯕꯝꯅ ꯋꯥꯎ ꯈꯨꯐꯖ ꯃꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯏꯆꯦ ꯌꯨ ꯀꯥꯎꯅ ꯊꯦꯡꯛ ꯑꯣ ꯌꯨ ꯃꯥꯏ ꯒꯥꯏ ꯗꯤ ꯀꯦ ꯄꯨꯛꯅ ꯀꯩꯕ ꯀꯧꯔꯛꯀꯅꯨ ꯋꯥ ꯐꯥꯎꯕ ꯐꯖꯅ ꯈꯨꯝꯅꯤꯡꯗ꯭ꯔꯕ ꯑꯗꯩꯗꯤ ꯀꯔꯤꯅꯣ ꯃꯥꯏꯁꯦ ꯗꯤꯒꯦ ꯄꯨꯛꯅꯤꯡ ꯑꯗꯩꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯩꯕ ꯃꯤ ꯎꯗꯕ ꯃꯐꯝ ꯑꯃ ꯍꯥꯏꯔꯛꯑꯣ ꯆꯠꯁꯦ ꯑꯗꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯋꯥ ꯗꯤ ꯀꯦ ꯇꯧꯅ ꯑꯣ ꯃꯤ ꯎꯗꯕ ꯃꯐꯝꯗꯒ ꯆꯠꯅꯈꯤꯗꯣꯔꯦ ꯀꯦ ꯁꯤꯡꯍꯅ ꯑꯩ ꯁꯥꯏ ꯄꯥꯔꯇꯤꯁꯦ ꯀꯥꯏꯒꯤꯅꯣ ꯑꯩꯁꯦ ꯄꯥꯔꯇꯤꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯁꯦ ꯀꯁꯥꯔꯒꯤꯅꯦ ꯄꯥꯔꯇꯤꯁꯦ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯔꯣ ꯀꯁꯥꯔꯗꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯗꯩꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯃꯤꯁꯨ ꯌꯥꯝꯗꯦ ꯂꯩꯔꯤꯁꯦ ꯏꯛꯂꯤꯑꯦ ꯃꯤꯁꯨ ꯈꯔ ꯉꯥꯡꯉꯨ ꯅꯪꯁꯨ ꯃꯌꯥꯝ ꯑꯩꯁꯦ ꯇꯨꯝꯅꯤꯡꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯁꯨꯛ ꯆꯥꯝꯕ ꯃꯤꯁꯤꯒ ꯂꯥꯏꯛ 35ꯇ ꯂꯩꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ I want a like tumba chaba khangana kami bataro ला 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 akasmani kasar saita chingana pau pajari ꯑꯗꯨꯗꯒꯤꯗꯤ ꯗꯤꯀꯦꯅ ꯍꯥꯏꯕ ꯑꯣ ꯀꯩ ꯍꯥꯏꯕ ꯑꯣ ꯃꯤ ꯎꯗꯕ ꯃꯐꯝꯗ ꯆꯠꯅꯈꯤꯗꯣꯔꯦ ꯍꯥꯏꯔꯕ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯇꯧꯗꯣꯏꯅꯣ ꯍꯥꯏꯌꯦ ꯈꯪꯗꯦ ꯊꯣꯏꯕꯤꯁꯅꯥ ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦꯕꯣ ꯃꯤꯁꯨ ꯌꯥꯝ ꯂꯩꯇꯦ ꯉꯁꯤꯁꯦ ꯑꯗꯒꯤ ꯗꯤꯀꯦꯅ ꯊꯣꯛꯅ ꯀꯩ ꯍꯥꯏꯕ ꯆꯠꯂꯒꯦ ꯁꯤ ꯃꯇꯥꯡꯁꯦ ꯌꯧꯁꯤꯜꯂꯒꯦ ꯑꯩꯗꯤ ꯍꯥꯏ ꯑꯣꯀꯦ ꯗꯤꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯔꯥꯅ ꯂꯥꯛ ꯀꯩ ꯍꯥꯏꯅꯣ ꯀꯂꯛꯄꯔ ꯇꯨꯔꯨꯔꯨ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯔꯤꯇꯥꯅ ꯑꯅꯨ ꯅꯪ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯥꯏꯌꯦ ꯔꯤꯇꯥ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯃꯦ 2021ꯗ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯅꯣꯁ ꯒꯣꯕꯤꯟꯗꯗ ꯂꯦꯞꯈꯤꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯃꯥꯅꯣꯁꯇꯣ ꯀꯣꯛꯊꯣꯛꯄ ꯑꯣꯏꯅ 2021ꯗ ꯂꯥꯛꯑꯝꯃꯦ ꯏꯆꯥ 2 ꯄꯨꯔꯒ ꯑꯩꯈꯣꯏ ꯗꯥꯒ ꯇꯧꯔꯒ
ꯑꯩꯈꯣꯏ ꯃꯔꯤ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗꯦꯗ ꯑꯩꯁꯦ 15 days ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒꯅꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯉꯝꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯩꯅ ꯂꯥꯛꯑꯝꯃꯤꯁꯦ 2021 ꯑꯗꯣ ꯂꯥꯛꯄꯗꯨꯗꯅꯦ ꯂꯥꯛꯄꯒ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯒ ꯑꯗꯨꯝ ꯅꯥꯕꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯁꯥꯏꯅꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯪꯕ ꯃꯐꯝꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯑꯣꯏꯕ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤꯗꯤ ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯝ ꯁꯤꯠꯄꯅꯤꯅꯦꯀꯣ ꯑꯗꯨꯝ ꯁꯤꯠꯅ ꯂꯩꯕꯅꯦꯕ ꯑꯗꯨꯗꯨꯅꯔ ꯈꯪꯗꯦ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯈꯤꯕꯗꯩ ꯅꯥꯕꯁꯤꯅ ꯅꯥꯕ ꯍꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯕꯗꯤ ꯅꯠꯇꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯊꯨꯡꯉꯒ ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯂꯣꯏꯅ ꯐꯨꯟꯖꯟꯈ꯭ꯔꯒ ꯁꯣꯔ ꯍꯣꯟꯕꯒ ꯋꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯈꯤꯕꯗꯒꯤ ꯇꯧꯕꯁꯤꯅ ꯍꯜꯂꯛꯄ ꯐꯥꯎꯗ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯍꯦꯛ ꯌꯨꯝꯗ ꯈꯣꯡ ꯊꯥꯡꯊꯕꯗꯒꯤꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤꯅꯦ ꯑꯗꯨꯝ ꯅꯥꯕ ꯐꯈ꯭ꯔꯦꯕ ꯈꯪꯉꯕ ꯑꯗꯨꯗꯨꯅ ꯌꯥꯝꯅꯁꯨ ꯀꯣꯏꯕ ꯈꯣꯠꯄ ꯐꯪꯉꯛꯇ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯂꯣꯛꯇꯥꯛꯇ ꯆꯠꯂꯛꯏ ꯅꯠꯇ꯭ꯔꯗ ꯑꯇꯩ ꯀꯗꯥꯏ ꯆꯠꯂꯛꯏ ꯂꯣꯛꯇꯥꯛ ꯈꯛꯇꯅꯤ ꯆꯠꯂꯛꯏꯁꯦ ꯂꯣꯛꯇꯥꯛꯀ ꯒꯣꯕꯤꯟꯗ ꯈꯛꯇꯅꯤꯀꯣ ꯀꯃꯦꯟꯁꯨ ꯂꯣꯛꯇꯥꯛ ꯌꯧꯈ꯭ꯔꯦ ꯑꯗꯨꯅꯦ ꯑꯩ ꯂꯥꯛꯇꯤ ꯂꯥꯛꯑꯝꯃꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯍꯩꯅꯕꯤꯁꯦ ꯁꯤꯔꯤꯗꯦꯕꯤ ꯑꯗꯨꯃꯥꯏꯅ ꯄꯤꯛ ꯏꯁꯇꯥꯔ ꯀꯥꯞꯄꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯀꯥꯏ ꯌꯧꯈꯔꯦ ꯑꯗꯨꯗꯒꯤꯗꯤ ꯕꯤꯀꯦꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯏꯁꯩ ꯌꯥꯝꯅ ꯐꯖꯩꯀꯣ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯀꯥꯏꯗꯩꯅꯣꯗ ꯑꯗꯨꯝ ꯀꯥꯕꯛ ꯁꯥꯕꯛ ꯁꯛꯏꯃꯤ ꯑꯗꯩꯗꯤ ꯀꯦꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯕꯣꯏꯔꯦ ꯌꯥꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯇꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯤꯁꯦ ꯀꯩꯅꯣ ꯗꯤ ꯀꯦꯅ ꯏꯆꯦ ꯗꯗꯥ ꯊꯣꯛꯂꯒꯦ ꯍꯥꯏ ꯑꯣꯀꯦ ꯗꯤ ꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯣꯏꯒꯤꯅꯨꯀꯣ ꯍꯥꯏ ꯂꯣꯏꯒꯤꯅꯨ ꯍꯥꯏꯔꯣ ꯊꯣꯏꯕꯤ ꯁꯅꯥ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯂꯨꯡꯔꯩꯂꯥꯅ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯑꯗꯨꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯏꯪꯅ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯍꯥꯏꯕ ꯏꯁꯩꯗꯣ ꯐꯥꯕ꯭ꯔꯆꯦ ꯃꯟꯗꯥ ꯑꯦꯟ ꯁꯗꯥꯅꯟꯗꯒꯤ ꯁꯣꯡꯅꯦ ꯍꯥꯏ ꯑꯗꯨ ꯑꯗꯨꯝ ꯈꯔ ꯐꯥꯏ ꯌꯥꯝ ꯁꯥꯡꯅꯗꯤ ꯐꯥꯗꯦ ꯄꯣꯠꯁꯝꯕꯝ ꯁꯛꯂꯧꯔꯥ ꯁꯛꯂꯛꯀꯦ ꯉꯥꯏꯈꯣ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯀꯃꯂꯥꯅꯗꯤ ꯀꯦ ꯍꯥꯏꯔꯦ ꯑꯗꯒꯤ ꯀꯦ ꯂꯨꯂꯦꯂꯥꯅ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯍꯥꯏ ꯑꯣꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯗꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯧꯖꯤꯛ ꯀꯥꯜꯗ ꯌꯥꯝ ꯆꯠꯅꯔꯤ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯒꯤ ꯏꯁꯩꯁꯦ ꯐꯖꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯐꯥꯗꯕꯩ ꯋꯥꯅꯤ ꯐꯥꯏꯌꯦ ꯑꯁꯤ ꯐꯥꯏꯌꯦ ꯁꯛꯂꯛꯀꯦ ꯉꯥꯏꯈꯣ ꯌꯦꯡꯉꯨ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯏꯕꯥꯏ ꯅꯪ ꯅꯀꯣꯛꯇ ꯐꯥꯔꯨꯕ ꯁꯝꯐꯥꯕꯤꯗꯣ ꯀꯩꯅꯣ ꯍꯥꯏ ꯑꯩꯒꯤ ꯁꯝꯐꯥꯕꯤ ꯐꯥꯠꯇꯣꯏꯖ ꯃꯥꯅ ꯃꯌꯥꯝ ꯑꯩꯁꯦ ꯁꯤꯔꯤꯗꯦꯕꯤ ꯁꯥꯔꯤ ꯔꯣꯍꯤꯠꯅ ꯋꯥꯌꯥꯔ ꯌꯨ we are from future ꯑꯗꯒꯤꯗꯤ ꯗꯤꯀꯦꯅ ꯍꯥꯏꯕ ꯏꯆꯦ ꯑꯅꯨ ꯁꯥꯐ ꯂꯥꯏꯛ ꯇꯧꯁꯤꯜꯂꯦ ꯍꯌꯦꯡ ꯂꯥꯏꯚ ꯍꯦꯛ ꯊꯥꯕꯒ ꯂꯥꯛꯆꯒꯦ ꯍꯥꯏ ꯑꯣꯀꯦ ꯗꯤꯀꯦ ꯅꯪ ꯕꯦꯂꯥꯏꯀꯟꯗꯁꯨ ꯅꯝꯕ ꯀꯥꯎꯒꯅꯨꯀꯣ ꯕꯦꯂꯥꯏꯀꯟꯗ ꯅꯝꯃꯒꯗꯤ ꯑꯩꯅ ꯍꯌꯦꯡ LB ꯊꯥꯕꯗꯣ ꯅꯪꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯗ ꯅꯝꯕ ꯀꯥꯎꯒꯅꯨ ꯕꯦꯂꯥꯏꯀꯟꯗ ꯅꯝꯕ ꯀꯥꯎꯒꯅꯨꯀꯣ ꯑꯗꯨꯗꯒꯤꯗꯤ ꯄ꯭ꯔꯚꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯍꯥꯏ ꯕꯕꯥ ꯒꯣꯠꯅ ꯕꯥꯏ ꯇꯥꯃꯣ ꯕꯥꯏ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯑꯗꯒꯤ ꯕꯥꯏ ꯆꯦ ꯀꯥꯅꯣꯕꯂꯥꯅ ꯅꯪ ꯆꯠꯂꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯃꯦꯘꯥ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯂꯣꯏꯒꯅꯨ ꯍꯥꯏꯕꯗ LB ꯂꯣꯏꯈ꯭ꯔꯗꯤ ꯍꯌꯦꯡꯗꯩ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏꯔꯦ ꯀꯪꯂꯥꯗ ꯂꯥꯏ ꯑꯣꯏꯔꯕ ꯎ ꯑꯃ ꯃꯊꯟꯇ ꯇꯨꯔꯒꯦ ꯍꯥꯏꯌꯦ ꯀꯪꯂꯥꯗ ꯂꯥꯏꯑꯣꯏꯔꯕ ꯎ ꯑꯃ ꯃꯊꯟꯇ ꯇꯨꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨ ꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯑꯣ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯅꯟꯗꯤꯅꯤ ꯁꯤꯡꯍꯅ ꯏꯕꯥꯏꯒꯤ ꯍꯦꯌꯔꯕꯦꯜꯁꯦ ꯏꯆꯦꯅ ꯒꯤꯐ ꯄꯤꯔꯤꯔꯣ ꯂꯥꯏꯇꯤꯡ ꯀꯥꯞꯄꯤꯍꯦ ꯍꯥꯏ ꯑꯩꯗꯤ ꯀꯦꯅ ꯂꯣꯏꯅ ꯅꯝꯁꯤꯟꯈ꯭ꯔꯕꯅꯦ ꯏꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯥꯅꯣꯟꯕꯂꯥꯅ ꯇꯨꯔꯨꯔꯨ ꯍꯥꯏꯔꯦ ꯑꯗꯩ ꯑꯟꯖꯂꯤꯅ ꯆꯦ ꯏꯆꯝ ꯆꯝꯖꯕꯤ ꯏꯉꯥꯎꯒ ꯉꯥꯎꯖꯕꯤ ꯒꯁꯦ ꯀꯩ ꯍꯥꯏꯅꯣ ꯏꯆꯝ ꯆꯝꯖꯕꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯏꯆꯦ ꯏꯆꯝ ꯆꯝꯖꯕꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯅꯪꯁꯦ ꯀꯩꯅꯣ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯅꯪꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯏꯆꯝ ꯆꯝꯖꯕꯤ ꯆꯦꯒ ꯏꯉꯥꯎ ꯌꯥꯝ ꯉꯥꯎꯖꯕꯤ ꯆꯥꯟꯅꯅꯤ ꯃꯃꯣꯏꯗ ꯑꯁꯤꯅꯤ ꯊꯣꯛꯀꯟꯕꯤ
ꯏꯁꯜꯂꯒꯦ ꯏꯆꯝ ꯆꯝꯖꯕꯤ ꯇꯧꯔꯕ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯃꯣꯏꯗ ꯊꯣꯛꯀꯟꯕꯤ ꯅꯪꯒꯤ ꯃꯣꯏꯅꯝꯕꯨ ꯇꯥꯔꯒ ꯑꯩ ꯉꯝꯃꯔꯣꯏꯗ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯌꯦꯡꯗꯤ ꯑꯦꯜꯕꯤ ꯆꯥꯎꯍꯜꯂꯛꯑꯔꯣꯏ ꯃꯌꯥꯝ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯀꯣꯛ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯩ ꯃꯁꯤ ꯌꯥꯎꯔꯒ ꯊꯣꯏꯕꯤꯁꯅꯥ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ 10 ꯁꯨꯔꯦ ꯉꯥꯏꯍꯥꯛꯇꯪꯗ ꯌꯦꯡꯕꯗ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯇꯥꯃꯣ ꯅꯪ ꯀꯣꯛꯇ ꯐꯥꯔꯤꯁꯦ ꯀꯩꯅꯣ ꯏꯇꯩꯃꯗꯤ ꯉꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ ꯅꯣꯛꯁꯤꯀꯣ ꯊꯣꯏꯕ ꯑꯗꯒꯤꯗꯤ ꯑꯅꯥꯎꯅ ꯍꯥꯏ ꯅꯥꯏꯁ ꯄꯥꯔꯇꯤ ꯍꯥꯏ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯅꯆꯦꯅ ꯈꯟꯕ ꯏꯁꯩꯁꯤꯡꯁꯦ ꯁꯨꯝ ꯌꯥꯕꯅꯤꯍꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤꯅ ꯑꯗꯨꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯌꯥꯝ ꯄꯛꯆꯩꯌꯦ ꯗꯥꯕꯨꯡ ꯀꯣꯛꯊꯛꯀꯤꯗꯣ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯅꯣꯛꯂꯛꯑꯦ ꯑꯗꯨꯒꯗꯤ ꯀꯦꯅ ꯗꯗꯥꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯧꯋꯤꯀꯣ ꯏꯆꯦ ꯍꯥꯏꯔꯒ ꯅꯣꯛꯂꯛꯑꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯁꯤꯗꯣꯔꯦ ꯅꯣꯛꯄꯗ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤ ꯏꯁꯩꯅꯣ ꯑꯩ ꯁꯤꯔꯦ ꯍꯥꯏ ꯑꯗꯩ ꯃꯈꯥꯆꯟꯗ꯭ꯔꯅ ꯐꯖꯩ ꯚꯥꯂꯣ ꯂꯣꯏꯅꯃꯛ ꯚꯥꯂꯣ ꯑꯗꯒꯤꯗꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯑꯣꯏꯃꯥ ꯀꯔꯤ ꯃꯣꯏꯅꯝꯅ ꯉꯥꯎꯖꯕꯤ ꯀꯩꯅꯣ ꯇꯥꯃꯣꯅ ꯑꯗꯨꯗꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯏꯆꯝ ꯁꯛꯂꯛꯑꯅꯣꯕ ꯆꯝꯖꯕꯤ ꯗꯥꯅꯛꯄ ꯃꯃꯣꯏꯗ ꯊꯣꯛꯀꯟꯕꯤ ꯅꯪꯒꯤ ꯃꯣꯏꯅꯝꯕꯨ ꯇꯥꯔꯒ ꯁꯛꯂꯛꯑꯅꯨ ꯍꯥꯏꯕ ꯅꯪ ꯇꯜꯂꯦ ꯍꯥꯏꯕ ꯅꯪꯇꯒꯤ ꯃꯣꯏꯅꯝꯅꯤ ꯑꯩꯅ ꯉꯥꯏꯖꯔꯤ ꯗꯥ ꯑꯁꯦꯡꯕꯗ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯁꯥꯎꯔꯣꯏ ꯑꯩ ꯑꯦꯜꯕꯤ ꯊꯣꯛꯇꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯀꯅꯥꯒ ꯃꯣꯏꯗꯣꯛꯅꯕꯩ ꯋꯥꯔꯤꯅꯣ ꯃꯌꯥꯝ ꯌꯥꯝ ꯅꯣꯛꯄ ꯐꯠꯇꯦ ꯀꯣ ꯇꯜꯂꯦꯕꯣ ꯃꯁꯤ ꯃꯤꯁꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯇꯜꯂꯦꯕꯣ ꯑꯩ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯄꯤꯒ ꯇꯥꯏ ꯅꯣꯛꯄꯗ ꯃꯤꯅ ꯐꯨꯕꯗꯧꯅ ꯀꯩꯅꯣꯒ ꯂꯣꯏ ꯍꯟꯈꯔꯦꯁꯦ ꯀꯥꯏꯗ ꯆꯪꯗꯣꯏꯅꯣ ꯀꯥꯏ ꯆꯪꯗꯣꯏꯅꯣ ꯂꯣꯏ ꯍꯟꯈꯔꯦ ꯀꯣꯃꯦꯟꯁꯀ ꯅꯪꯅ ꯀꯩꯅꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯟꯈꯤꯁꯦ ꯇꯜꯂꯦ ꯀꯃꯥꯏꯅ ꯍꯥꯏꯕ ꯇꯧꯔꯤꯅꯣ ꯗꯥꯏꯔꯦꯛ ꯅꯝꯃꯨꯔꯦ ꯍꯥꯏꯕ ꯀꯗꯥꯏꯗꯅꯣ ꯑꯩ ꯀꯣꯛꯀ ꯁꯥꯏꯕ ꯅꯪ ꯇꯧꯕ ꯅꯪ ꯇꯜꯂꯦꯕꯣ ꯑꯩꯗꯤ ꯑꯇꯩ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯑꯗꯒꯤ ꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯇꯨꯔꯨꯔꯨ ꯃꯤꯀꯞ ꯈꯔ ꯁꯨꯔꯒꯦ ꯑꯗꯨꯗꯒꯤꯗꯤ ꯍꯨ ꯂꯤꯡ ꯏꯅ ꯅꯨꯄꯤ ꯑꯣꯜꯂꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤ ꯆꯦꯅꯨ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯀꯦꯅ ꯗꯗꯥ ꯏꯆꯦꯒꯤꯗꯣ ꯃꯅꯝ ꯅꯨꯡꯁꯤꯕ ꯇꯜꯂꯦꯕ ꯗꯥ ꯑꯁꯦꯡꯕ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤ ꯈꯨꯃꯟꯅ ꯂꯥꯏꯛ ꯇꯧꯔꯦ ꯍꯥꯏꯌꯦ ꯑꯗꯩ ꯀꯊꯣꯏꯕꯅ ꯏꯇꯩꯃ ꯇꯜꯂꯤꯕꯣ ꯇꯥꯃꯣꯁꯦ ꯃꯣꯏꯅꯝꯗ ꯉꯥꯎꯔꯤ ꯇꯜꯂꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯌꯦꯡꯗꯒꯤ ꯌꯥꯎꯍꯜꯂꯔꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯌꯦꯡꯗꯒꯤ ꯑꯦꯜꯕꯤ ꯌꯥꯎꯍꯟꯕ ꯃꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯗꯕ꯭ꯔꯥ ꯑꯝꯇꯪ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯇꯜꯂꯦ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯗꯥ ꯂꯥꯏꯐꯇ ꯑꯩꯁꯦ ꯍꯥꯞꯄꯛꯑꯔꯣꯏ ꯑꯩ ꯇꯜꯂꯦ ꯑꯗꯒꯤꯗꯤ ꯖꯦꯁꯃꯤꯟꯅ ꯍꯥꯏ ꯍꯦꯜꯂꯣ ꯖꯦꯁꯃꯤꯟ ꯍꯦꯜꯂꯣ ꯑꯗꯨꯗꯒꯤꯗꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯑꯣꯏꯃꯥ ꯕꯥꯏꯕꯨꯡ ꯁꯤꯔꯦꯍꯦ ꯁꯨꯁꯤꯂꯥ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯀꯩꯁꯥꯝꯅ ꯀꯩ ꯍꯥꯏꯕ ꯌꯥꯝ ꯂꯦꯝꯗꯦꯅ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤꯗꯤ ꯂꯨꯑꯣꯅ ꯃꯣꯏꯒꯤ ꯃꯣꯏ ꯉꯛꯇ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯆꯦꯅꯨ ꯆꯣꯁꯃꯥꯗꯣ ꯌꯥꯝꯅ ꯄꯛꯆꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯑꯗꯩ ꯑꯟꯖꯂꯤꯅ ꯍꯥ ꯍꯥꯏ ꯑꯗꯒꯤ ꯔꯥꯖꯦꯁꯣꯔꯅ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦ ꯏꯕꯥꯏꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯟꯖꯔ ꯈꯥꯟꯅ ꯖꯍꯥꯔ ꯍꯥꯏꯔ ꯔꯥꯝ ꯔꯣꯁꯤ ꯆꯥꯎ ꯀꯩ ꯃꯔꯣꯅꯣ ꯁꯤꯕꯣ ꯗꯤꯀꯦꯅ ꯂꯣꯡꯅꯒ ꯍꯥꯏꯊꯔꯛꯀꯅꯤꯗ ꯗꯗꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯃꯣꯏꯅꯝ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯥ ꯃꯅꯝꯒ ꯈꯨꯝꯖꯤꯜꯂꯕ ꯃꯤꯗ ꯈꯨꯝꯖꯤꯟꯈꯔꯦ ꯗꯤ ꯀꯦꯅ ꯌꯥꯎꯍꯜꯂꯛꯑꯣ ꯏꯆꯦ ꯑꯗꯨꯝ ꯍꯥꯏ ꯑꯗꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯗꯣꯛꯇꯔꯒꯤ ꯗꯣꯛꯇꯔꯒꯤ ꯍꯥꯏꯗꯁꯨ ꯐꯩ ꯅꯣꯛꯄꯁꯨ ꯐꯩ ꯍꯥꯏ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯨ ꯐꯩ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯨ ꯐꯩ ꯑꯗꯒꯤ ꯅꯣꯛꯄꯁꯨ ꯐꯩ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯒꯤꯗꯤ ꯕꯤꯅꯦꯁ ꯀꯨꯃꯥꯔꯅ ꯍꯦꯄꯤ ꯃꯪꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯊꯦꯡꯛ ꯍꯥꯏꯌꯦ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯑꯗꯩ ꯀꯁꯥꯔ ꯄꯥꯈꯪꯅ ꯄꯥꯝꯃꯤ ꯏꯇꯩꯃ
ꯄꯥꯄꯨꯅꯤꯀꯣ ꯌꯥꯎꯍꯜꯂꯛꯇ꯭ꯔꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤ ꯂꯨꯀꯥꯅ ꯗꯥꯕꯨꯡ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯍꯁꯃꯠ ꯑꯂꯤꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯌꯥꯎꯍꯜꯂꯨ ꯌꯥꯎꯍꯜꯂꯨ ꯒꯟꯖꯥ ꯄꯤꯊꯛꯑꯒ ꯍꯥꯏꯌꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯁꯤ ꯈꯨꯅꯣꯛꯁꯤꯅꯤ ꯄꯥꯝꯃꯤꯁꯦ ꯅꯣꯛꯂꯛꯑꯒꯗꯤ ꯁꯤꯒꯦ ꯇꯧꯕꯩ ꯋꯥꯅꯤ ꯍꯥꯏꯌꯦꯗ ꯑꯗꯒꯤꯗꯤ ꯖꯔꯤꯅꯥ ꯑꯦꯁꯅ ꯔꯣꯁ ꯃꯌꯥꯝ ꯄꯤꯁꯜꯂꯛꯑꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯖꯔꯤꯅꯥ ꯑꯗꯒꯤꯗꯤ ꯁꯨꯜꯇꯥꯟꯅ ꯍꯥꯏꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯆꯦꯁꯤ ꯆꯣꯁꯃꯥ ꯊꯥꯡꯒꯠꯂꯝꯃꯤ ꯁꯤꯕꯣ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯗꯤ ꯀꯦꯅ ꯃꯨꯠ ꯃꯨꯠ ꯀꯩ ꯍꯥꯏꯅꯣ ꯃꯨꯠ ꯀꯥꯏ ꯃꯥꯡꯈ꯭ꯔꯦꯅꯦ ꯃꯨꯠ ꯌꯥꯎꯔꯤꯗꯣ ꯑꯁꯤ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯂꯥꯛꯏꯁꯦ ꯍꯥꯏꯠ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦ ꯀꯩꯅꯣꯗ ꯊꯣꯏꯕꯤꯁꯅꯥ ꯁꯤꯒꯩꯁꯤꯒ ꯀꯩꯅꯣ ꯀꯨꯀꯤ ꯑꯃ ꯂꯥꯛꯏ ꯍꯥꯏꯌꯦ ꯑꯗꯨ ꯍꯥꯏꯠ ꯇꯧꯁꯜꯂꯣ ꯃꯦꯠꯈ꯭ꯔꯕ ꯄꯣꯁꯝꯕꯝꯅ ꯏꯕꯥꯏꯁꯦ ꯅꯣꯛꯄ ꯈꯥꯡꯉꯤ ꯀꯟꯅ ꯑꯩꯗꯤ ꯎꯏꯌꯦ ꯏꯕꯥꯏ ꯈꯥꯡꯉꯤꯗꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯅꯣꯛꯄ ꯈꯪꯕ꯭ꯔꯥ ꯑꯩ ꯋꯥ ꯍꯥꯏꯒꯦꯕ ꯃꯌꯥꯝꯗ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯁꯤꯅꯦ ꯌꯥꯝꯅꯅꯦ ꯐꯥꯒꯤ ꯇꯧꯒꯜꯂꯦꯕ ꯐꯥꯒꯤ ꯍꯥꯏꯁꯦ ꯃꯥꯁꯦ ꯐꯥꯒꯤ ꯃꯤꯅ ꯀꯔꯤ ꯈꯟꯒꯅꯤ ꯀꯔꯤ ꯈꯜꯂꯣꯏ ꯃꯉꯣꯟꯗ ꯂꯩꯇꯦꯕ ꯌꯥꯝ ꯐꯥꯒꯤ ꯇꯧꯊꯣꯛꯄꯤꯅꯦꯕ ꯃꯥꯏ ꯃꯄꯣꯅꯨꯡꯗ ꯂꯩꯖꯕꯗꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯒꯨꯝꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯟꯕꯤꯕ ꯑꯗꯨꯒꯅꯦ ꯌꯥꯝꯅꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯌꯥꯝ ꯂꯦꯝꯗꯅ ꯈꯟꯕꯤꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥꯗ ꯐꯥꯒꯤꯒ ꯇꯧꯕꯤꯔꯅꯨ ꯍꯥꯏꯔꯕꯅꯦꯕ ꯃꯉꯣꯟꯗ ꯖꯣꯛꯁ ꯑꯝꯇ ꯇꯧꯕꯤꯔꯅꯨ ꯍꯥꯏꯅ ꯑꯗꯨꯅꯤꯗ ꯇꯟꯁꯜꯂꯛꯏ ꯍꯥꯏꯕ ꯃꯥꯁꯦ ꯑꯩ ꯁꯤꯔꯤꯌꯁ ꯑꯣꯏꯔꯅꯤ ꯃꯌꯥꯝ ꯑꯩ ꯂꯦꯝꯒꯦ ꯍꯧꯖꯤꯛ ꯁꯤ ꯂꯧꯊꯣ ꯁꯤ ꯂꯧꯊꯣ ꯄꯥꯔꯣ ꯍꯧꯖꯤꯛ ꯏꯆꯦꯁꯦ ꯂꯩꯁꯥꯕꯤ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯆꯦꯛꯁꯤꯜꯂꯣ ꯇꯥꯃꯣ ꯑꯩ ꯂꯩꯁꯥꯕꯤ ꯅꯣꯛꯇꯦꯀꯣ ꯑꯗꯨꯏ ꯕꯤꯟꯗꯤ ꯐꯖꯕ ꯑꯃ ꯅꯝꯖꯔꯤꯀꯣ ꯑꯟꯖꯂꯤ ꯑꯩ ꯂꯨꯀ꯭ꯔꯥꯝꯅ ꯗꯥ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯛꯈꯤ ꯗꯤ ꯀꯦ ꯇꯧꯈ꯭ꯔꯦ ꯑꯟꯖꯜ ꯀꯁꯃꯤꯔꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯗꯤ ꯀꯦ ꯊꯣꯛ ꯊꯥꯛꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯝꯃꯛꯈꯤ ꯇꯧꯈ꯭ꯔꯦ ꯏꯅꯝꯃ ꯔꯕꯤꯡꯅ ꯏꯕꯥꯏꯒꯤ ꯐꯦꯁ ꯁꯇ꯭ꯔꯛꯆꯔ ꯃꯩ ꯇꯥꯏꯀꯣ ꯊꯦꯡꯀ꯭ꯌꯨ ꯗꯤ ꯀꯦꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯛ ꯑꯣꯏꯕ ꯁꯤꯅ ꯐꯩꯗ ꯏꯆꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯗꯤ ꯀꯦ ꯁꯥꯎꯕ ꯌꯥꯗꯦ ꯅꯣꯛꯂꯤꯉꯩꯗ ꯎꯍꯧꯗ꯭ꯔꯦꯀꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯈꯨꯝꯃꯛꯈꯤ ꯑꯩꯒꯤ ꯐꯥꯒꯤ ꯅꯠꯇꯦ ꯍꯦꯌꯔ ꯕꯦꯜꯗꯣ ꯂꯧꯊꯣꯛꯑꯣ ꯃꯁꯛꯇꯨ ꯎꯕꯗ ꯍꯦꯛꯇ ꯅꯣꯛꯅꯤꯡꯉꯤ ꯗꯤ ꯀꯦꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯥ ꯊꯣꯏꯕꯤꯁꯅꯥ ꯍꯥ ꯊꯣꯏꯕꯤꯁꯅꯥꯗ ꯗꯥ ꯀꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯗ ꯗꯥ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯈꯨꯝꯃꯛꯈꯤ ꯀꯔꯤ ꯀꯃꯦꯟ ꯈꯨꯄꯥꯅꯣ ꯍꯥꯏꯒꯦ ꯁꯤꯗꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯈꯤ ꯆꯦ ꯑꯗꯨ ꯍꯥꯏꯅꯨ ꯕꯥꯏꯕꯨꯡ ꯌꯥꯝꯅ ꯂꯦꯝꯃꯤꯀꯣ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯍꯥꯏꯔꯛꯈꯤ ꯇꯨꯔꯨꯔꯨꯔꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯇꯥꯍꯧꯕꯁꯨ ꯇꯥꯕꯤꯔꯣ ꯇꯥꯗꯕꯁꯨ ꯇꯥꯕꯤꯍꯧꯔꯣ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯇꯨꯔꯨꯔꯨꯗ ꯉꯥꯎꯖꯕ ꯃꯤꯅꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯇꯨꯔꯨ ꯇꯨꯔꯨ ꯍꯥꯏꯔꯛꯄꯁꯦ ꯁꯨꯝ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯇꯨꯔꯨ ꯇꯨꯔꯨꯗ ꯁꯨꯝ ꯂꯣꯏꯗꯣꯔꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯈ꯭ꯔꯦ ꯏꯆꯦ ꯁꯨꯁꯤꯂꯥ ꯍꯥꯏꯅ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯦ ꯑꯅꯨ ꯗꯥꯕꯨꯡꯒꯤ ꯐꯥꯒꯤ ꯗꯣꯅꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯔꯦꯕꯦꯡꯅꯒ ꯏꯕꯥꯏ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯀꯟꯅ ꯑꯣꯜꯂꯤ ꯀꯨꯅꯥꯜ ꯁꯦꯠꯅꯒ ꯍꯥꯏ ꯁꯥꯔ ꯍꯦꯜꯂꯣ ꯁꯥꯔ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯗꯥꯕꯨꯡ ꯀꯩꯁꯨ ꯗꯥ ꯏꯁꯤꯡ ꯀꯥꯏꯗꯦꯗ ꯊꯥꯡꯒꯠꯀꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯂꯣꯏꯔꯦ ꯗꯥꯕꯨꯡ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯁꯤꯡ ꯄꯨꯔꯛ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯕꯅꯦ ꯑꯌꯣ ꯆꯨꯝꯅ ꯄꯥꯎ ꯍꯦꯛ ꯈꯣꯡꯒ ꯅꯥꯔꯦ ꯗꯤ ꯀꯦꯅ ꯇꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯣꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯀꯃꯦꯟ ꯈꯨꯄꯥꯁꯦ ꯑꯩ ꯁꯤꯔꯦꯗ ꯍꯥꯏꯔꯦ ꯏꯆꯦ ꯀꯥꯔꯣꯃꯂꯥ ꯕꯨꯡ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯃꯦꯟ ꯄꯥꯕ ꯃꯤꯅ ꯆꯨꯕꯩꯅꯤ ꯍꯥꯏꯔꯦ ꯀꯨꯅꯥꯜ ꯁꯦꯟꯅ जे कलहंदी जे माँ मीनाक्षरी सुशीला ओइनामना फोंदोरखरे बाइबुंग ऐ सिरे हाइबा कमेंट खुपादो अंजलि कुमारना खुमखी जय श्री राम अंजलि खुन ब्लॉगना सायरकी इसई सकलो हाइजररोय ओके वारोबी बजारोय खनाव सिजादबगिनी आकाश पनिका सर बुंगी थोकथाकना पोपजरी ngarang
ꯂꯝꯕꯤꯗ ꯇ꯭ꯔꯦꯟ ꯑꯃꯒ ꯁꯥꯏꯀꯜ ꯑꯃꯒ ꯊꯣꯡꯒꯥꯏꯅꯕꯗ ꯁꯥꯏꯀꯜ ꯊꯧꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯡꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯈꯨꯠꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯕꯨꯛꯁꯨ ꯇꯠꯈ꯭ꯔꯦ ꯃꯈꯣꯡꯁꯨ ꯇꯠꯈ꯭ꯔꯦ ꯃꯀꯣꯛꯁꯨ ꯇꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯕ ꯅꯥꯕꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯃꯤꯟꯅꯁꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯁꯤ ꯇꯤꯡ ꯇꯣꯡ ꯅꯨꯡꯁꯤꯗ ꯏꯕꯦꯝꯃ ꯅꯤꯡꯊꯝꯊꯥꯒꯤ ꯎꯟꯅ ꯏꯪꯂꯕ ꯅꯣꯡꯖꯥꯏꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄꯁꯤꯗ ꯐꯤꯜꯇꯔꯗꯒꯤ ꯑꯏꯪꯕ ꯏꯁꯤꯡ ꯄꯤꯊꯛꯄꯁꯤꯗꯤ ꯂꯣꯏꯔꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯈꯪꯕ ꯉꯝꯃꯤ ꯑꯁ ꯌꯧꯔꯦ ꯁꯤꯗꯤ ꯃꯐꯝ ꯌꯧꯈ꯭ꯔꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯑꯩ ꯂꯥꯛꯂꯕꯣ ꯑꯩ ꯂꯥꯜꯂꯕꯣ ꯅꯤꯡ ꯃꯤ ꯈꯔꯗ ꯕꯂꯥ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯖꯦ ꯁ꯭ꯔꯤꯔꯥꯝ ꯀꯅꯣꯟꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯕꯨꯡ ꯍꯥꯏ ꯑꯗꯩꯗꯤ ꯁꯅꯥꯁꯤꯡꯅ ꯏꯕꯥꯏ ꯍꯧꯖꯤꯛꯐꯥꯎ ꯑꯩꯕꯨ ꯂꯦꯇ꯭ꯔꯤꯟ ꯑꯅꯤꯔꯛ ꯆꯠꯂꯨꯅ ꯊꯦꯡꯉꯦꯅꯦ ꯏꯕꯥꯏ ꯍꯧꯖꯤꯛꯐꯥꯎ ꯑꯩꯕꯨ ꯂꯦꯇ꯭ꯔꯤꯟ ꯑꯅꯤꯔꯛ ꯆꯠꯂꯨꯅ ꯃꯥ ꯂꯦꯇ꯭ꯔꯤꯟ ꯆꯠꯄ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦ ꯁꯅꯥ ꯃꯥ ꯂꯦꯇ꯭ꯔꯤꯟ ꯑꯅꯤꯔꯛ ꯆꯠꯂꯨꯕ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯍꯥꯏ ꯏꯆꯦ ꯀꯅꯣꯟꯕꯅ ꯃꯦꯘꯥ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯥꯔꯟ ꯇꯧꯗ꯭ꯔꯁꯨ ꯀꯃꯦꯟ ꯈꯨꯄꯥꯁꯦ ꯇꯪꯗ ꯅꯣꯛꯄ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯗꯥꯕꯨꯡ ꯇꯨꯝꯂꯝꯗꯥꯏꯗ ꯀꯤꯕ ꯄꯥꯎ ꯈꯨꯄꯥꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯃꯀꯣꯛ ꯌꯥꯎꯗꯕꯩꯗꯣ ꯑꯣꯀꯦ ꯑꯣꯀꯦ ꯁꯅꯥꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯣꯏꯁꯟꯕ ꯃꯥꯕꯨ ꯂꯦꯇ꯭ꯔꯤꯟ ꯑꯅꯤꯔꯛ ꯆꯠꯂꯨꯔꯦ ꯍꯥꯏꯅꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯅꯤꯡꯕ ꯀꯥꯏꯔꯦ ꯕꯂꯥ ꯀꯩꯗꯧꯔꯦ ꯃꯦꯘꯥ ꯗꯤꯀꯦꯅ ꯀꯩ ꯆꯠꯂꯒꯦꯗ ꯑꯩꯗꯤ ꯑꯣꯀꯦ ꯗꯤꯀꯦ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯃꯨꯟꯅ ꯌꯦꯡꯉꯨꯗꯦ ꯁꯜꯃꯥꯟ ꯈꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯜꯂꯝꯃꯤꯅꯦ ꯊꯣꯏꯕꯤꯁꯟꯅ ꯄꯥꯎ ꯄꯥꯔꯛꯑꯣ ꯐꯅꯤꯒꯦ ꯌꯥꯏ ꯀꯨꯏꯔꯦꯍꯦ ꯉꯁꯥꯏꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩꯔꯨꯃꯤ ꯑꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯀꯤ ꯃꯑꯣꯡ ꯈꯨꯇꯧꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤꯔꯦ ꯅꯤꯅꯦꯒ ꯇꯥꯟꯅꯔꯝꯃꯤꯔꯣ ꯅꯪ ꯁꯨꯃꯥꯏꯅꯒ ꯄꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯇꯩꯕꯤꯌꯨ ꯗꯤꯀꯦꯅ ꯑꯦꯜ ꯀꯦ ꯆꯦꯟꯖ ꯏꯆꯦ ꯀꯔꯤꯅꯣ ꯃꯦꯘꯥ ꯀꯩꯁꯦ ꯀꯔꯃꯅ ꯄꯣꯠꯁꯝꯕꯝꯅ ꯏꯁꯩ ꯂꯥꯛꯀꯦ ꯁꯛꯑꯔꯣꯏ ꯏꯆꯦ ꯌꯦ ꯍꯥꯏꯔꯣ ꯏꯕꯥꯏ ꯑꯅꯣ ꯎꯞꯄ ꯄꯥꯎꯅꯦ ꯅꯪ ꯄꯣꯛꯇ꯭ꯔꯣ ꯑꯩ ꯑꯅꯣꯞ ꯂꯩꯇꯦ ꯅꯪ ꯑꯅꯣꯞꯇꯣ ꯄꯤꯔꯝꯒꯅꯤ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯝꯇ ꯂꯧꯊꯣꯛꯑ ꯄꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯤ ꯍꯦꯔꯣꯅꯤ ꯃꯥꯜꯂꯦ ꯁꯤ ꯑꯅꯣꯞꯁꯦ ꯂꯧꯊꯣꯛꯄꯤꯗꯅ ꯐꯖꯈ꯭ꯔꯕ ꯏꯇꯨꯅꯤ ꯃꯨꯟꯅ ꯌꯦꯡꯉꯒꯗꯤ ꯀꯤꯕ ꯑꯃ ꯐꯥꯎꯏ ꯅꯨꯡꯉꯥꯏꯕꯅꯤ ꯃꯤꯠ ꯌꯥꯝ ꯏꯪꯉꯦ ꯋꯥꯎ ꯃꯤꯠ ꯏꯪꯉꯦꯕ ꯃꯥ ꯑꯩꯁꯦ ꯑꯣꯖꯥ ꯃꯥꯜꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯁꯤꯒꯤ ꯏꯁꯄꯦꯛꯁꯦ ꯃꯤꯠ ꯌꯥꯝ ꯏꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯏꯆꯦ ꯀꯜꯃꯅ ꯑꯣꯀꯦ ꯗꯤꯀꯦ ꯍꯥꯏ ꯑꯣꯀꯦ ꯗꯤꯀꯦ ꯍꯥꯏ ꯃꯥ ꯑꯅꯣꯞ ꯎꯞꯄꯕꯨꯗꯤ ꯀꯃꯦꯟ ꯑꯝꯇ ꯂꯥꯛꯇ꯭ꯔꯤ ꯑꯣ ꯃꯤ ꯂꯥꯛꯇꯦꯗꯨꯅ ꯇꯣꯛꯂꯦ ꯍꯌꯦꯡꯗꯩ ꯃꯥꯄꯜꯗ ꯇꯥꯔꯔꯣꯏ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯉꯁꯤꯁꯦ ꯁꯅꯥ ꯀꯩꯅꯣ ꯅꯣꯡꯃ ꯂꯥꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯖꯤꯜꯂꯨ ꯀꯩꯅꯣ ꯃꯦꯘꯥ ꯑꯩꯈꯣꯏꯁꯨꯅꯤꯗ ꯆꯟꯗ꯭ꯔꯅ ꯈꯔ ꯂꯥꯛ ꯈꯔ ꯂꯥꯛꯇꯅꯤꯅꯦ ꯃꯦꯘꯥ ꯆꯟꯗ꯭ꯔꯅ ꯀꯔꯤ ꯍꯥꯏꯕ ꯑꯃꯤꯔ ꯈꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯜꯂꯦ ꯁꯥꯔ ꯏꯃꯥꯏ ꯄꯦꯝꯃ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯏꯅꯝꯃꯒ ꯄꯨꯟꯅ ꯁꯥꯎꯈꯤꯅꯨꯀꯣ ꯅꯪꯗꯣ ꯁꯛꯄꯤꯔꯛꯑꯣ ꯗꯤꯀꯦꯅ ꯑꯁꯣꯝꯗ ꯂꯩꯔꯨꯒꯦ ꯀꯥꯟꯅꯗꯦ ꯑꯁꯣꯝꯗ ꯂꯩꯔꯨꯒꯦ ꯀꯥꯟꯅꯗꯦ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯣ ꯗꯤꯀꯦ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯁꯨꯒꯠꯀꯅꯨ ꯅꯪ ꯁꯨꯒꯠꯀꯅꯨ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯀꯅꯥꯒ ꯅꯨꯡꯁꯤꯅꯕꯩ ꯋꯥꯔꯤ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯃꯤꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯋꯥꯔꯤꯗ ꯁꯛꯑꯣ ꯉꯥꯏꯔꯦ ꯀꯥꯟꯅꯗꯕꯗ ꯑꯗꯒꯤꯗꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯗꯤꯀꯦ ꯂꯩꯀꯥꯏ ꯀꯅꯥꯒ ꯀꯣꯏꯔꯒꯦ ꯏꯌꯥꯝꯕ ꯑꯣ ꯀꯥꯟꯅꯒ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯀꯣꯏꯔꯣ ꯀꯅꯥ ꯅꯨꯡꯁꯤꯅꯔꯤꯕ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯨ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯏꯅꯤ ꯊꯣꯛ ꯍꯥꯏ ꯃꯥ ꯑꯩꯁꯦ ꯍꯥꯏꯒꯨꯝꯅꯁꯨ ꯁꯥꯎꯕꯗꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯆꯦ ꯀꯔꯃꯅ ꯀꯣꯏꯔꯣ ꯊꯣꯏꯕꯤꯁꯅꯥꯅ
ꯍꯩꯖꯕꯤ ꯊꯥꯅ ꯁꯛꯑꯣꯏ ꯍꯩꯖꯕꯤ ꯊꯥꯅ ꯁꯛꯑꯣꯏ ꯐꯥꯗ ꯇꯧꯔꯤꯅꯤ ꯊꯣꯏꯕꯤꯁꯤꯅ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯍꯌꯦꯡꯅꯦ ꯐꯖꯅ ꯈꯕꯥꯏꯅꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯂꯥꯛꯀꯦ ꯀꯣ ꯔꯨꯕꯤꯅꯥ ꯕꯤꯒꯝ ꯑꯗꯣ ꯆꯥꯛ ꯍꯌꯦꯡ ꯁꯛꯆꯒꯦ ꯆꯥꯔꯕꯣ ꯔꯨꯕꯤꯅꯥ ꯔꯨꯕꯤꯅꯥ ꯆꯥꯛ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯣꯡꯉ ꯆꯥꯒꯦ ꯔꯨꯕꯤꯅꯥ ꯄꯨꯡ 12:30 ꯇꯥꯔꯤꯁꯦ ꯅꯪꯕꯨꯅꯦ ꯆꯥꯛꯁꯦ ꯉꯁꯤꯒꯤꯔꯣ ꯍꯌꯦꯡꯒꯤꯔꯣ ꯍꯪꯉꯤꯁꯤꯕꯨ ꯍꯥꯏꯒꯕ ꯑꯩ ꯁꯨꯁꯃꯥꯁꯦ ꯑꯩ ꯎꯞꯄꯅꯦꯕ ꯑꯩ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯥ ꯐꯖꯅ ꯂꯣꯏꯔꯒꯅꯤ ꯄꯛꯆꯕ ꯂꯣꯏꯔꯦ ꯑꯩꯁꯦ ꯑꯃꯔꯤꯁꯄꯨꯔꯤ ꯃꯥꯜꯂꯦ ꯐꯖꯃꯟꯒꯤꯅ ꯀꯩꯅꯣ ꯃꯥꯜꯂꯤꯅꯦ ꯇꯣꯛꯑꯁꯤꯔ ꯂꯣꯏꯁꯤꯜꯂꯁꯤꯔ ꯅꯦꯇꯥꯖꯤ ꯁꯨꯕꯥꯁ ꯊꯣꯏꯕꯤꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯉꯁꯤ ꯃꯤꯁꯨ ꯌꯥꯝꯅꯁꯨ ꯂꯩꯇꯦ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦꯕꯣ ꯆꯦꯅꯣ ꯆꯣꯁꯃꯥꯗ ꯄꯋꯥꯔ ꯀꯌꯥꯅꯣ ꯃꯥꯏꯁꯦ ꯄꯋꯥꯔ 00 00 ꯄꯋꯥꯔꯅꯦ ꯄꯋꯥꯔ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯁꯦ ꯃꯤ ꯌꯥꯝ ꯏꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯁꯤꯁꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯈꯣꯏꯗꯥꯅꯅꯦ 1,000 ꯀꯌꯥꯅꯣ ꯄꯤꯕꯗꯣ 1500 1,500ꯅꯦ ꯄꯤꯕꯗꯣ ꯑꯣꯐꯔꯗ ꯂꯧꯍꯧꯕꯅꯦꯕ ꯁꯤꯁꯦꯅꯦ ꯑꯣꯐꯔꯗ ꯅꯠꯇꯦꯅꯦ 1500 ꯅꯤꯅꯦ ꯏꯕꯦꯝꯃ ꯂꯧꯕꯗꯣ ꯑꯣꯐꯔ ꯅꯠꯇ꯭ꯔꯣ ꯂꯧꯍꯧꯋꯤꯗꯣ ꯑꯣꯐꯔꯕꯨꯗꯤ ꯑꯣꯐꯔꯒꯤ ꯃꯃꯜꯅꯦꯕꯗꯣ 1,500ꯁꯦ 2000 ꯍꯦꯜꯂꯦ ꯑꯣ ꯑꯗꯣꯅꯦ ꯃꯤꯠ ꯌꯥꯝ ꯏꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯗꯥꯅ ꯑꯩꯒꯤ ꯂꯧꯕꯤꯔꯤꯅꯦꯕ ꯁꯤꯁꯦ ꯑꯩꯒꯤ ꯂꯧꯕꯤꯔꯒ ꯃꯥꯅ ꯃꯥꯒꯤ ꯑꯣꯏꯅꯤꯃꯨꯛ ꯍꯥꯏꯔꯦ ꯁꯤꯅ 130 ꯂꯩ ꯁꯤꯅ 21 ꯂꯩ ꯀꯩꯒꯤꯅꯣ ꯗꯥꯁꯦ ꯑꯞ ꯗꯥꯎꯟ ꯑꯣꯏꯕꯗꯨꯅꯤ ꯑꯗꯣ ꯀꯔꯝꯕꯅ ꯆꯨꯝꯃꯤꯅꯣ ꯁꯤꯗ ꯇꯥꯔꯛꯈꯤꯅꯦꯕ ꯁꯤꯅ ꯍꯥꯜꯂꯤꯗꯅ ꯁꯤꯅ ꯀꯣꯜꯂꯤꯗꯅ ꯀꯔꯝ ꯀꯥꯟꯗ ꯑꯗꯨꯗꯤ ꯆꯣꯡꯈꯠꯈꯤꯕ ꯈꯪꯍꯧꯗꯦꯅꯦ ꯗꯦꯕꯤꯆꯅꯟ ꯐꯥꯔꯣꯏꯅꯦ ꯑꯟꯖꯂꯤꯅ ꯑꯗꯩꯗꯤ ꯏꯆꯦ ꯀꯔꯝꯕꯅ ꯋꯥꯔꯦ ꯆꯠꯂꯒꯦ ꯃꯦꯘꯥ ꯊꯕꯤꯆꯅꯟꯅ ꯂꯣꯏꯁꯤꯜꯂꯁꯦ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯄꯨꯡ 8 ꯇꯥꯔꯤ ꯀꯥꯏꯗ ꯔꯕꯤꯅꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯔꯕꯤꯅꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯔꯕꯤꯅꯥ ꯕꯦꯒꯝ ꯅꯪ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯂꯩꯔꯤꯔꯣ ꯑꯗꯨꯏꯗꯩꯗꯤ ꯂꯇꯤꯞ ꯈꯥꯟꯅ 786 ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯑꯩꯒ ꯀꯩꯕ ꯏꯉꯥ ꯅꯣꯡꯂꯛꯇ ꯁꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯂꯇꯤꯞ ꯑꯩꯒꯤ ꯈꯥꯟ ꯄꯨꯟꯁꯤ ꯑꯥꯏ ꯂꯚ ꯌꯨ ꯏꯕꯥꯏ ꯏꯉꯥ ꯋꯥꯗ꯭ꯔꯤꯕꯣ ꯁꯅ ꯅꯣꯡꯂꯛꯁꯤꯗ ꯋꯥꯔꯤꯃꯤꯅꯦꯕꯣ ꯑꯔꯣꯏꯕꯤꯅꯤ ꯋꯥꯔꯤꯁꯦ ꯊꯥꯖ ꯑꯩ ꯑꯣꯏꯅ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯑꯗꯨꯒ ꯒꯨꯗ ꯉꯥꯜꯂꯔꯣ ꯅꯥꯏꯠ ꯑꯣꯀꯦ ꯂꯇꯤꯞ ꯈꯥꯟꯅ ꯅꯣꯡꯂꯤꯛꯇꯅ ꯃꯂꯥꯅ ꯃꯦꯘꯥꯏ ꯃꯦꯘꯥ ꯆꯥꯝꯗꯣꯛꯈ꯭ꯔꯕ ꯇꯤꯡꯉꯦ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯁꯥꯒꯤ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤꯔꯣ ꯅꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯅꯤꯡꯕꯤ ꯑꯩꯁꯦ ꯑꯗꯩꯗꯤ ꯆꯥꯎꯕ ꯊꯕꯤꯆꯅꯅ ꯇꯥꯏꯕꯪꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯅꯃ ꯊꯦꯡꯉꯦ ꯃꯤꯁꯨ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯂꯠꯂꯤꯅ ꯂꯣꯏꯁꯤꯜꯂꯁꯦ ꯑꯣꯀꯦ ꯍꯥꯏꯈꯤꯔꯣꯏꯗꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯖ ꯑꯣꯏꯅ ꯊꯦꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯥꯜꯂꯔꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯄꯣꯠꯁꯝꯕꯝ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯑꯦꯜꯕꯤꯁꯦ ꯁꯨꯁꯤꯂꯥꯆꯦ ꯍꯌꯦꯡꯗꯤ ꯏꯁꯩ ꯑꯣꯏꯅ ꯇꯧꯔꯣ ꯑꯁ ꯀꯨꯏꯔꯦꯅꯦ ꯀꯩꯅꯣ ꯑꯦꯜꯕꯤꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯑꯣꯀꯦ ꯏꯁꯩ ꯇꯧꯋꯦ ꯁꯨꯁꯤꯂꯥ ꯍꯌꯦꯡ ꯏꯁꯩ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯌꯦꯡꯁꯦ ꯍꯌꯦꯡꯁꯨ ꯏꯁꯩ ꯇꯧꯁꯦꯕꯀꯣ ꯑꯩ ꯏꯁꯩ ꯐꯖ ꯐꯖꯕ ꯈꯜꯂꯒ ꯍꯌꯦꯡꯗꯤ ꯈꯔ ꯁꯛꯂꯛꯀꯦ ꯑꯗꯣ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣꯕꯀꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯏꯕꯨꯡ ꯏꯅꯝꯃ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯆꯦ ꯀꯥꯅꯟꯕꯂꯥꯅ ꯍꯣꯏ ꯃꯦꯘꯥ ꯍꯥꯏ ꯑꯝꯇ ꯌꯦꯡꯒꯦ ꯑꯝꯇ ꯂꯥꯛꯈꯣ ꯑꯗꯨꯅ ꯑꯗꯨ 2:30 ꯐꯥꯍꯜꯂꯁꯤ ꯐꯥꯗꯧꯔꯦꯕ ꯅꯣꯏ ꯃꯌꯥꯝ ꯀꯃꯦꯟ ꯁꯨꯝ ꯏꯅꯧꯀꯣ ꯀꯩꯅꯣ ꯇꯧꯒꯦ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯉꯥꯏꯖꯒꯦ ꯑꯩꯈꯣꯏ ꯑꯗꯨ ꯁꯨꯝ ꯑꯣꯟ ꯇꯧ ꯊꯝꯒꯦꯕꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇꯪ ꯑꯣꯟ ꯇꯧ ꯊꯝꯒꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯁꯤ ꯂꯥꯏꯗ ꯀꯩꯅꯣꯗ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯃꯤ ꯂꯧꯅꯦ ꯂꯥꯛꯑꯦ ꯃꯤ ꯂꯥꯛꯑꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧ ꯃꯤ ꯂꯩꯌꯦꯕ ꯑꯝꯇ ꯌꯦꯡꯉꯨ ꯁꯣꯝꯗ ꯀꯩꯅꯣ ꯇꯧ ꯑꯗꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯒꯦ ꯃꯤ ꯑꯅꯤꯒ ꯑꯗꯨꯗꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯒꯦ ꯂꯩꯇꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨ ꯊꯣꯏꯅ ꯃꯤ ꯂꯥꯛꯏ ꯍꯥꯏꯕꯅꯤꯗ ꯅꯪ ꯑꯣꯟꯁꯤꯜꯂꯣ ꯍꯥꯏꯕ ꯑꯗꯩꯗꯤ
Tapi sanana ada ke digena good night dari sanana ke to theng ibai kuire warani wara bani lo sandro bani ne mini ani tanga re se kalamna bye good night good night good night dai di chanbina ke sana tumdri mado kenoni ahingi makuni Anjali kuman blogna tumda bani se laibak jam phei bro gumba nupa ama phangba se angang oingai ga adum leidoine angang angang oina dum oiraga adum leidoine wakhal wakal nungaina nungai nong na nong leibagi leibagi thabi sanana adune aise akhoi dana dum no khana thambagi ne adum hadi smaina ai da haigeba da Anjali khangbra khoi dana aise ne haji ne sum no khalaga dum thambado aduduna haidi aigi wakhanjisune akhoi aina jumda ngasai ko mama papa hoida iche hoida oina jarakpa anga aidi atora tangne bako khwaigi atombi ne baise aduna jamne kena jumdagi haurakpado ado dana jamna tawbani ne adugi ke bado thiga sum dada sum ke re ba khanga ba aduna ina wa nga bada khara khoigi ke na wa ngang bane ba ina ngang base jumda ke na ngang akpaduna ne aise aigi habit oi gira base ko mina de khalangani semaga ke na ngangi ne natia base aigi real su sumaina ngangi ba khara kotha na ngang bane ba ise aduna adum keri adone haitare jisu daidi je taram kano mana dobanina inau dike sanana ke ibai oigi damak lairi ni nga ga thank you daidi sana thank you singana sana tum dora bani anjali kuman blog che bro good night hayeng amuk thengna siko okay 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 Anjali good night good anjali night lokram na kraiba che no mali chumme che kano mana megha susila oi namna bai bung na nungchibagini che anjali khun blog na ten tare ekhoi dadi pung ten ta tari ekhoi dadi pung o anjali nang uji kai da lege to bisana aduna hena nungae ina ma wa ngang bado ai khangge mina di khalangani ko aise wache kotha na ngange na asise aina jumdagi ne mayamna luna tawrakpado atombi ne ne adugi aise khera kejarakpa haitare ne adudo doidum khoigi mama ta ko sima me ka tawbi ngalai bani ne chak piu ka tawbido adam damai nam tawriya ba ise aina gyan tara phawga tawrame ba dumaina ne yamna kena horakpa ado khoidanasu ado lumna tawbadagi sum haidi aidum kere hoji sum keri angang dumaina dum khalle ba hoji su wakhanje sone chahi ja adam jarabane ba ise khangbra ni phu nga jawdurobane ba wakhaldi ngasai gi jumda leidinge wakhaldo dumaina khalle atombi hoji su oidi tawbane aisu atombi ne nupi mari gi manung da last ne oima aina ne chinaw tarukki last ne na noi de to mi gi kauta ni noi ise kanon na mina hup laurunu anu mina hup law nu hai ka hanu hap mina hap laurunu anu chi kana bla lang hai je kaino khangde amta nga na ro ne tale ba lang ko ba mana da mane da bungai adune support tawdaba chinaw sing yauragadi support tasanbiramo aigi channel bu please duga like su namba kawbidam gano like tasanbiro ko nangi punsi aigi punsi inga nonglaksi da thaja oina nga nongmar da kana thathui ha nongmar da kana thui inga nongmar da thawi thoke thudei mi nongmar da thathui gai thok tha सब हिंदी तक सकते ने तुम जो कहते तो चांद तारों को तोड़ लाऊंगा मैं सब तू मम्मा मपा की मुझे ठेठ पर दुबाई ना तुम जो कहते तो चांद तारों को तोड़ लाऊंगा मैं काय mina haiba ha haina maido mina हाय ने माई दो मीना हाय ने माई दो है तो बिजना दाबुंगे नोथा करे तो बिजना कहीं की नोथरी नो अदाइदी से कलमना कइबा मीना हाइबा लौरुनु है मीना हाइबा लौरुनु है oh तो बिसना इन्ना मा वारे है तो बिसना ना नोंग मरक था थोके अदुनी नोंग मरक तुम करा था थोके बा ama hainada Thabisana mi miyam sangai ngatanga legisi ko miyam sangsale hojisi ko ngatanga legisi mi akoina thala kan ne lo sele seba akoina please no na ngatanga ngai biro nang leitari ina basu talleba nang leibai leiri ne thabisana hai mung kya hoga turi nana madina nganta ngana dagung nongning baini ai oh thabisana
ꯅꯅꯝꯃꯗꯤꯅꯦ ꯍꯌꯦꯡꯅꯦ ꯄꯨꯡ ꯉꯟꯇꯥ ꯉꯟꯅꯅꯦ ꯄꯨꯡ 8:30ꯗ ꯍꯧꯒꯠꯇꯣꯏꯅꯤ ꯅꯕꯨꯡꯅꯅꯦ ꯂꯣꯏꯅ ꯇꯧꯗꯣꯏꯅꯤ ꯑꯩꯁ ꯂꯣꯏꯔꯦꯍꯦ ꯉꯟꯇꯥ ꯉꯟꯅ ꯍꯧꯒꯠꯂꯒꯅꯦ ꯅꯕꯨꯡꯁꯨ ꯉꯟꯇꯥ ꯉꯟꯅ ꯄꯨꯡ 8 ꯇꯥꯔꯝꯗꯥꯏꯗ ꯍꯧꯒꯠꯂꯅꯤꯗꯅ ꯅꯨꯃꯤꯠꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯩ ꯍꯧꯔ ꯂꯩꯔꯝꯗꯣꯏꯕ ꯉꯔꯥꯡꯁꯨ ꯄꯨꯡ 2 ꯇꯥꯏ एडिट ꯇꯧꯕꯗ ꯑꯗ ꯄꯨꯡ 2ꯗ ꯇꯨꯝꯃꯒ ꯄꯨꯡ 5:30 6 ꯇꯥꯔꯝꯗꯥꯏꯗ ꯍꯧꯒꯠꯂꯤꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯑꯗꯩꯗꯤ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯗꯥꯕꯨꯡ ꯇꯧꯁꯤꯟꯕꯤꯌꯣ ꯅꯣꯡꯃꯤꯡꯕꯩꯅꯦ ꯄ꯭ꯂꯤꯖ ꯄꯨꯁꯄꯥ ꯀꯦꯁꯅ ꯏꯪꯕ ꯀꯥꯎꯔꯦ ꯏꯆꯦꯒꯤ ꯂꯥꯏꯐꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯆꯦ ꯀꯂꯨꯃꯅꯥꯅ ꯑꯅꯣꯛ ꯎꯞꯂꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯕꯨꯡ ꯍꯥꯏ ꯄꯨꯁꯄꯥ ꯅꯪꯅꯅꯦ ꯑꯩꯉꯣꯟꯗꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ इचे ꯍꯥꯏꯕꯗꯣ ꯑꯩ कलम ꯁꯣꯏꯗꯅ अनोक ꯆꯥꯔꯛꯀꯦꯀꯣ उपलब्धि फजद ꯊꯔꯣꯏ बुंग ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ सीरे है नोखरे सुशीलान थोबिसना होइदा सुम हाइबने कईगी प्लीज नो आई तुमनिंगसु इनमगा इबुंगगी tumdaba ngame o ibungi da tumdaba ngame thibisana che sushila nokpada sire ko lamdam tamna leiba nakhoi myamna ihing tumdangagi aingona comment irakpa ꯑꯩꯈꯣꯏꯅ ꯅꯣꯏꯒꯤꯗꯃꯛꯇ ꯀꯃꯦꯟ ꯄꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯂꯨꯄꯥ ꯑꯃ ꯄꯤꯕ ꯃꯤꯊꯥꯏ ꯑꯃꯃꯝ ꯄꯤꯖꯒꯅꯤ ꯑꯩꯗꯤ ꯄꯨꯁꯄꯥꯅ ꯀꯩꯕ ꯍꯣꯏꯆꯦ ꯆꯥꯔꯛꯑꯣ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯇꯨꯝꯃꯔꯣꯏ ꯁꯨꯁꯤꯂꯥꯅ ꯇꯨꯝꯃꯝꯕꯗꯒꯤ ꯇꯨꯝꯃꯝꯗꯥꯏꯒꯤ ꯍꯤꯗꯥꯛꯅꯤꯀꯣ ꯇꯨꯝꯃꯝꯗꯥꯏꯒꯤ ꯍꯤꯗꯥꯛꯅꯤꯀꯣ ꯆꯦꯒ ꯕꯥꯏꯕꯨꯡꯒꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯍꯦ ꯑꯟꯖꯂꯤ ꯈꯨꯟ ꯕ꯭ꯂꯣꯛꯅ ꯑꯣꯏꯃꯥꯗ ꯂꯩꯌꯦ ꯕ꯭ꯔꯣ ꯃꯩ ꯆꯠꯈꯔꯦ ꯑꯣꯏꯃꯥꯗ ꯂꯩꯌꯦ ꯕ꯭ꯔꯣ ꯑꯗꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥꯅ ꯏꯕꯨꯡ ꯅꯍꯥꯛ ꯀꯩ ꯏꯕꯨꯡ ꯈꯛꯀꯤ ꯅꯠꯇꯦ ꯑꯅꯤꯃꯛꯀꯤꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯆꯦ ꯀꯥꯅꯣꯝꯕꯔꯅ ꯆꯠꯂꯣ ꯃꯦꯘꯥ ꯁꯨꯁꯤꯂꯥꯅ ꯊꯣꯏꯕꯤꯁꯅꯥ ꯑꯩꯗꯤ ꯂꯣꯏꯔꯦ ꯅꯣꯛꯄꯗ ꯅꯤꯙꯤ ꯌꯨꯝꯅꯥꯝꯅ ꯍꯦꯜꯂꯣ ꯍꯥꯏ ꯅꯤꯙꯤ ꯍꯥꯏ ꯍꯦꯜꯂꯣ ꯅꯤꯙꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯃꯩ ꯆꯠꯈꯤꯕꯗ ꯑꯩ ꯐꯖꯕꯅ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯩ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝ ꯐꯖꯔꯤꯉꯩꯁꯦ ꯉꯥꯛꯇꯪ ꯃꯣꯛꯎꯈꯤꯒꯦ ꯑꯗꯒꯤꯗꯤ ꯍꯤꯃꯥꯂꯌꯥ ꯍꯤꯃꯥꯂय ꯆꯤꯡ ꯂꯥꯛꯑꯕꯣ ꯍꯥꯏꯁꯦ ꯊꯣꯡ ꯍꯤꯃꯥꯂꯌꯥ ꯊꯣꯡꯕꯅ ꯑꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯣ ꯆꯥꯔꯦ 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 ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯒꯨꯂꯤ ꯆꯥꯝꯒ 3 ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯒꯨꯂꯤ ꯆꯥꯝꯒ 3ꯗꯒꯤ ꯆꯥꯝꯒ 22ꯗ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯉꯁꯥꯏ ꯍꯧꯔꯛꯄꯗꯩ ꯂꯣꯏꯔꯦ ꯅꯣꯛꯄꯗ ꯖꯣꯀꯔ ꯂꯥꯛꯄꯗꯩ ꯌꯥꯏ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯖꯣꯀꯔꯁꯦ ꯂꯥꯛꯑꯗꯤ ꯌꯥꯝ ꯅꯣꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯅꯅꯦ ꯃꯥꯁꯦ ꯍꯧꯕꯗꯩ ꯌꯥꯎꯍꯟꯗ꯭ꯔꯤꯅꯦ ꯑꯩꯁꯦ ꯅꯣꯛꯑꯒ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯅ ꯄꯨꯡ 10ꯒꯤꯗꯨ ꯑꯩꯈꯣꯏ ꯗꯥ ꯖꯥꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯥꯛꯁꯜꯂꯦꯕ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯋꯥꯔꯤꯕꯤ ꯈꯥꯡꯕꯗ ꯑꯗꯒꯤ ꯑꯂꯤꯌꯥꯅ ꯅꯣꯛꯄꯗ ꯅꯣꯛ ꯆꯪꯉꯦ ꯃꯥꯁꯦ ꯋꯦꯜꯀꯝ ꯑꯂꯤꯌꯥ ꯋꯦꯜꯀꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯂꯥꯏꯛꯁꯦ ꯃꯤ ꯌꯦꯡꯉꯨꯅꯦ ꯃꯤꯅ ꯆꯅꯤ ꯆꯍꯨꯝ ꯆꯪꯉꯝꯃꯦ ꯂꯥꯏꯛ ꯀꯨꯟꯊ꯭ꯔꯥ ꯃꯈꯥꯒꯤꯗ ꯃꯥꯄꯟ ꯈꯛꯇ ꯄꯥꯔꯨꯅꯨ ꯂꯩ ꯃꯈꯥꯒꯤꯗ ꯄꯥꯔꯨꯅꯨ ꯊꯣꯏꯕꯤꯁꯅꯥ ꯃꯈꯥꯗꯅꯦ ꯑꯪꯀꯛ ꯂꯥꯛꯏꯗꯣ ꯀꯠꯊꯠꯂꯨꯍꯦ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯆꯠꯅ ꯃꯦꯠꯂꯨ ꯃꯈꯥ ꯂꯥꯛꯏꯗꯣ ꯋꯥꯍꯩꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯜꯇꯨꯞ ꯑꯍꯥꯕꯩꯅ ꯍꯥꯏ ꯍꯜꯂꯣ ꯍꯥꯏ 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 ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯆꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯂꯩꯅꯤꯌꯦ ꯑꯩꯌꯦ ꯁꯨꯁꯤꯂꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏꯔꯥ ꯁꯨꯁꯤꯂꯥ ꯊꯦꯡꯀ꯭ꯌꯨ ꯅꯆꯦꯒꯤ ꯑꯦꯜꯄꯤꯗ ꯂꯣꯏꯕꯐꯥꯎ ꯌꯥꯎꯕꯤꯅꯤ आलिया ꯍꯥꯏꯕꯒꯤꯗꯃꯛꯇ कह हमको समझ ꯊꯥꯒꯠꯆꯔꯤ ही नहीं आ रहा है क्या बोल रहे रहे हो आप दोनों इसलिए हंस रहे हो ना आप हम लोगों का जो लैंग्वेज है I मणिपुरी can लैंग्वेज है understand what you are speaking. Okay, okay, अलते में हम लोग तो मणिपुरी भाषा में बोल रहे हैं तो बिचना भाई बना दाबुंग कोई दबाई सुम पंगांग बने साउनिंग बा वारो वसु एक पुकमिन बा नचलने खल्लगा नोपियो कैसु कायदे तो बिचना करीम खंदे नंग दिखन मुखला में इचुंगा गंदे तो बिचना ब्रदर्स सेट ओइबा ni ngasi kay brother set oibani ngasi chega brother ga ubada ꯎꯕꯗ ꯐꯈꯔꯦ fakhre okay ꯑꯣꯀꯦ thoiba ꯊꯣꯏꯕ ꯁꯦꯠ ꯑꯣꯏꯒꯅꯨ ꯀꯩꯒꯤ ꯁꯦꯠ ꯑꯣꯏꯗꯣꯏꯅꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯅ ꯈꯦꯅ ꯂꯩꯌꯨꯀꯣ daidi ꯁꯦꯠ ꯑꯣꯏꯕ ꯌꯥꯗꯦ aliana ga hai susila na che baibung se
सेनौको मई चाखिबगी फजब मई हेले चटकी फजब हेले हाये चे हायचे दैदी अले अले अमुक नुथगरे थोबी सनना करी ऐदी कईगी खंदोइबा तुत असि हमेना मैं असम से हूँ ओके ओके दई देसी ब्रो बॉय ने इंडिया से हो वेलकम भाई वेलकम आसिफ देसी वेलकम वेलकम मेरे एलबी पे आने के लिए थैंक यू सो मच पुष्पाना हाइबा थबक थबक नोमता पारोदानो थबक हुंदोक अगा इसेगी लाइव जेंगबई खुनुंगाई सिदी तभी सनाना ꯃꯌꯥꯝꯅ दाबुंग ꯑꯩꯒꯤ खुदुस ꯂꯥꯏꯐꯁꯦ तरो ꯋꯥꯔꯁꯨ ꯋꯥꯅꯀꯣ ꯅꯨꯡꯗꯥꯡꯁꯨ ꯌꯥꯝ ꯊꯦꯡꯉꯐꯥꯎꯗ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯌꯥꯎꯕꯤꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯋꯦꯕꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯗ ꯁꯔꯨꯛ ꯆꯥꯕꯤꯗꯅ ꯑꯩꯈꯣꯏꯒ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ 12 ꯐꯥꯎꯗꯤ ꯇꯧꯔꯁꯤꯀꯣ से खुदुस तरो है थोबी सनाना खुदुस तरो 12 ꯐꯥꯎꯗꯤ ꯇꯧꯔꯁꯤꯀꯣ 12 ꯐꯥꯎ ꯇꯧꯔꯒ से ꯂꯣꯏꯁꯤꯜꯂꯒꯦ 3 hours ꯇꯧꯔꯒꯦ ꯑꯩꯈꯣꯏ चुसा दो यार यार बा ꯀꯩꯅꯣ से ऊपर ना ऊपर आलिया आप लोगों को हम कैसे रोज देख सकते हैं क्योंकि आप दोनों की भाषा हमको समझ नहीं आ रहे हैं लेकिन हमको अच्छा लग रहा है थैंक यू कल थैंक यू प्रतिदिन 9 9 बजे बजे से 9 बजे से 11 बजे तक रहेगा 11 या 11:30 बजे तक रहेगा आइए देसी ऑन बॉय ना दिल्ली आओ कभी घूमे ओके ओके आऊंगी जरूर आऊंगी द बॉस न्यू सब्सक्राइबर थैंक यू सो थैंक मच यू तो बिसनाना अइना हाइबगा सट तौबा सिदनी नोइनी से नुंसीरोइगे तौबा ngamdrise kaigino noina aina haiba illise yam thuna haira oi ꯅꯪꯗꯤ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯅꯪꯅ ꯍꯧꯕꯗꯒꯤ ꯐꯥ ꯂꯥꯎ ꯂꯥꯛꯑꯒ ꯑꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ 3 hours ꯈꯪꯗꯦ 4 hours ꯈꯪꯗꯦ 2 hours ꯈꯪꯗꯦ ꯅꯪ ꯌꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯐꯥꯔꯁꯇ ꯀꯣꯃꯦꯟꯠꯀ ꯄꯤꯔꯛꯑꯒ ꯅꯪꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯏꯔꯩꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣꯕ ꯅꯪꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯛꯀꯦ ꯃꯤ ꯏꯆꯦ ꯍꯥꯏꯕꯒ ꯑꯁꯤ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯅꯦꯅꯦ ꯀꯀꯥ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯌꯥꯏꯌꯦ ꯉꯁꯤꯗꯤ ꯑꯟꯖꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥꯔꯦ ꯀꯩꯕ ꯆꯝꯊꯣꯡ ꯆꯥꯏꯀꯣ ꯑꯗꯨ ꯉꯥ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯅꯨꯡꯁꯤꯕꯒꯤꯅꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗ ꯑꯁꯤꯞꯅ ꯀꯩ ꯍꯥꯏꯕ असामीज बोल सकते हो क्या नहीं आप असमीज लोग बोल नहीं सकते असामीज लैंग्वेज तो हम लोग बोल नहीं सकते और हिंदी हिंदी तो बोल सकते हैं आसिफ आपने खाना खा लिया क्या क्या सब्जी खाया है आज ꯑꯗꯩ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯅꯦꯅꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯁꯛꯄꯗꯅꯦ ꯑꯟꯖꯨ ꯈꯅꯥꯎꯁꯦ ꯌꯥꯗ꯭ꯔꯦ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯥꯔꯦꯕꯀꯣ ꯈꯅꯥꯎꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯅꯪ ꯀꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨꯝ ꯁꯛꯑꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯉꯝꯃꯒꯗꯤ ꯑꯁꯤꯐꯅ ꯆꯤꯛꯀꯟ ꯍꯥꯏ ꯑꯣꯀꯦ ꯕ꯭ꯔꯣ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯗꯨꯏꯁꯨ ꯑꯩꯉꯣꯟꯗ ꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯁꯦ ꯏꯕꯨꯡ इनम्मा ꯂꯩꯖꯗꯕꯩ ꯑꯩ ꯌꯥꯝ हरावे हाय ओ ओ नोई निंगोन गता पोइरा तो बिसना ऐसे हमें ना आप लोगों ने क्या खाया हम लोगों ने आज मछली खाया है आसिफ आसिफ आप कहाँ कहाँ से हो असम से असम असम देगा ओ सॉरी सॉरी असम से हो ना आप थैंक यू ब्रो मेरा बड़ा भाई होगा शायद मेरा छोटा भाई होगा थैंक यू मेरे एलबी पे आने के लिए और मेरे चैनल को भी सपोर्ट कीजिए तो भी सुनाना
ꯅꯤꯡꯉꯣꯜ ꯉꯛꯇꯅꯦ ꯑꯗꯣ ꯗꯥꯕꯨꯡ ꯑꯩꯅ ꯏꯇꯣꯝ ꯇꯣꯝꯕꯅꯦ ꯍꯥꯏ ꯑꯗꯒꯤ ꯑꯁꯤꯝꯅ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯑꯣꯀꯦ ꯒꯨꯋꯥꯍꯥꯇꯤ ꯑꯗꯒꯤ ꯄꯨꯁꯄꯥ ꯀꯦꯁꯅ ꯆꯦꯅ SMS ꯄꯥꯕꯅ ꯇꯞꯅ ꯏꯪꯅ ꯄꯥꯏ ꯏꯇꯩꯅ ꯄꯥꯕꯅ ꯊꯨꯃꯜꯂꯦ ꯏꯆꯦꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯐꯥꯎ ꯅꯪꯗꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯌꯥꯝ ꯂꯥꯡꯕꯅꯦ ꯀꯃꯥꯏ ꯑꯩꯅ ꯊꯨꯅ ꯄꯥꯁꯜꯂꯤꯗꯨꯅꯀꯣ ꯃꯥꯁꯦ ꯂꯥꯡꯃꯟꯕꯒꯤꯅꯦ ꯁꯛꯊꯤꯕꯤ ꯑꯩꯁꯦ ꯐꯪꯉꯤꯕ ꯀꯩꯗꯕ ꯈꯪꯉꯕ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯄꯥꯏꯗꯨꯅ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯄꯜꯂꯦꯗꯅꯀꯣ ꯍꯧꯔꯛꯄ ꯀꯥꯟꯗꯗꯤꯀꯣ ꯀꯃꯦꯟꯁꯦ ꯖꯔ 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 ꯂꯥꯛꯁꯟꯕꯗꯣ ꯆꯠꯄꯅꯤꯅ ꯍꯥꯏꯗꯤ ꯀꯃꯦꯟ ꯏꯕ ꯃꯤꯁꯤꯡꯗꯨꯅ ꯀꯃꯦꯟꯗꯣ ꯄꯥꯕꯤꯗ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦꯕ ꯍꯥꯏꯗꯤ ꯃꯤ ꯋꯥꯅ ꯏꯖꯔꯛꯄ ꯀꯃꯦꯟꯗꯣ ꯄꯥꯗꯕꯗꯣ ꯑꯗꯨꯅꯅꯦ ꯅꯪꯅ ꯉꯥꯏꯁꯦ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯑꯩꯗꯨ ꯉꯁꯤ ꯀꯩ ꯂꯥꯏꯚ ꯊꯥꯕꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯅꯦꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯁꯛꯂꯣ ꯇꯧꯕꯗꯁꯨ ꯏꯁꯩ ꯍꯥꯏꯔꯅꯨ ꯋꯥꯔꯦꯅꯦ ꯅꯪꯕꯨ ꯊꯣꯏꯕꯤ ꯅꯤꯡꯁꯤꯡꯗꯨꯅ ꯁꯅꯥꯅ ꯍꯤꯡꯂꯤꯕꯅꯤ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯑꯩꯒꯤ ꯏꯕꯨꯡ ꯌꯥꯝ ꯂꯩꯗ ꯗꯥꯕꯨꯡꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯅꯦ ꯈꯟꯖꯩ ꯑꯣꯀꯦ ꯃꯥꯅꯦ ꯅꯛꯅꯔꯝꯃꯗꯤ ꯃꯐꯝꯁꯦ ꯅꯛꯅꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯀꯣ ꯂꯥꯞꯅꯔꯕꯅꯤꯅ ꯌꯦꯡꯉꯨꯅꯦ ꯍꯦꯛ ꯂꯥꯛꯅ ꯎꯅꯕꯁꯨ ꯌꯥꯗꯕ ꯍꯥꯏꯗꯤ ꯂꯥꯞꯅꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯅꯣꯏꯁꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯎꯅꯁꯤꯀꯣ ꯑꯩꯈꯣꯏꯅꯦ 3 hours ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯀꯌꯥꯝ ꯋꯥꯠꯂꯤ ꯀꯨꯟꯗꯤ ꯐꯥꯗ꯭ꯔ ꯃꯥꯜꯂꯦ ꯃꯤꯅꯤꯠꯅꯦ 15 ꯃꯤꯅꯤꯠ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯦꯕꯀꯣ ꯁꯤ ꯉꯥꯏꯔꯒꯅꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁ ꯅꯣꯡꯉꯥꯟꯗꯣꯔꯦꯅꯦ ꯑꯩ ꯈꯣꯡ ꯅꯥꯔꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯣꯃꯦꯟꯁꯤꯗꯁꯨ ꯂꯥꯛꯑꯦꯗ ꯄꯨꯁꯄꯥꯅ ꯍꯥꯏꯕ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯄꯥꯏꯈ꯭ꯔꯦꯅꯦ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯏꯆꯦꯅꯤ ꯀꯥꯏꯗ ꯊꯤꯔꯤꯅꯣ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯄꯨꯁꯄꯥ ꯅꯊꯣꯏꯕꯤ ꯁꯅꯥꯅ ꯂꯥꯞꯄꯁꯨ ꯎꯅꯒꯅꯤ ꯅꯣꯡꯃꯗꯤ ꯍꯥꯏ ꯑꯗꯨꯅꯦ ꯎꯅꯁꯤ ꯅꯣꯡꯃ ꯑꯗꯒꯤꯗꯤ ꯑꯔꯕꯤꯟꯅ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯥꯏꯅꯣ ꯊꯣꯏꯕꯅ ꯍꯥꯏꯕ ꯁꯦꯠ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯆꯦ ꯍꯥꯏꯌꯦ ꯁꯦꯠ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯦꯠ ꯁꯣꯡ ꯁꯛꯂꯛꯑꯣ ꯍꯥꯏꯔꯣ ꯅꯤꯡꯊꯧꯖꯝ ꯑꯗꯨꯅ ꯀꯀꯥ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯑꯣ ꯍꯥꯏ ꯀꯀꯥ ꯅꯪꯉꯣꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯂꯥꯛꯀꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯇꯝ ꯉꯥꯏꯁꯦ ꯗꯗꯥ ꯏꯅꯝꯃ ꯉꯥꯏꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯤꯗꯨꯅꯦ ꯍꯥꯏ ꯃꯥꯅꯦ ꯉꯥꯏꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯤ ꯑꯗꯒꯤꯗꯤ ꯁꯨꯕ ꯀꯜꯂꯒ ꯑꯣꯏꯅꯝꯃꯤ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯗ꯭ꯔꯅꯦ ꯅꯠꯇꯦ ꯄꯥꯎꯔꯧ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯉꯥꯏꯕ ꯀꯜꯂꯒ ꯕꯁ ꯁꯣ ꯉꯥꯏꯕ ꯀꯜꯂꯒ ꯕꯁ ꯐꯪꯉꯤ ꯐꯝꯕ ꯀꯜꯂꯒ ꯅꯨꯡꯁꯪ ꯊꯨꯡꯉꯤ ꯆꯥꯃꯤꯟꯅꯕ ꯊꯨꯅ ꯂꯣꯏꯕꯅꯤ ꯁꯨꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗ ꯑꯔꯕꯤꯟ ꯁꯤꯡꯅ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯁꯨꯁꯤꯂꯥ ꯉꯁꯤꯁꯦꯅꯦ ꯆꯝꯊꯣꯡ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤꯅꯦ ꯉꯥ ꯊꯣꯡꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯇꯧꯔꯒ ꯆꯥꯔꯦ ꯑꯗꯩꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯨꯁꯤꯂꯥ ꯁꯨꯁꯤꯂꯥ ꯀꯃꯦꯟ इदबꯤꯗ ꯆꯤꯟꯅ ꯈꯨꯝꯃꯨ रात में ख्वाब में वो मुझे सता रही है रात में ख्वाब में वो मुझे सता रही है वो धीरे 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 मेरा दिल चुरा रही है ꯑꯩꯗꯤ ꯀꯩꯅꯣꯅ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯏꯕ ꯃꯤꯅ ꯍꯥꯏꯁꯦ ꯊꯣꯛ ꯑꯣꯟꯊꯣꯛꯑꯦ ꯗꯥꯕꯨꯡꯁꯤꯅ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯍꯥ ꯀꯀꯥꯁꯦ ꯐꯥꯒꯤ ꯌꯥꯝꯅ ꯍꯩꯌꯦ ꯍꯥꯏꯕ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯁꯥꯏꯕ ꯀꯜꯂꯒ ꯑꯣꯏꯅꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯃꯆꯦ ꯁꯨꯁꯤꯂꯥ ꯅꯪꯗꯨꯅ ꯅꯩꯔꯦ ꯍꯥꯏꯌꯦ ꯁꯥꯏꯕ ꯀꯜꯂ ꯑꯣꯏꯅꯃꯤ ꯀꯥꯏ ꯁꯦꯟꯗꯔꯕꯦꯁ ꯍꯥꯏꯌꯨ ꯁꯦꯟꯗꯔꯕꯦꯁ ꯑꯣꯏꯅꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯈꯗꯥꯡꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯁꯥꯏꯕ ꯀꯜꯂ ꯑꯣꯏꯅꯃꯤ ꯀꯥꯏ ꯐꯝꯕ ꯀꯜꯂ ꯐꯝꯃꯦꯟ ꯐꯝꯃꯤ ꯀꯥꯏ ꯐꯝꯕ ꯀꯜꯂꯒ ꯅꯣꯡꯁꯪ ꯊꯨꯡꯉꯤ ꯑꯩ ꯐꯝꯃꯤꯁꯤꯗꯤ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯝꯃꯤꯅꯤ ꯑꯩꯁꯦ ꯀꯣꯏꯁꯟ ꯁꯨꯕꯒꯤ ꯀꯥꯏꯗꯒꯤ ꯐꯝꯃꯦꯟ ꯐꯝꯃꯤ ꯀꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯏꯕ ꯗꯥꯕꯨꯡ ꯑꯝꯇ ꯅꯣꯛꯁꯦ ꯂꯥꯁ ꯑꯣꯏꯅ ꯀꯨꯇꯨꯁ ꯇꯧ ꯂꯩꯔꯝ ꯀꯨꯇꯨꯁꯀ ꯇꯧꯕꯤꯔꯅꯨ ꯑꯣꯏꯌꯦꯗ
Dagidi inamna hello hi nam adagidi Susilana wa hauni he yongchak singju palakpada nakhone chaningbana loire hai Thobisanana haibada ngairi tawbana hali kanabu khangbu khangbu khangi hai adagidi Anjuna kai haiba hojiki acting do ha hai adagidi inam Habibna how are you guys fine ꯑꯩꯈꯣꯏꯒꯤ fine ꯊꯥꯏꯅ bro ꯊꯥꯏꯅ fine ꯇꯤꯚꯤꯗ ꯄꯥꯎ ꯑꯃ ꯄꯥꯔꯝꯗ꯭ꯔꯦꯅꯦ ꯅꯪ ꯀꯃꯦꯟ ꯄꯥꯎ ꯑꯩ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯒꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯑꯃ ꯄꯥꯔꯝꯕꯗꯣ fine bro ꯃꯅꯥ ꯄꯪꯕꯒꯤ ꯀꯩꯅꯣ ꯀꯃꯦꯟ ꯄꯥꯔꯝꯕꯗꯣ ꯍꯧꯖꯤꯛ ꯀꯨꯅꯥꯝꯗ ꯇꯧꯔꯝꯗꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯀꯥꯡ ꯆꯦꯖ Kang di paline Tapi sana pawa yamta ꯀꯃꯦꯟ ꯄꯥꯔꯣ ꯑꯩ ꯑꯗꯨ ꯀꯩꯅꯣ ai kami sila sa kami pa doino dagi di ilam habibna I don't understand what are you saying I dagi di sorry bro ꯑꯗꯨꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯄꯥꯎ ꯄꯥꯔꯛꯑꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯚꯦꯔꯤ ꯁꯨꯄꯔ ꯐꯥꯏꯟ ꯀꯀꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯊꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯒꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯨ ꯄꯥꯎꯗꯣ ꯅꯠꯇꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯀꯁꯄꯅꯤ ꯏꯅꯥꯝꯅ ꯀꯁꯔ ꯗ ꯃꯦꯟ ꯏꯁ ꯐꯅꯤ ꯑꯣ ꯁꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯃꯦꯟꯁꯦ ꯄꯥꯎ ꯑꯣꯏꯅ ꯄꯥꯔꯛꯀꯦꯀꯣ ꯑꯀꯁꯄꯅꯤ ꯀꯁꯔ ꯑꯕꯨꯡꯒꯤ ꯊꯣꯛꯇꯅ ꯄꯥꯎ ꯀꯃꯦꯟ ꯄꯥꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯀꯃꯦꯟꯁꯤꯡꯗꯤ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯕ꯭ꯔꯣ ꯀꯥꯡꯒ꯭ꯔꯤ ꯉꯁꯤꯁꯦ ꯆꯝꯊꯣꯡ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯒ ꯀꯥꯡꯒ꯭ꯔꯦꯆꯦꯁꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯅꯨꯈꯨꯃꯟꯗ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦꯅ ꯍꯪꯉꯛꯈ꯭ꯔꯦ ꯃꯗꯨꯗ ꯈꯨꯝꯈ꯭ꯔꯦ ꯀꯥꯡꯁꯣꯏ ꯆꯥꯏ ꯍꯥꯏꯗꯅ ꯃꯊꯪꯒꯤ ꯀꯃꯦꯟ ꯉꯥꯏꯔꯤ ꯃꯊꯪꯒꯤ ꯀꯃꯦꯟꯗ ꯍꯥꯏꯔꯛꯈꯤ ꯏꯃꯥꯟ ꯍꯕꯤꯕꯅ ꯂꯥꯏꯛ ꯑꯦ ꯖꯦꯝꯁ ꯕꯣꯟ 007 ꯍꯥꯏꯅ ꯄꯨꯁꯄꯥ ꯀꯦꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯦ ꯍꯌꯦꯡꯁꯨ ꯇꯧꯔꯛꯑꯣ ꯂꯥꯏꯚ ꯁꯣꯏꯗꯅ ꯇꯧꯔꯛꯇꯣꯏꯅꯦ ꯇꯧꯔꯛꯀꯅꯤ ꯂꯥꯛꯎꯀꯣ ꯅꯣꯡ ꯅꯤꯅꯤꯁꯦ ꯂꯥꯛꯎꯀꯣ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯇꯣꯏꯅꯤ ꯁꯣꯏꯗꯅ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯄꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯇꯤꯡꯇꯣꯡ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯄꯥꯎꯁꯨ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯁꯤꯔꯦꯍꯦ ꯃꯔꯩ ꯇꯠꯈ꯭ꯔꯦ ꯕꯥꯏꯕꯨꯡ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯡ 3ꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯉꯥꯏꯕꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯃꯥꯜꯂꯒ ꯇꯣꯛꯇꯣꯔꯛꯑꯦ ꯑꯩꯈꯣꯏ ꯂꯣꯏꯔꯝꯗꯥꯏꯁꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯑꯣꯏꯍꯟꯒꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯑꯣꯏꯍꯟꯒꯦ ꯐꯖꯕꯅ ꯅꯨꯡꯁꯤꯕꯤꯅ ꯌꯥꯝꯅ ꯉꯁꯪ ꯉꯥꯡꯍꯟꯈꯤꯁꯦ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯉꯁꯤꯗꯤ ꯐꯥꯁ ꯇꯥꯗꯕꯁꯤ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯑꯩꯅ ꯐꯥꯁ ꯇꯥꯗꯣꯏꯅꯤ ꯄꯨꯁꯄꯥ ꯀꯩꯅ ꯏꯆꯦ ꯏꯇꯩꯅ ꯀꯩ ꯀ꯭ꯋꯥ ꯌꯣꯜꯂꯒ ꯖꯦꯟ ꯂꯩꯕꯩ ꯚꯤꯗꯤꯑꯣꯗꯣ ꯖꯦꯟ ꯂꯩꯕꯩ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯩꯗꯤ ꯀꯪꯒ꯭ꯔꯤ ꯀꯩꯅ ꯕ꯭ꯔꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯣꯏꯅ ꯗ꯭ꯔꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯅꯤꯡꯊꯧꯖꯝꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯀꯩ ꯑꯣꯏꯅ ꯇꯧꯔꯣ ꯍꯥꯏꯔꯣ ꯅꯤꯡꯊꯧꯖꯝꯅ ꯀꯩ ꯑꯟꯖꯨ ꯍꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯟꯖꯨ ꯀꯩꯗꯧꯔꯤꯒꯦ ꯀꯩꯅꯣ ꯅꯦꯒꯦꯇꯤꯚ ꯑꯣꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏꯈꯣ ꯑꯗꯨꯗꯤ ꯑꯩꯅ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯨꯝꯗ꯭ꯔꯤꯕꯣ ꯊꯣꯏꯕꯤ ꯊꯣꯏꯗꯤ ꯑꯃꯔꯖꯤꯠ ꯂꯨꯋꯥꯡꯅ ꯍꯣ ꯑꯣꯏꯃ ꯎꯏ ꯇꯨꯝꯗ꯭ꯔꯤꯕꯣ ꯊꯣꯏꯕꯤ ꯍꯥ ꯀꯀꯥ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯀꯀꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀ꯭ꯋꯥ ꯌꯣꯟꯕꯗꯨꯒ ꯅꯨꯄꯤꯅ ꯉꯥꯡꯕꯩꯗꯨꯒ ꯉꯁꯤ ꯌꯦꯡꯉꯦ ꯑꯩꯁꯨ ꯑꯣ ꯃꯌꯥꯝ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯃꯤꯅꯤꯠ 3 ꯁꯤꯝꯇꯪꯒ ꯂꯩꯃꯤꯟꯅꯔꯁꯤ ꯀꯪꯒ꯭ꯔꯦꯁꯅ ꯀꯤꯍꯦ ꯑꯗꯩ ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯑꯩ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯋꯥꯟꯊꯔꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯇꯨꯝꯗ꯭ꯔꯤ ꯑꯃꯔ ꯅꯣꯛ ꯑꯣ ꯂꯥꯛꯑꯣ ꯍꯥꯏ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯍꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏ ꯑꯗꯩ ꯑꯃꯔꯖꯤꯠ ꯂꯋꯥꯡꯅ ꯊꯣꯏꯕꯤ ꯑꯩ ꯇꯨꯝꯅꯤꯡꯈ꯭ꯔꯦ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤꯗꯤ ꯇꯨꯝꯅꯤꯡꯉꯦ ꯋꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯅꯣ ꯊꯦꯡꯉ ꯃꯤꯠ ꯅꯥ ꯁꯤꯒꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯃꯨꯟꯅꯕꯨ ꯌꯦꯡꯉꯨꯗꯦ ꯑꯩ ꯅꯨꯄꯤꯁꯦ ꯉꯁꯤ ꯏꯁꯃꯥꯀꯥ ꯄ꯭ꯔꯨꯞ ꯃꯥꯜꯂꯝꯃꯤꯅꯦ ꯀꯔꯤ ꯏꯁꯃꯥꯀꯥ ꯄ꯭ꯔꯨꯞ
Kana maliba? Isma Kapoor. Isma Kapoor masih khambra. Karisma Kapoor gimana nubi? Isma Kapoor. Bisna hangang nang hausik tak lai ka. Oh, kali ba? Isma Kapoor. Ayun. Amar jilo nang Ay, nga marunong. ulam na mula kini. Is mama. Kaya ay mukhang dati mami. Isma Kapoor. Ning thau sa manjuna hayeng su tauro o Ay, kaka nokpadawarin se ni. nokpada kumba yarani haiba. Hayeng su tau ton sabijana daga ina maga LB taubrabu mitto lukhamda फाउदोक चरनी है थोकचा दैदी तो जम माइबना होइने अमर दै कंग्रीक चेस ब्रोना सिस्का लव रोमांटिक मटेक अमा तौबिरो लाइव लर्न दाइचदा ओइ तरोके अमदि लुआंगना मियाम गुड नाइट ओके एनी Okay, ब्लॉग न Majid. ब्रो Good night. कइनोमता हाइगे हाइबो कनादनो हाइबिउ मैम मानद्रे यो ने स्माका प्रूफ मानद्रे यो Susilana chen nang baibunga kumaina laige ai sire wanthare Adune bas mai ju mai bani ma de Tubisana wai jam angang na. nang tumuko chu angang na thieng na tum no chei cha ni Johnny Liver ini blog na bro se kai lamdai na kasadai ne pung phadre mini manga ta phare ko ngai Mga tangay ko, mga tangay minarasi. Warsu wana ngai buyu Pugong tang di. Warsu wana Tantaro si Bako. nene ga kakaga se yam nungai nusina na lay to bisana kana nune angang haise khangde bo to bisana ye angang haise kana ro khangde se angang ni puro sira Nako, loy dure na, ilbi loy dure. Nim tangay. loidin ready to khotoi mina oi cinema loidin thokali do di hana cinema loidore khangadi hana thokali de sumang lila ga jemu to loidore khangadi maring ge mi si buru buru sanagi adu mai nei so ngang thangba horo ge siri mi si loidore pani ne ke do do mai ka si pare jo ji ka la la bai o ji ka la bai ne pu hom ji ngai ba dei mai do ne ba chen ne ba ori pu hom da to pu hom ban gi ge ne chen do ne ba che Susila amarji che kaino mobile ke muna Te ba nang na. Tension do kay no somda. nangki nuksirba mai thunga tariba mamido kanagi mami fajaraba nangi joy lauraba charu malaba samlang sida thibisna nupa laire amar mo sin kan wari janari sano no macen wari jano amarji luang nokthagre thinglaba ahingi mamlaba thabal sida nangna karigi huran ba chali ये sorry hang soibane hojiki do ko dabung amarjilunga yam jengningena ai the single is the best kaido Susila oinan asi cinema sidi loihaning de yamna nungai Susila na cheru malaba samlang adunine Pau sana puja ki duga no ki kari ai ne something an do kari ai ne something an do ke no mai dai na Kali. stretching ai bra stretching to where mo stretching ai ro straight to the sam da pau sana straight to re de uji tha gu ding mo ki kari ai ke no to hai ne ba ke no hai ku du ba Spa. spa to ai khang de maron ji ja jan sam ni spa boy bane kari boy bane to hai rak bane ba do khu ne to chat pa ngam da ba de masam charu ma chale last khang de mai spa se ina win to wi de khang de street na stream by spa to de khang de single is the best
ka darkar tade amar jilo aidi tai ko for a good night kadi says na for a bro sis mang for a say good night to bisana hoy to bisana my bam he tengna re he noibo ai ke lo sandrobani only 1 minute mayam countdown to bujare 6 7 8 9 10 11 12 13, 14, 15, 16, 17, 18, 19, 20. Kaka hayeng pung kayada live hꯧdono. ꯑꯩꯈꯣꯏꯁꯦ ꯗꯦꯂꯤ ꯄꯨꯡ 9ꯗꯒꯤ ꯍꯧꯔꯦꯀꯣ 9 ꯍꯧꯔꯦ 9 ꯀꯩꯅꯣꯅꯤꯀꯣ ꯁꯨꯝ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯡ 9ꯗ ꯍꯧꯔꯦꯀꯣ ꯄꯨꯡ 9ꯗꯒꯤ ꯄꯨꯡ 11 ꯐꯧ ꯇꯧꯕ ꯌꯥꯎꯏꯗꯣ ꯃꯤ ꯂꯩꯔꯒꯅ ꯁꯨꯝ ꯊꯦꯡꯊꯔꯒ 12 ꯁꯨꯝ ꯌꯧꯋꯦꯕꯀꯣ ꯐꯕꯨꯗꯤ ꯐꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯁꯨꯝ ꯈꯖꯤꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ ꯋꯥꯗꯤ ꯋꯥꯔꯤꯅꯤ ꯃꯤꯠꯁꯨ ꯁꯣꯛꯏꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯈꯗꯥꯡꯁꯨ ꯅꯥꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯄꯨꯡ 9ꯗꯒꯤ 12 ꯐꯥꯎ ꯑꯩꯈꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯁꯤ ꯑꯩꯅ ꯃꯥ ꯍꯌꯦꯡꯗꯤ ꯏꯁꯩ ꯑꯃ ꯐꯥꯔꯛꯎ ꯍꯣꯏ ꯑꯣꯀꯦ ꯁꯣꯏꯗꯅ ꯑꯣꯀꯦ ꯐꯥꯔꯛꯀꯦ 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 ꯊꯣꯏꯕꯤꯁꯅꯥ ꯃꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯄꯤꯔꯒ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯣꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯗꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯊꯛꯀꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯄꯩꯁꯥꯗꯤ ꯄꯥꯏꯖꯗꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯃꯤꯊꯥꯏ ꯑꯃ ꯄꯤꯖꯒꯅꯤ ꯑꯗꯨꯁꯨ ꯂꯨꯄꯥ ꯑꯃꯒꯤ ꯃꯔꯤ ꯐꯪꯕ ꯃꯤꯊꯥꯏ ꯁꯣꯏꯗꯅ ꯆꯦꯟꯖꯒꯅꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯃꯪ ꯐꯔꯁꯦ ꯒꯨꯗ ꯀꯪꯂꯩ ꯅꯥꯏꯠ ꯄꯥꯛꯅ ꯍꯌꯦꯡꯁꯨ ꯎꯅꯁꯤꯀꯣ ꯌꯥꯏꯐꯔꯦ ꯕꯥꯏꯕꯨꯡ ꯁꯨꯖꯤꯂꯥ ꯊꯣꯏꯕꯤꯆꯅꯥ ꯅꯣꯏ ꯄꯨꯝꯅꯃꯛ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯀꯔꯦꯕ ꯕꯥꯏꯕꯨꯡ ꯅꯨꯡꯉꯥꯏꯕ ꯑꯟꯖꯨ ꯑꯦꯛ ꯍꯌꯦꯡ ꯑꯃ ꯂꯥꯛꯎ ꯇꯧꯕꯤꯔꯝꯃꯣ ꯂꯥꯁꯀꯤ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯛ ꯑꯃ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏ ꯏꯕꯦꯝꯃ ꯁꯨꯁꯤꯂꯥ ꯀꯔꯤꯅꯣ ꯅꯪꯅ ꯊꯦꯡꯅꯩ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪ ꯍꯌꯦꯡꯅꯤ ꯉꯟꯅ ꯂꯥꯛꯎꯀꯣ ꯏꯕꯦꯝꯃ ꯃꯆꯨ ꯂꯥꯛꯎ ꯅꯆꯥꯒꯗꯣ ꯇꯨꯝꯗ꯭ꯔꯦꯗꯅ ꯕꯣꯔꯥꯗ ꯍꯥꯟꯅ ꯊꯝꯃꯕꯨ ꯀꯤꯔꯨꯝ ꯀꯤꯁꯟ ꯊꯝꯃꯕꯨ ꯀꯞꯄꯒ ꯅꯪꯅ ꯐꯤꯕꯨꯜꯂ ꯀꯩꯅꯣ ꯅꯝꯖꯜꯂ ꯕꯨꯠ ꯂꯥꯎꯅ ꯑꯗꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯥꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯁꯨꯁꯤꯂꯥ ꯅꯪ ꯐꯠꯇꯕ ꯇꯧ ꯑꯩꯒꯤ ꯅꯪꯒꯤ ꯂꯥꯏꯐꯇꯅꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯅꯕꯥꯏ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯗꯕꯅꯤꯀꯣ ꯆꯠꯈꯤꯕꯗ ꯅꯪ ꯊꯧꯍꯜꯂꯛꯄꯗ ꯑꯩ ꯇꯣꯡꯒꯦ ꯍꯥꯏꯕ ꯃꯤꯗꯣ ꯑꯩꯅꯤ ꯃꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯁꯨꯚ ꯔꯥꯇ꯭ꯔꯤ ꯁꯨꯚꯔꯥꯇ꯭ꯔꯤ ꯕꯥꯏ 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 ꯐꯂꯥꯏ ꯀꯤꯁꯀ ꯄꯨꯠꯇꯤ See you tomorrow. Bye. Good night. Kayong loisan ꯒꯨꯗ lomi. ꯅꯥꯏꯠ ꯂꯣꯏꯁꯤꯟꯅ ꯀꯩꯅꯣ Kayo yung duga na. Mija ka na po siya mo laikin na ima. ꯀꯩꯅꯣ ꯃꯤ ꯌꯥꯝꯈꯠꯂꯛꯏꯁꯦ ꯖꯥꯝꯁꯨ ꯂꯣꯏꯁꯤꯜꯂꯁꯦ Naman ꯃꯌꯥꯝ sa salo. ꯕꯥꯏ ꯕꯥꯏ ꯒꯨꯗ Good ꯅꯥꯏꯠ night, good night, good night. Midi jam ka le jam ke jam jala sanu. ꯀꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯦ ꯁꯨꯁꯤꯂꯥ ꯅꯣꯛꯀꯅꯨ ꯅꯃꯥꯏ ꯈꯨꯗꯤꯡ Sire, Silana. ꯅꯋꯥꯅ ꯀꯧꯔꯛꯇꯔꯦ ꯅꯪ ꯕꯥꯏ ꯕꯥꯏ Ay, si Mano Loy. 19.